Tên học ấy hơn chi. Hago. Cambio medio. Dale. Live sẽ cái đó tôi hay chuyện anh ngang như ta bro cái nó này message ra ai chịu ăn mà đi căng theo yumda chaba yadaba kꯩꯅꯣ thongdꯣꯏꯅꯤ ngaprum thongdꯣꯏꯅꯤ Mi chân nghe vậy. khang sare Thau đi thau sao lên. ꯉꯁꯥꯏꯗꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯇꯧꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇ ꯀꯩꯅꯣ ꯇꯧꯗ ꯉꯥꯏꯔꯤ ꯑꯩꯁꯨ ꯑꯍꯥꯟꯕꯅꯦꯕ ꯉꯁꯤꯁꯦ ꯑꯗꯨꯅ ꯀꯩ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦꯕ ꯃꯦꯁꯦꯖꯁꯤꯅ ꯀꯃꯥꯏꯅ ꯇꯧ ꯄꯥꯖꯥꯠꯅꯣ ꯑꯣ ꯁꯨꯃꯥꯏꯅ ꯇꯧ ꯄꯥꯝꯃꯦ ꯃꯀꯣꯛꯇꯒꯤ ꯄꯥꯔꯛꯑꯒꯦ ꯕꯦꯕꯤ ꯑꯩꯈꯣꯏ ꯖꯝ ꯍꯧꯔꯁꯦ ꯍꯣꯏ ꯍꯧꯔꯁꯦ ꯀꯩ ꯊꯣꯡꯗꯣꯏꯅꯣ ꯍꯧꯖꯤꯛꯁꯦ ꯉꯥꯄ꯭ꯔꯨꯝ ꯊꯣꯡꯗꯣꯏꯅꯦꯕ ꯏꯃꯨꯡꯗ ꯆꯥ ꯌꯥꯗꯕꯅꯤꯅ ꯉꯥꯏꯍꯥꯛꯉꯩ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯐꯨꯜ ꯁꯄꯣꯔꯠ ꯊꯦꯡꯛ ꯌꯨ ꯃꯅꯤꯄꯨꯔ ꯁꯤ ꯑꯣ ꯁꯤ ꯀ꯭ꯂꯥꯁ ꯑꯣꯐ ꯀ꯭ꯂꯥꯟ ꯉꯥꯄ꯭ꯔꯨꯝ ꯊꯣꯡꯗꯣꯏꯅꯦ ꯏꯂꯣꯗꯤ ꯒꯦꯝꯕꯤꯡ ꯂꯥꯏꯞꯇ ꯑꯣꯏꯅ ꯃꯨꯛꯕꯥꯡ ꯇꯧꯔꯕ꯭ꯔꯣ ꯍꯣꯏ ꯉꯁꯤꯗꯤ ꯇꯧꯔꯗꯣꯏꯅꯦ ꯑꯗꯣ ꯀꯩꯅꯣ ꯊꯣꯛꯂꯛꯑꯕꯅꯤ ꯇꯧꯔꯒꯦꯅ ꯑꯁ ꯕ꯭ꯔꯣ ꯍꯌꯦꯡ ꯇꯥꯛꯂꯛꯑꯦ ꯌꯦꯡꯊꯔꯒꯦ ꯍꯣꯏ ꯕ꯭ꯔꯣ ꯉꯁꯤꯗꯤ ꯀꯩ ꯌꯦꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯉꯥꯄ꯭ꯔꯨꯝ ꯊꯣꯡꯗꯣꯏꯅꯦ ꯑꯩ ꯚꯣꯏꯁ ꯇꯥꯗꯗꯤ ꯍꯥꯏꯔꯛꯑꯣꯀꯣ ꯑꯩꯁꯨ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯦꯕ ꯈꯔ ꯍꯣꯏ ꯈꯔ ꯍꯥꯎꯗꯣꯔꯦ ꯑꯣ ꯇꯥꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯗꯨ ꯍꯥꯏꯗꯤ ꯉꯁꯤꯗꯣ ꯀꯩꯅꯣ ꯆꯥꯕ ꯂꯥꯛꯄ ꯁꯨꯁꯤꯟꯗ ꯅꯣꯡꯃꯥꯏꯊꯦꯝ ꯆꯥꯕ ꯂꯥꯛꯑꯒꯦ ꯍꯣꯏ ꯌꯥꯏꯌꯦ ꯌꯥꯝ ꯁ꯭ꯄꯥꯏꯔꯁꯟ ꯅꯩꯈꯥꯏꯔꯣ ꯁꯤꯗ ꯂꯩꯔꯦ ꯑꯩ ꯇꯧꯊꯔꯛꯑꯒꯦ ꯉꯁꯤꯗꯤ ꯏꯃꯥꯟꯅꯕ ꯃꯩ ꯆꯠꯄ ꯑꯃꯁꯨ ꯂꯥꯛꯑꯅꯤ ꯏꯃꯥꯟꯅꯕ ꯃꯩ ꯆꯠꯄ ꯑꯃꯁꯨ ꯂꯩꯔꯤ ꯁꯤꯗ ꯔꯣꯖꯤꯠ ꯂꯩꯁꯥꯡꯊꯦꯝ ꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯏꯂꯤꯖꯥꯕꯦꯠ ꯑꯍꯣꯡꯁꯪꯕ ꯐ꯭ꯔꯦꯁ ꯀꯃꯦꯟ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯇꯧꯋꯤꯀꯣ ꯁꯪꯗꯅꯦꯕ ꯇꯧꯔꯤꯁꯦ ꯎꯠꯂꯛꯀꯦꯕ ꯂꯧꯕꯨꯛꯇꯅꯦꯕ ꯍꯥꯏꯗꯤ ꯉꯥꯄ꯭ꯔꯨꯝꯗꯤ ꯌꯨꯝꯗ ꯆꯥꯕ ꯌꯥꯗꯕꯅꯤꯅꯅꯦ ꯁꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯄꯣꯠ ꯊꯥꯅꯕ ꯂꯧꯕꯨꯛꯇꯨꯅꯦ ꯁꯤꯅ ꯁꯪꯅꯤ ꯂꯧꯕꯨꯛꯇ ꯑꯁ ꯈꯥꯡꯕ ꯍꯧꯔꯦꯍꯦ ꯊꯣꯡꯅ ꯁꯨꯝ ꯑꯩ ꯁꯨꯝ ꯀꯃꯦꯟ ꯄꯥꯔꯛꯀꯦꯀꯣ ꯅꯪ ꯀꯃꯦꯟ ꯄꯥꯕ ꯍꯩꯔꯗꯤ ꯅꯨꯄꯥ ꯅꯪ ꯀꯃꯦꯟ ꯄꯥꯕ ꯑꯝꯇ ꯄꯥꯎꯈꯨꯝ ꯄꯤꯊꯔꯛꯎꯗꯅ ꯑꯃꯗ ꯂꯥꯛꯈꯤ ꯕꯖꯥꯔ ꯊꯥꯎꯒꯤꯗꯤ ꯃꯩ ꯍꯧꯗꯣꯔꯦ ꯂꯨꯄꯥ ꯁꯤ ꯀꯩꯅꯣꯒ ꯑꯗꯨꯝ ꯁꯦꯒꯥꯏꯔꯣ ꯁꯤ ꯃꯔꯨ ꯃꯔꯥꯡ ꯀꯩꯀꯥ ꯑꯗꯨꯝ ꯁꯦꯒꯥꯏꯔꯣ ꯑꯁ ꯆꯅꯝ ꯀꯩꯀꯥꯁꯦ ꯀꯨꯞꯅ ꯁꯨꯔꯝꯕꯅꯤꯅ
ꯇꯤꯜꯍꯧꯗꯣ ꯀꯨꯞꯄꯅꯤ ꯂꯣꯏ ꯇꯥꯁꯜꯂꯦ ꯑꯗꯣ ꯁꯤꯗ ꯍꯥꯏꯗꯤ ꯁꯨꯝ ꯊꯣꯡ ꯊꯥꯛꯄꯒꯤꯁꯦ ꯑꯩ ꯀꯃꯦꯟꯕꯨꯗꯤ ꯄꯥꯗꯦꯀꯣ ꯊꯣꯡ ꯊꯥꯛꯄꯒꯤꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯊꯣꯡꯁꯤꯅ ꯀꯩꯅꯣ ꯇꯧꯔ ꯄꯔꯐꯦꯛꯅꯤ ꯍꯥꯏꯕ ꯅꯠꯇꯦꯕ ꯍꯥꯏꯗꯤ ꯊꯣꯡꯅꯤꯡꯕ ꯃꯑꯣꯡꯗ ꯁ꯭ꯇꯥꯏꯜꯗ ꯑꯗꯨꯝ ꯊꯣꯡꯕꯤꯌꯣꯕ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯀꯔꯣꯝꯗꯅ ꯆꯣꯡꯈꯤꯕ ꯀꯦꯃꯦꯔꯥꯗꯅ ꯆꯣꯡꯈꯤꯕ ꯑꯧ ꯂꯧꯕꯨꯛꯇ ꯑꯣꯏꯅ ꯇꯧꯔꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯌꯦꯟꯖꯥꯡꯁꯤꯗꯤ ꯀꯩꯅꯣꯗ ꯊꯣꯡꯕ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯊꯣꯡꯕ ꯌꯥꯗꯕꯅꯤꯅꯅꯦ ꯁꯤ ꯂꯧꯕꯨꯛꯇ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯔꯒ ꯆꯥꯔꯒꯦꯅ ꯅꯍꯥꯟꯃꯨꯛ ꯑꯃ ꯁꯟꯗꯦ ꯑꯃꯗ ꯇꯧꯔꯝꯕꯅꯦꯕ ꯑꯩꯁꯦ ꯑꯗꯣ ꯅꯣꯡ ꯆꯨꯁꯜꯂꯛꯄꯗꯒꯤ ꯇꯣꯛꯈꯤꯕ ꯉꯁꯤꯗꯤ ꯇꯧꯊꯔꯒꯦ ꯑꯩꯈꯣꯏ ꯏꯁꯤꯡ ꯑꯝꯇ ꯀꯩꯅꯣ ꯇꯧꯗ꯭ꯔꯣ ꯍꯩꯗꯣꯛꯇ꯭ꯔꯣ ꯖꯤꯔꯥ ꯑꯃꯅ ꯌꯥꯗ꯭ꯔꯣ ꯁꯤꯒꯥꯏꯔꯕ ꯖꯤꯔꯥ ꯈꯤꯇꯪ ꯍꯥꯞꯆꯤꯜꯂꯛꯎ ꯑꯩꯁꯤ ꯊꯥꯎ ꯀꯩꯅꯣ ꯇꯧꯕ ꯂꯣꯏꯔꯒ ꯀꯃꯦꯟ ꯑꯃꯨꯛ ꯄꯥꯔꯛꯀꯦꯀꯣ ꯁꯤꯗꯤ ꯃꯅꯤꯡ ꯍꯧ ꯂꯩꯅꯤ ꯃꯣꯔꯣꯛꯁꯦ ꯈꯔ ꯌꯥꯝ ꯁꯥꯍꯟꯒꯦ ꯁꯤꯒꯤ ꯃꯣꯔꯣꯛꯁꯤꯁꯨ ꯍꯥꯞꯆꯟꯒꯦ ꯑꯃꯗꯤ ꯁꯥꯔꯦ ꯃꯣꯔꯣꯛꯁꯤꯗꯤ ꯁꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗ ꯂꯩꯔꯦ ꯉꯥꯄꯨꯝ ꯉꯁꯥꯏ ꯀꯃꯦꯟ ꯄꯥꯕꯗꯣ ꯁ꯭ꯋꯥꯏꯗꯒꯤ ꯑꯗꯨꯝ ꯄꯥꯔꯛꯑꯒꯦ ꯈꯥꯡ ꯁꯥꯔꯦ ꯍꯣꯏ ꯑꯩꯁꯨ ꯂꯥꯛꯀꯦ ꯀꯦꯖꯤ ꯀꯌꯥꯅꯣ ꯀꯦꯖꯤ ꯑꯃꯈꯛꯇꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇꯅꯦ ꯆꯥꯕ ꯅꯔꯞ ꯀꯦꯟꯖꯤꯕꯣ ꯑꯩꯁ ꯐꯦꯡꯀꯣꯒꯤ ꯀꯩꯅꯣꯅꯦ ꯃꯃꯤꯡꯅꯤꯅꯦ ꯕ꯭ꯔꯣꯒꯤ ꯕꯤꯛ ꯐꯦꯟ ꯈꯩ ꯁꯤꯌꯥꯔ ꯇꯧꯁꯤꯜꯂꯝꯃꯣ ꯃꯌꯥꯝ ꯇꯧꯕꯤꯔꯝꯃꯣ ꯊꯦꯡꯀ꯭ꯌꯨ ꯁꯒꯣꯜꯁꯦꯝ ꯁꯅꯥ ꯕ꯭ꯔꯣ ꯚ꯭ꯌꯨꯗꯣ ꯌꯥꯝ ꯐꯖꯩꯌꯦ ꯂꯧꯕꯨꯛꯇ ꯀꯃꯦꯟ ꯄꯥꯎ ꯂꯧꯅꯤꯔ ꯑꯝꯇ ꯃꯆꯦꯠꯇ ꯅꯪꯅ ꯄꯨꯔꯃꯤꯅ ꯁꯤꯒꯤ ꯁꯖꯤꯛ ꯐꯥ ꯂꯥꯛꯄ ꯍꯅꯨꯕ ꯑꯝꯇ ꯂꯧꯔꯦꯗꯅ ꯑꯁꯤ ꯑꯍꯟꯁꯦ ꯂꯩꯔꯝꯗ꯭ꯔꯗꯤ ꯏꯕꯨꯡꯉꯣ ꯈꯔ ꯁꯤꯌꯥꯔ ꯇꯧꯁꯤꯜꯂꯝꯃꯣ ꯀꯃꯦꯟ ꯄꯥꯎ ꯑꯝꯇ ꯗꯤꯄꯥ ꯊꯣꯛꯁꯣꯝ ꯕ꯭ꯔꯣꯒꯤ ꯆꯦꯅꯦꯜꯁꯦ ꯍꯦꯛ ꯍꯥꯡꯕꯗꯒꯤ ꯌꯦꯡꯉꯛꯄꯅꯤ 1K ꯐꯥꯗ꯭ꯔꯤꯉꯩꯗꯩ ꯍꯧꯖꯤꯛꯐꯥꯎ ꯚꯤꯗꯤꯑꯣ ꯑꯝꯇ ꯁ꯭ꯀꯤꯞ ꯇꯧꯗꯅ ꯌꯦꯡꯉꯛꯑꯦ ꯂꯣꯏ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯕ꯭ꯔꯣꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯤꯗꯤ ꯊꯥꯒꯠꯆꯔꯤ ꯔꯥꯖꯀꯨꯃꯥꯔꯤ ꯄꯨꯖꯥ ꯀꯪ ꯂꯥꯎꯅ ꯉꯧꯕ ꯍꯥꯎꯅꯤ ꯉꯧꯗꯣꯏꯅꯤ ꯏꯔꯣꯝꯕ ꯑꯃꯒ ꯀꯩꯅꯣ ꯑꯃꯒꯅ ꯆꯥꯛꯀꯅ ꯏꯃꯨꯡꯗ ꯀꯩꯅꯣ ꯇꯧꯔ ꯄꯨꯊꯔꯛꯑꯅꯤ ꯑꯗꯨꯒ ꯁꯤꯗꯅ ꯉꯧꯔ ꯍꯥꯏꯗꯤ ꯁꯤꯒꯤ ꯃꯊꯦꯜꯁꯦ ꯏꯃꯨꯡꯗ ꯆꯥꯕ ꯌꯥꯗꯕꯅꯤꯅꯅꯦ ꯆꯥꯅꯤꯡꯉꯁꯨ ꯍꯦꯛꯇ ꯆꯥꯕ ꯌꯥꯗꯦꯕ ꯁꯤꯒꯤ ꯃꯊꯦꯜꯗꯨꯗꯤ ꯍꯥꯏꯗꯤ ꯈꯪꯕꯤꯔꯝꯁꯨ ꯌꯥꯎꯔꯝꯅꯤ ꯑꯩꯁꯨ ꯈꯪꯕꯒꯤ ꯍꯩꯕꯒꯤꯕꯨꯗꯤ ꯅꯠꯇꯦ ꯑꯩꯈꯣই ꯂꯥꯏꯅꯤꯡꯊꯧꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯦꯛꯅꯕ ꯃꯥꯒꯤ ꯌꯦꯛꯅꯕ ꯖꯤꯕꯅꯦꯕ ꯁꯤꯁꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯑꯅꯤ ꯑꯃꯁꯨ ꯌꯧꯔꯦ ꯂꯥꯏꯚ ꯄꯥꯍꯜꯂꯛꯀꯦ ꯍꯦꯟꯖꯥꯡ ꯊꯣꯡꯈ꯭ꯔꯒꯦ ꯗꯤꯄꯔ ꯑꯩꯒꯤ ꯀꯃꯦꯟꯁꯦ ꯑꯝꯇ ꯄꯥꯕꯤꯔꯛꯇꯤꯌꯦ ꯑꯩ ꯄꯥꯕ ꯍꯧꯈ꯭ꯔꯕꯅꯤꯀꯣ ꯍꯩ ꯑꯦꯁ ꯑꯦꯟ ꯑꯦꯁ ꯏꯃꯥ ꯏꯗꯤꯠꯁ
ꯕ꯭ꯔꯣꯒꯤ ꯕꯤꯛ ꯐ꯭ꯔꯦꯟ ꯈꯩ ꯁꯤꯌꯔ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯅꯣꯡꯄꯣꯛ ꯑꯦꯟ ꯃꯥꯏꯁ ꯍꯜꯂꯣ ꯑꯦꯛꯁꯄꯤꯔꯤꯌꯦꯟ ꯑꯣꯡꯂꯤ ꯕ꯭ꯔꯣ ꯁꯛ ꯑꯝꯇ ꯎꯒꯦ ꯅꯨꯡꯁꯥꯗ ꯉꯁꯥꯏꯉꯩ ꯀꯩꯅꯣ ꯉꯥꯄꯨꯝ ꯁꯦꯝꯃꯨꯕꯒꯤ ꯐꯖꯔꯤ ꯎꯠꯂꯛꯀꯦ ꯑꯩ ꯁꯤ ꯀꯩꯅꯣ ꯇꯧꯔꯒꯦ ꯀꯃꯦꯟꯗꯣ ꯄꯥꯔꯣ ꯑꯗꯨꯗꯒꯤ ꯑꯗꯨꯗꯤ ꯅꯪ ꯀꯃꯦꯟꯗꯣ ꯄꯥꯕ ꯎꯒꯗ꯭ꯔꯣ ꯀꯔꯤ ꯌꯦꯟꯁꯥꯡꯅꯣ ꯉꯥꯄ꯭ꯔꯨꯝꯅꯦ ꯉꯥꯄ꯭ꯔꯨꯝ ꯗꯥꯏꯅꯥ ꯂꯥꯏꯃꯌꯨꯝ ꯉꯥꯄ꯭ꯔꯨꯝ ꯀꯌꯥ ꯊꯣꯡꯗꯣꯏꯅꯣ ꯉꯥꯄ꯭ꯔꯨꯝꯁꯦ ꯉꯁꯥꯏꯒꯤꯗꯣ ꯀꯌꯥꯅꯣ 3-4ꯐꯥꯎ ꯁꯨꯈꯤꯕꯅꯤ ꯀꯦꯖꯤ ꯑꯃꯅꯦ ꯁꯒꯣꯜꯁꯦꯝ ꯁꯅꯥ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯂꯧꯕꯨꯛꯇ ꯀꯩꯅꯣ ꯇꯧꯔꯒ ꯑꯔꯨꯟ ꯌꯦꯟꯗ꯭ꯔꯦꯝꯕꯝ ꯕ꯭ꯔꯣ ꯆꯥꯕꯗ ꯉꯥꯎꯖꯩꯒ ꯆꯦꯂꯦꯟꯖ ꯇꯧꯕꯤꯔꯣ ꯍꯣꯏ ꯑꯩ ꯍꯥꯏꯗꯤ ꯇꯟꯖꯥ ꯐꯪꯉꯗꯤꯅꯦ ꯇꯧꯔꯛꯀꯦꯕ ꯃꯅꯤꯡꯗ ꯐꯖꯅ ꯅꯞꯁꯜꯂꯛꯑꯦ ꯃꯩ ꯑꯩꯒꯤꯁꯦ ꯏꯁꯂꯣ ꯆꯠꯂꯅꯤ ꯑꯩꯉꯣꯟꯗ ꯌꯥꯔꯔꯣꯏ ꯑꯩ ꯁꯤꯗ ꯑꯗꯨꯝ ꯄꯥꯎ ꯃꯝꯗ꯭ꯔꯣ ꯀꯩꯅꯣ ꯇꯧꯔꯤ ꯃꯐꯝꯁꯦ ꯂꯥꯏꯚꯇꯗꯤ ꯉꯥꯜꯂꯤꯗꯨꯗꯤ ꯁꯤꯗ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕ ꯃꯥꯜꯂꯦꯕ ꯁꯤꯗ ꯐ꯭ꯂꯥꯛꯁ ꯑꯣꯏꯅ ꯇꯧꯕꯗꯤ ꯃꯥꯜꯂꯦꯕ ꯎꯔꯨꯝ ꯑꯣꯏꯕꯒꯤ ꯅꯥꯀꯟꯗ ꯅꯨꯡꯁꯥ ꯃꯉꯥꯟ ꯐꯪꯕꯁꯦ ꯑꯁꯤꯅꯁꯨ ꯑꯣꯏꯗꯣꯏꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯄꯨꯖꯥ ꯕ꯭ꯔꯣ ꯀꯩ ꯂꯝꯗꯩꯅꯣ ꯍꯥꯏꯕꯤꯔꯛꯑꯣ ꯑꯝꯇ ꯑꯩ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝꯗꯒꯤꯅꯦ ꯑꯗꯨꯏ ꯃꯈꯥꯗ ꯑꯝꯇ ꯄꯥꯒꯅꯤ ꯍꯧꯖꯤꯛꯀꯤ ꯀꯩꯊꯦꯜ ꯂꯥꯛꯄꯝ ꯔꯣꯕꯤꯟꯆꯟꯗ꯭ꯔ ꯀꯔꯤ ꯃꯊꯦꯜꯅꯣ ꯉꯥꯄ꯭ꯔꯨꯝꯅꯦ ꯕ꯭ꯔꯣ ꯑꯁꯄꯤꯔꯦꯟ ꯑꯣꯡꯂꯤ ꯕ꯭ꯔꯣ ꯁꯛ ꯑꯝꯇ ꯌꯦꯡꯒꯦ ꯍꯥꯏ ꯕ꯭ꯔꯣꯁꯦ ꯌꯦꯟꯖꯥꯡ ꯀꯟꯅ ꯊꯣꯡ ꯂꯩꯔꯦ ꯎꯠꯆꯔꯛꯀꯦ ꯌꯦꯡꯂꯒ ꯉꯥꯏꯈꯣ ꯁꯤ ꯈꯔ ꯄꯩꯊꯣꯛꯀꯦ ꯁꯣꯝ ꯅꯥꯀꯟꯗ ꯊꯝꯒꯦꯕ ꯀꯃꯦꯟ ꯄꯥ ꯅꯨꯡꯉꯥꯏꯇꯦꯕ ꯑꯣꯗ ꯐꯝꯃ ꯄꯥꯔꯣ ꯈꯔ ꯂꯥꯞꯅ ꯊꯝꯃꯣ ꯍꯥꯏꯗꯤ ꯍꯣꯔꯦꯟ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛ ꯂꯩꯔꯒꯀꯣ ꯄꯨꯂꯞ ꯃꯥꯁꯦ ꯁꯦꯝꯕꯋꯣ ꯁꯥꯕꯋꯣ ꯊꯣꯡꯕꯋꯣ ꯐꯗꯤ ꯄꯣꯛꯇ꯭ꯔꯣ ꯑꯁꯤꯗ ꯌꯥꯎꯒꯅꯤ ꯐꯗꯤꯗꯨ ꯄꯤꯔꯣꯅꯦ ꯗꯨꯀꯥꯟꯗꯒꯤ ꯄꯨꯊꯣꯔꯛꯄꯅꯤ ꯃꯆꯨꯗꯤ ꯄ꯭ꯔꯤꯌꯥ ꯃꯆꯨ ꯅꯪ ꯀꯩꯅꯣ ꯂꯩꯗꯣꯏꯔꯥ ꯑꯦꯟ ꯖꯤ ꯄ꯭ꯔꯤꯌꯥ ꯍꯥꯏ ꯀꯃꯦꯟ ꯄꯥꯔꯛꯇꯦꯀꯣ ꯏ ꯀꯥꯔꯛꯅꯤ ꯉꯥꯄ꯭ꯔꯨꯝ ꯊꯨꯝ ꯌꯥꯛꯑꯣ ꯃꯣꯔꯣꯛꯁꯨ ꯁꯥꯔꯣꯏ ꯀꯃꯦꯟ ꯑꯝꯇ ꯍꯟꯕꯤꯌꯨꯁꯦ ꯈꯔ ꯀꯩꯅꯣ ꯍꯥꯎꯅ ꯀꯥꯏꯁꯤꯜꯂꯛꯀꯦ ꯆꯥꯅꯕ ꯃꯆꯨ ꯅꯪ ꯑꯗꯨ ꯂꯩꯗꯨ ꯁꯤꯗꯤ ꯊꯨꯝꯗꯦ ꯑꯣꯖꯥ ꯀꯃꯦꯟ ꯄꯥꯖꯔꯛꯀꯦꯀꯣ ꯁꯨꯝ ꯃꯥ ꯊꯣꯡ ꯊꯥꯛꯄ ꯇꯧ ꯂꯩꯕꯗꯨꯗ ꯀꯩꯅꯣ ꯇꯧꯔꯤꯅꯤ ꯋꯥꯔꯧꯕ ꯌꯥꯗꯦ ꯏꯆꯟ ꯃꯆꯥ ꯋꯥꯍꯦꯡꯕꯝ ꯇꯧꯔꯦꯍꯦ ꯈꯔ ꯇꯧꯔꯦ ꯕꯣꯔꯤꯁ ꯊꯣꯛꯆꯣꯡꯕ ꯖꯥꯃꯤꯅꯤ ꯈꯥꯏꯗꯦꯝ ꯀꯥꯏꯗꯅꯣ ꯌꯥꯝ ꯏꯪ ꯆꯤꯛꯅ ꯃꯥꯜꯂꯦ ꯍꯥꯏ ꯑꯩꯈꯣꯏ ꯃꯃꯥꯡ ꯈꯔꯥꯝꯗꯅꯤꯀꯣ ꯃꯩ ꯈꯔ ꯂꯩꯈꯠꯂꯦ ꯈꯪꯅ ꯂꯩꯀꯥꯏꯅꯦ ꯌꯣꯡ ꯅꯣꯡꯄꯣꯛ ꯑꯦꯟ ꯃꯥꯏꯁꯤ ꯌꯨꯝꯗꯔꯣ ꯑꯧ ꯌꯨꯝ ꯃꯃꯥꯡꯗꯅꯦ ꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯑꯗꯨꯝ ꯐꯥꯝ ꯂꯩꯔꯦ ꯐꯥꯝꯗ ꯇꯧꯔꯦ ꯑꯦ ꯕꯤ ꯁꯃꯨꯂꯥꯏ ꯃꯨꯛꯕꯥꯡ ꯕ꯭ꯔꯣ ꯁꯞꯄꯣꯔꯠ ꯂꯥꯛꯆꯔꯤꯌꯦ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯣ ꯕꯠ ꯇꯣꯁꯥꯏ ꯀꯦꯃꯦꯔꯥꯗꯣ ꯌꯨꯡꯅ ꯅꯝꯕꯤꯌꯣ ꯌꯨꯡꯅ ꯀꯦꯃꯦꯔꯥ ꯅꯝꯕꯗ ꯌꯨꯡꯅ ꯅꯝꯃꯣ ꯍꯥꯏꯔꯦ ꯄꯨꯂꯞ ꯎꯔꯣꯏꯌꯦ ꯅꯥꯖꯕꯥꯅꯨ ꯁꯥꯍꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯤ ꯃꯐꯝꯁꯦ ꯅꯨꯡꯉꯥꯏꯌꯦ ꯃꯌꯥꯝ ꯅꯣꯡ ꯐꯥꯗꯣꯛ ꯃꯌꯥꯝ ꯀꯣꯏꯔꯛꯑꯣ ꯌꯨꯝ ꯈꯪꯕ ꯑꯣꯏꯅ ꯑꯗꯨꯒ ꯃꯃꯥꯡꯂꯣꯝꯗ ꯍꯪꯆꯤꯠ ꯂꯥꯡꯕ ꯊꯣꯛꯑꯁꯦ ꯁꯤ ꯕꯔꯅꯔꯁꯦ ꯃꯩ ꯌꯥꯝ ꯀꯟꯕꯅꯦ ꯍꯥꯏꯕ ꯌꯥꯝ ꯃꯥꯟꯗꯅ ꯀꯩꯝ ꯇꯧꯔꯣꯏ ꯁꯨꯔꯖꯃꯤꯇꯥ ꯂꯨꯋꯥꯡ ꯌꯦꯟꯖꯥꯡꯗꯣ ꯐꯖꯅ ꯊꯣꯡꯖꯧꯀꯣ ꯍꯣꯔꯦꯟ ꯍꯥꯎꯖꯔꯣꯏ ꯍꯥꯏ ꯍꯥꯎꯅꯤ ꯑꯩꯈꯣꯏ ꯃꯤꯈꯨꯕꯅ ꯇꯧꯔꯗꯤ ꯍꯥꯎꯇꯕ ꯑꯝꯇ ꯂꯩꯇꯦ ꯏꯆꯟ ꯄꯨꯈ꯭ꯔꯝꯕꯝ ꯅꯪꯅ ꯊꯣꯡꯕꯁꯦ ꯌꯥꯝ ꯍꯥꯎꯗꯣꯏ ꯃꯥꯜꯂꯦ ꯅꯣꯡꯃ ꯆꯥꯁꯤꯀꯣ ꯃꯈꯥꯒꯤ ꯏ ꯑꯦꯁ ꯒꯤ ꯗꯤ ꯍꯥꯏꯅ ꯀꯩꯒꯤ ꯌꯨꯝꯗ ꯊꯣꯡ ꯌꯥꯗ꯭ꯔꯤꯅꯣ ꯍꯥꯏ
ꯀꯩ ꯍꯥꯏꯔꯨꯔꯒꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯍꯥꯏꯗꯤ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯥꯁꯦ ꯌꯦꯛꯅꯕꯅꯦꯕ ꯍꯥꯏꯗꯤ ꯉꯥꯄ꯭ꯔꯨꯝꯁꯦ ꯑꯣ ꯑꯗꯨꯅ ꯏꯃꯨꯡꯗ ꯊꯣꯡꯕ ꯌꯥꯗꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯅꯕꯅꯦ ꯁꯥꯟꯇꯤꯗꯥꯁ ꯒꯣꯁꯥꯏꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗ ꯃꯩꯇꯩꯒꯤ ꯂꯥꯏꯅꯤꯡꯊꯧ ꯀꯩꯅꯣꯁꯦ ꯆꯠꯇꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯂꯝꯇꯥ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯉꯥꯄ꯭ꯔꯨꯝꯅ ꯏꯔꯨꯖꯔꯒ ꯆꯪꯍꯜꯂꯤꯁꯦ ꯑꯩꯈꯣꯏꯅ ꯂꯥꯏꯅꯤꯡꯊꯧꯁꯦ ꯌꯥꯝ ꯁꯥꯎꯅꯕ ꯍꯥꯏꯇꯥꯔꯦ ꯂꯥꯏꯅꯤꯡꯊꯧꯒꯤ ꯀꯩꯅꯣꯁꯦ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯁꯦ ꯇꯣꯛꯅꯕꯒꯤꯗꯃꯛꯇꯅꯦꯕ ꯑꯩꯁꯨ ꯌꯥꯝ ꯈꯪ ꯍꯩꯕ ꯅꯠꯇꯦꯕ ꯑꯍꯜꯅ ꯍꯥꯏꯕꯗꯣ ꯇꯥꯕꯗ ꯍꯥꯏꯕꯅꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯗꯤꯀꯣ ꯁꯤ ꯖꯥꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯒꯤ ꯃꯣꯏꯒꯤ ꯆꯠꯅꯕꯤꯒꯤ ꯉꯥꯛ ꯅꯠꯇꯅ ꯄꯨꯈ꯭ꯔꯤꯁꯦ ꯉꯥꯄꯨꯝ ꯂꯣꯏ ꯂꯩꯔꯕꯅꯤꯅ ꯂꯝꯇꯥ ꯊꯥꯡꯖꯁꯨ ꯂꯣꯏ ꯏꯔꯨꯖꯩ ꯃꯤꯅ ꯃꯣꯏꯅ ꯍꯥꯏꯗ꯭ꯔꯁꯨ ꯑꯗꯨꯝ ꯍꯥꯟꯅꯗꯩ ꯂꯨꯖꯔ ꯂꯥꯛꯑꯕꯅꯦ ꯍꯥꯏꯕ ꯑꯗꯨ ꯉꯥꯄꯨꯝ ꯂꯩꯔꯕꯅꯤ ꯉꯥꯄꯨꯝ ꯃꯍꯤ ꯆꯤꯡꯉꯕꯅꯦꯕ ꯑꯃꯔꯣꯝꯗ ꯍꯥꯏꯔꯗꯤ ꯁꯤ ꯀꯩꯁꯥꯝ ꯅꯥꯎꯕ ꯏꯅꯥꯎꯒꯤ ꯆꯥꯛꯈꯣꯝ ꯌꯦꯡꯒꯦꯅ ꯉꯥꯏꯔꯤꯌꯦ ꯂꯣꯏꯔꯛꯇꯣꯔꯦ ꯀꯦꯖꯦ ꯑꯪꯈꯨꯜ ꯅꯞꯁꯜꯂꯛꯏ ꯈꯤꯇꯪ ꯍꯥꯎꯗꯧ ꯃꯥꯟꯈ꯭ꯔꯦꯗ ꯕ꯭ꯔꯣꯒꯤꯁꯦ ꯍꯥꯎꯗꯣꯏꯅꯦ ꯕ꯭ꯔꯣ ꯔꯣꯖꯤꯠ ꯂꯩꯁꯥꯡꯊꯦꯝ ꯕ꯭ꯔꯣ ꯂꯧꯕꯨꯛꯇ ꯆꯥꯕꯗꯤ ꯍꯥꯎꯗꯧ ꯃꯥꯜꯂꯤꯍꯦ ꯍꯥꯎꯕꯅꯤ ꯕ꯭ꯔꯣ ꯃꯅꯤꯡꯁꯦ ꯈꯔ ꯈꯔ ꯅꯞꯁꯜꯂꯛꯑꯦ ꯍꯥꯏꯕ ꯁꯤꯡꯗꯣ ꯈꯣꯠ ꯂꯧꯊꯣꯛ ꯀꯥꯟꯅꯝ ꯂꯥꯛꯀꯦ ꯇꯧꯏꯗꯣ ꯕꯦꯔꯣꯟ JWST ꯌꯨꯝꯗ ꯊꯣꯡꯕ ꯌꯥꯗꯕꯁꯦ ꯄꯨꯝꯅꯃꯛꯂꯣ ꯃꯅꯤꯄꯨꯔꯗ ꯀꯔꯤ ꯍꯥꯏꯅꯤ ꯌꯨꯝꯗ ꯊꯣꯡꯕ ꯌꯥꯗꯕꯁꯦ ꯄꯨꯝꯅꯃꯛꯂꯣ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯍꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯁꯨ ꯆꯞ ꯆꯥꯅ ꯀꯩꯅꯣ ꯈꯪꯗꯦ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ ꯌꯨꯝꯅꯥꯝ ꯋꯥꯎ ꯍꯥꯎꯔꯅꯤ ꯕ꯭ꯔꯣ ꯑꯦꯐꯤꯂꯤꯌꯦꯠ ꯃꯥꯔꯀꯦꯇꯤꯡ ꯕ꯭ꯔꯣꯁꯦ ꯀꯔꯤ ꯂꯝꯗꯩꯅꯣ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝꯗꯩꯅꯦ ꯕ꯭ꯔꯣ ꯑꯕꯨꯡ ꯊꯤꯉꯨꯖꯝ ꯍꯥꯎꯗꯣꯔꯦꯍꯦ ꯕ꯭ꯔꯣ ꯆꯤꯜ ꯒꯥꯏꯁ ꯀꯦꯃꯦꯔꯥꯁꯦ ꯐꯩꯔꯦ ꯕ꯭ꯔꯣ ꯆꯨꯝꯅ ꯊꯝꯕꯤꯔꯛꯑꯣ ꯉꯁꯥꯏ ꯄꯥꯈꯤꯕ ꯀꯥꯡꯕꯨꯔꯣ ꯁꯤꯕꯣ ꯌꯥꯝ ꯁꯔꯖꯨ ꯂꯩꯃ ꯊꯣꯡ ꯊꯥꯛꯄꯗꯤ ꯌꯥꯝ ꯍꯩꯌꯦꯀꯣ ꯍꯥꯏ ꯍꯩꯔꯦ ꯃꯨꯛꯕꯥꯡ ꯃꯤꯈꯨꯕꯗ ꯂꯩꯕ ꯅꯨꯄꯤꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯤꯗ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯀꯪꯅ ꯇꯣꯛꯑꯒꯦ ꯁꯒꯣꯜꯁꯦꯝ ꯁꯅꯥ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯤ ꯕ꯭ꯔꯣ ꯍꯥꯎꯔꯅꯤ ꯕ꯭ꯔꯣ ꯅꯥꯖꯕꯥꯅꯨ ꯁꯥꯍꯅꯤ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯃꯐꯝꯁꯦ ꯆꯥꯛꯄꯨ ꯂꯥꯝꯈꯠꯂꯛꯑꯦ ꯉꯁꯥꯏꯁꯨ ꯍꯥꯏꯕꯅꯦ ꯑꯕꯨꯡ ꯉꯛ ꯇꯦꯛꯇꯣꯔꯦꯗ ꯐꯝꯃꯒ ꯄꯥꯎ ꯀꯩꯅꯣ ꯑꯗꯨꯗ ꯌꯨꯡꯕꯁꯤ ꯌꯨꯡꯉꯗꯤ ꯈꯔꯁꯨ ꯅꯨꯡꯉꯥꯏꯗꯧꯅꯤ ꯐꯝꯃꯒ ꯄꯥꯎ ꯀꯩꯅꯣ ꯁꯪꯁꯦ ꯑꯅꯧꯕ ꯁꯥꯕꯅꯦ ꯁꯪꯒꯥꯔꯤꯅꯦꯀꯣ ꯍꯥꯏꯕꯗꯤ ꯁꯥ ꯊꯣꯡꯖꯟ ꯈꯣꯠꯆꯟ ꯇꯧꯕꯁꯦ ꯐꯣꯟꯁꯤ ꯃꯣꯏ ꯌꯦꯡꯒꯗꯕ ꯁꯨꯃꯥꯏꯅ ꯆꯦꯞꯄ ꯌꯦꯡꯉꯦꯕ ꯌꯦꯡꯉꯦ ꯑꯗꯨꯅꯅꯦ ꯃꯣꯏꯁꯦ ꯍꯥꯏꯖꯤꯟꯕꯗ ꯐꯖꯗ꯭ꯔꯦꯕ ꯁꯣꯅꯤꯌꯥ ꯁꯒꯣꯜꯁꯦꯝ ꯍꯥꯏ ꯍꯜꯂꯣ ꯃꯣꯏꯔꯥꯡꯊꯦꯝ ꯁꯅꯥꯃꯆꯥ ꯕ꯭ꯔꯣ ꯃꯨꯛꯕꯥꯡ ꯑꯝꯇ ꯄꯨꯟꯅ ꯅꯝꯃꯤꯟꯅꯁꯦ ꯌꯥꯕ꯭ꯔꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯌꯨꯝꯒꯤꯗꯣ ꯑꯩ ꯃꯐꯝꯁꯦ ꯌꯥꯝ ꯐꯔꯛ ꯇꯥꯔꯤꯕ ꯍꯥꯏꯗꯤ ꯃꯐꯝ ꯐꯔꯛ ꯇꯥꯔꯤ ꯍꯥꯏꯕꯗꯤ ꯃꯤ ꯑꯃ ꯂꯥꯛꯑꯒ ꯆꯥꯃꯤꯟꯅꯕ ꯃꯇꯝꯗꯗꯤ ꯌꯥꯝ ꯐꯔꯛ ꯇꯥꯕꯗꯣ ꯑꯣꯏꯌꯦꯕ ꯑꯩ ꯃꯐꯝ ꯍꯦꯛ ꯌꯥꯕꯒ ꯑꯩ ꯁꯞꯁꯀ꯭ꯔꯥꯏꯕꯔꯉꯩ ꯃꯊꯪ ꯀꯩꯅꯣ ꯇꯧꯔꯒ ꯂꯣꯏꯅꯃꯛ ꯃꯨꯛꯕꯥꯡ ꯇꯧꯔꯛꯇꯣꯏꯅꯦꯕ ꯑꯩ ꯃꯐꯝꯁꯤꯒꯤ ꯀꯩꯅꯣ ꯍꯧꯖꯤꯛ ꯃꯐꯝ ꯆꯥꯕ ꯑꯃ ꯀꯟꯅ ꯁꯦꯝꯃꯤꯌꯦ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯔꯀꯥꯟꯗ ꯃꯊꯪ ꯅꯩꯔꯁꯦ ꯗꯦꯟꯕꯣꯟ 5Z ꯍꯥꯏꯔ 52 ꯍꯥꯏꯔ ꯈꯪꯗ꯭ꯔꯦ ꯕ꯭ꯔꯣ ꯂꯦꯛ ꯂꯥꯎꯅ ꯑꯝꯇ ꯇꯧꯔꯛꯑꯣ ꯑꯩ ꯁꯤ ꯃꯔꯤꯁꯤꯉꯩꯁꯦ ꯀꯪꯉ ꯇꯣꯛꯑꯗꯕꯅꯤ ꯔꯣꯖꯤꯠ ꯂꯩꯁꯥꯡꯊꯦꯝ ꯂꯥꯏꯞꯁꯦ ꯌꯥꯝꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯣ ꯐꯣꯟ ꯐꯩꯗꯣꯛꯁꯦ ꯍꯥꯏꯔꯣ ꯐꯣꯟ ꯌꯨꯡꯉꯣ ꯍꯥꯏꯕ ꯐꯩꯕꯁꯦ ꯌꯨꯡꯍꯧ ꯌꯦꯡꯒꯦ ꯅꯨꯄꯥꯝꯗ ꯅꯪ ꯐꯣꯟ ꯃꯃꯥꯏꯁꯦ ꯊꯥꯎ ꯆꯣꯡꯈꯤꯕ꯭ꯔꯥ ꯎꯝ ꯑꯗꯨꯅ ꯐꯔꯦ ꯉꯥꯟꯕ ꯌꯦꯡ ꯉꯥꯜꯂꯦ ꯃꯣꯏ ꯌꯦꯡꯕꯗꯁꯨ ꯅꯨꯡꯉꯥꯏ ꯁꯤꯅ ꯉꯥꯟꯕ ꯀꯃꯦꯟ ꯄꯥꯕꯗꯁꯨ ꯅꯨꯡꯉꯥꯏꯕ ꯁꯤꯅ ꯁꯨꯃꯥꯏꯅ ꯇꯦꯞꯊꯕꯗ ꯉꯛ ꯇꯦꯛꯀꯦ ꯇꯧꯔꯦ ꯍꯥꯏꯕ ꯐ꯭ꯔꯤꯗ ꯆꯥꯕ ꯌꯥꯕ꯭ꯔꯣ ꯂꯥꯛꯀꯦ ꯍꯥꯏ ꯌꯥꯏꯌꯦ ꯕ꯭ꯔꯣ ꯂꯣꯏꯅꯃꯛ ꯋꯦꯜꯀꯝ ꯇꯧꯔꯤ ꯊꯣꯔꯟ ꯐꯤꯟꯁ ꯀꯩ ꯕꯔꯅꯔꯅꯤꯅ ꯃꯊꯦꯜꯅꯣ ꯃꯈꯥꯗꯤ ꯈꯔ ꯉꯥꯄ꯭ꯔꯨꯝꯅꯦ ꯕ꯭ꯔꯣ ꯌꯥꯝ ꯕꯤꯄꯤꯟ ꯑꯍꯣꯡ ꯄꯦꯟꯅ ꯁꯥꯡꯕꯝ ꯍꯥꯏꯕꯤꯗꯣ ꯉꯥꯄ꯭ꯔꯨꯝꯅꯦ ꯕ꯭ꯔꯣ ꯕꯤꯄꯤꯟ ꯑꯍꯣꯡ ꯁꯥꯡꯕꯝ ꯕ꯭ꯔꯣ ꯃꯨꯛꯕꯥꯡ ꯇꯧꯔꯣꯏꯗ꯭ꯔꯣ ꯍꯥꯏ ꯑꯗꯨꯝ ꯇꯧꯔꯛꯇꯣꯏꯅꯦ ꯇꯧꯔꯛꯑꯅꯤ ꯕ꯭ꯔꯣ ꯁꯤ ꯂꯣꯏꯔꯛꯄꯒ ꯑꯗꯨꯝ ꯑꯥꯏ ꯑꯦꯝ ꯄꯣꯇꯦꯇꯣ ꯍꯥꯏꯁꯦ ꯀꯃꯦꯟ ꯀꯩꯅꯣ ꯃꯃꯤꯡꯁꯦ ꯍꯥꯏꯗꯤ ꯃꯃꯤꯡꯁꯦ ꯉꯥꯄ꯭ꯔꯨꯝꯁꯦ ꯀꯥꯏꯗ ꯐꯪꯒꯦ ꯍꯥꯏ ꯃꯌꯥꯡꯐꯥꯟ ꯕꯖꯥꯔꯗ ꯁꯤ ꯃꯌꯥꯡꯐꯥꯟꯗꯩꯔꯣ ꯎꯝ ꯀꯦꯖꯤꯗ ꯃꯌꯥꯡꯐꯥꯟꯗ ꯐꯪꯉꯦ ꯕ꯭ꯔꯣ ꯈꯔ ꯀꯨꯞꯄꯅ ꯂꯨꯄꯥ 150 ꯑꯗꯨꯒ ꯈꯔ ꯆꯥꯎꯕꯅ ꯂꯨꯄꯥ 500 ꯆꯥꯛ ꯂꯣꯏꯔꯖꯥꯠꯂꯣ ꯏꯠꯁ ꯃꯤ ꯅꯪ ꯐꯣꯟ ꯄꯥꯈꯪ ꯅꯝꯕꯔ ꯑꯗꯨꯝ ꯍꯥꯏ ꯄꯥꯏ ꯆꯥꯛ ꯂꯣꯏꯍꯧꯗ꯭ꯔꯤ
ꯌꯣꯡꯆꯥꯛ ꯃꯔꯨꯒꯗꯤ ꯌꯣꯡꯆꯥꯛ 10 ꯇꯧꯅꯤ ꯇꯧꯍꯧꯕꯅꯦ ꯌꯣꯡꯆꯥꯛꯇ ꯅꯥꯕ ꯃꯨꯁꯨꯛ ꯆꯦꯈꯥꯏ ꯍꯧꯔꯕꯅꯤ ꯍꯜꯂꯁꯦ ꯕ꯭ꯔꯣ ꯆꯦꯈꯥꯏꯗꯧꯔꯝ ꯕ꯭ꯔꯣ ꯕ꯭ꯔꯦꯀꯝꯁꯦ ꯌꯣꯡꯆꯥꯛꯇꯣ ꯅꯣꯡꯃꯥꯏꯊꯦꯝ ꯃꯨꯁꯨꯛ ꯀꯦꯖꯤꯗ ꯍꯧꯔꯕꯅꯤ ꯀꯌꯥ ꯄꯤꯒꯦ ꯉꯥꯄ꯭ꯔꯨꯝꯁꯦ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯕꯗꯣ ꯈꯔ ꯄꯤꯛꯄꯗꯨꯅ ꯀꯩꯅꯣ ꯄꯤꯌꯦꯕ 100ꯒ ꯇꯥꯡꯕꯅꯦ 50 ꯉꯥꯄ꯭ꯔꯨꯝꯁꯦ ꯑꯗꯨꯒ 150ꯒ 500 ꯑꯗꯨꯒ ꯈꯔ ꯆꯥꯎꯕꯗꯨꯅ 500 ꯔꯣꯖꯤ ꯂꯩꯁꯥꯡꯊꯦꯝ ꯕꯤꯛ ꯐꯦꯟꯅꯦ ꯊꯦꯡꯀ꯭ꯌꯨ ꯋꯥꯎ ꯕ꯭ꯔꯣ ꯑꯩ ꯃꯔꯝꯗꯒ ꯂꯣꯏꯁꯤꯜꯂꯦ ꯑꯩ ꯑꯦꯁ ꯑꯦꯝ ꯌꯥꯗ꯭ꯔꯦ ꯑꯦꯁ ꯏꯃꯥ ꯏꯗꯤꯠꯁ ꯕ꯭ꯔꯣꯒꯤ ꯐꯦꯚꯣꯔꯥꯏꯠ ꯀꯂꯔ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ ꯍꯥꯏ ꯕ꯭ꯂꯦꯛ ꯕ꯭ꯂꯦꯛ ꯁꯨꯠ ꯉꯥꯛꯇꯅꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯑꯩꯒꯤꯗꯤꯀꯣ ꯍꯥꯏꯗꯤꯅꯦ ꯑꯩꯈꯣꯏꯁꯨ ꯕ꯭ꯂꯦꯛꯃꯛ ꯕ꯭ꯂꯦꯛꯀ ꯌꯥꯎꯗ꯭ꯔꯁꯨꯀꯣ ꯕ꯭ꯂꯦꯛꯃꯛ ꯌꯥꯎꯗ꯭ꯔꯁꯨ ꯍꯥꯏꯗꯤ ꯀꯩꯅꯣꯝ ꯂꯩꯕ ꯃꯇꯝꯗꯅꯦ ꯑꯩ ꯕ꯭ꯂꯦꯛ ꯌꯥꯎꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯃꯆꯦꯠꯇꯪ ꯑꯣꯏꯔꯁꯨ ꯑꯩꯁꯨ ꯇꯧꯋꯦ ꯕ꯭ꯂꯦꯛ ꯌꯥꯎꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯑꯗꯣ ꯐꯤꯔꯣꯟꯁꯦꯀꯣ ꯍꯣꯏ ꯍꯥꯏꯔꯞꯁꯨ ꯃꯥꯟꯅꯔꯒꯅꯦ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕꯁꯨ ꯂꯩꯕꯨꯗꯤ ꯂꯩꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯑꯅꯝꯕꯅ ꯑꯗꯨꯝ ꯐꯨꯔꯤꯠ ꯂꯩꯁꯦ ꯌꯥꯎꯋꯦ ꯑꯅꯝꯕ ꯕ꯭ꯂꯦꯛ ꯉꯥꯛꯇꯅꯦꯕ ꯑꯇꯩ ꯕ꯭ꯂꯦꯛ ꯀꯂꯔ ꯉꯥꯛꯇꯅꯦ ꯌꯥꯎꯗꯦꯕ ꯑꯩꯅ ꯍꯥꯏꯗꯤ ꯃꯣꯏꯗꯤ ꯀꯃꯟꯁꯨ ꯑꯣꯏꯔꯦꯗꯅꯀꯣ ꯈꯟꯕ ꯌꯥꯕ ꯈꯜꯂꯒꯅꯦ ꯕ꯭ꯂꯦꯛꯇ ꯑꯗꯨꯝ ꯇꯥꯅꯦꯕ ꯈꯪꯕ꯭ꯔꯥ ꯃꯤꯅ ꯐꯣꯇꯣꯅꯦꯒ ꯍꯥꯏꯔꯛꯑꯅꯤ ꯕ꯭ꯂꯦꯛꯀꯤ ꯕ꯭ꯂꯦꯛ ꯉꯥꯛꯇ ꯁꯨꯝ ꯂꯤꯠꯃꯟꯗꯅ ꯀꯩ ꯂꯝꯗꯩꯅꯣ ꯕ꯭ꯔꯣꯁꯦ ꯌꯨꯝꯅꯥꯝ ꯍꯨꯏꯗꯣꯝꯗꯩꯅꯦ ꯕ꯭ꯔꯣ ꯕꯨꯡꯆꯥ ꯍꯣꯗꯥꯝ ꯀꯦꯃꯦꯔꯥ ꯌꯨꯡꯅ ꯄꯥꯏꯁꯦ ꯌꯨꯡꯉꯕꯅꯦ ꯕ꯭ꯔꯣ ꯁꯤꯜꯀꯣ ꯀꯃꯦꯟ ꯀꯦ ꯑꯔꯤꯕ ꯀꯦ ꯑꯣꯏꯔꯝꯅꯤꯌꯦ ꯇꯨꯗꯦ ꯀꯦꯔꯤ ꯚꯦꯔꯤ ꯅꯥꯏꯁ ꯁꯤ ꯉꯁꯥꯏ ꯍꯟꯈ꯭ꯔꯕꯣ ꯀꯔꯤ ꯊꯣꯡꯉꯤꯅꯣ ꯃꯩ ꯀꯌꯥ ꯌꯥꯎꯔꯤꯖꯥꯠꯅꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯌꯥ ꯌꯥꯎꯔꯤꯒꯦ ꯀꯦꯃꯦꯔꯥꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯀꯣ ꯅꯥꯏꯁ ꯚ꯭ꯌꯨ ꯑꯃꯨꯕ ꯁꯅꯥꯃꯆꯥ ꯋꯥꯎ ꯕ꯭ꯔꯣ ꯑꯥꯏ ꯂꯚ ꯌꯨ ꯃꯥꯏ ꯕ꯭ꯔꯣꯁ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯔꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯕꯤꯅꯥꯁ ꯀꯂꯥ ꯀꯩ ꯍꯥꯏꯅꯣ ꯀꯂꯥ ꯃꯦꯔꯤꯅꯥ ꯍꯥꯏꯁꯦ ꯉꯥꯄ꯭ꯔꯨꯝ ꯃꯥꯅꯦ ꯃꯥꯅꯤ ꯃꯥꯅꯦ ꯃꯥꯅꯤ ꯉꯥꯄ꯭ꯔꯨꯝꯅꯤ ꯁꯤꯜ ꯒꯥꯏꯁ ꯃꯨꯛꯕꯥꯡꯗ ꯃꯁꯥ ꯅꯥꯟꯅ ꯆꯥꯕꯁꯦ ꯕ꯭ꯔꯣ ꯈꯛꯇꯅꯤ ꯎꯔꯤꯁꯦ ꯑꯁ ꯑꯗꯨꯃꯗꯤ ꯆꯨꯝꯃꯦꯍꯦ ꯑꯗꯨꯃꯗꯤ ꯇꯁꯦꯡꯅ ꯆꯨꯝꯃꯦ ꯁꯤꯜ ꯒꯥꯏꯁ ꯂꯛꯀꯤ ꯄꯣꯠꯁꯪꯕꯝ ꯍꯌꯦꯡꯋꯥꯏ ꯕ꯭ꯔꯣꯒꯤ ꯅꯨꯄꯤꯗꯣ ꯁꯤ ꯌꯥꯝꯅ ꯋꯥꯔꯔꯣꯏ ꯗꯥꯏꯔꯦꯛ ꯍꯥꯏꯔꯛꯑꯦ ꯁꯨꯡꯋꯥ ꯋꯥꯔꯔꯣꯏꯗꯕꯅꯤ ꯏꯟꯖꯥꯡ ꯈꯤꯇꯪ ꯍꯥꯎꯔꯣꯏꯗꯕ ꯑꯣꯏꯇꯥꯔꯗꯤ ꯏꯁ ꯅꯨꯄꯤ ꯅꯪ ꯆꯠꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣꯒ ꯍꯥꯏꯗꯣꯏꯖꯥꯠꯅꯤ ꯏꯆꯟ ꯂꯥꯏꯞ ꯊꯥꯕꯗ ꯗꯥꯒꯤ ꯁꯛꯁꯨ ꯎꯠꯂꯛꯑꯣ ꯑꯗꯨꯒ ꯏꯁꯥꯅ ꯆꯥꯕꯗ ꯃꯊꯦꯜ ꯑꯣꯏꯔꯁꯨ ꯌꯦꯟꯕꯗ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯍꯥꯏ ꯂꯥꯏꯞ ꯊꯥꯕꯗ ꯆꯥꯗꯕ ꯗꯥꯒꯤ ꯃꯊꯦꯜ ꯁꯛꯁꯨ ꯑꯣꯏꯔꯁꯨ ꯍꯥꯏꯗꯣꯏꯅꯤ ꯍꯣꯏ ꯍꯣꯏ ꯏꯁꯥꯅ ꯆꯥꯗꯕ ꯃꯊꯦꯜ ꯑꯣꯏꯔꯁꯨ ꯑꯣꯏꯔꯁꯨ ꯌꯦꯡꯕꯗ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯍꯥꯎꯗꯤ ꯍꯥꯎꯕꯅꯤꯀꯣ ꯃꯌꯥꯝꯅ ꯆꯥꯛ ꯆꯪꯗ꯭ꯔꯀꯥꯟꯗ ꯃꯤꯠꯈꯨꯕ ꯃꯨꯛꯕꯥꯡꯒꯤ ꯌꯥꯔꯦ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯍꯦꯟꯖꯜꯂꯛꯑꯅꯨ ꯆꯥꯕꯤꯔꯣ ꯌꯥꯔꯦ ꯍꯦꯂꯦꯅꯥ ꯆꯣꯡꯊꯥꯝ ꯀꯩ ꯌꯦꯟꯖꯥꯡꯅꯣ ꯑꯗꯨꯕꯨ ꯀꯃꯦꯟꯗꯣ ꯉꯥꯄ꯭ꯔꯨꯝꯅꯤ ꯑꯗꯩ ꯄꯥ ꯉꯥꯄ꯭ꯔꯨꯝ ꯌꯥꯒꯗ꯭ꯔꯣ ꯑꯗꯩ ꯄꯥ ꯌꯥꯒꯗ꯭ꯔꯣ ꯀꯃꯦꯟꯗꯣ ꯌꯥꯏꯌꯦ ꯌꯥꯅꯤꯌꯦ ꯂꯣꯏꯅ ꯈꯔ ꯏꯁꯂꯣ ꯆꯠꯅꯤ ꯍꯥꯏꯕ ꯑꯗꯨꯏ ꯋꯥꯅꯤ ꯑꯗꯨꯗꯤ ꯁꯤꯗꯩ ꯑꯠꯆꯥ ꯑꯁꯤꯗꯒꯤ ꯍꯦꯂꯦꯅꯥ ꯄꯥꯔꯗ ꯆꯣꯡꯊꯥꯝ ꯁꯤ ꯀꯩ ꯀꯦꯃꯦꯔꯥꯁꯦ ꯌꯦꯟꯖꯥꯡꯅꯣ ꯁꯣꯝ ꯅꯥꯀꯟꯗ ꯑꯗꯨꯕꯨ ꯊꯝꯃꯛꯀꯦꯕ ꯑꯩꯈꯣꯏ ꯄꯨꯂꯞ ꯉꯥꯄ꯭ꯔꯨꯝꯅꯤ ꯎꯅꯕ ꯁꯅꯥ ꯃꯆꯥ ꯑꯃꯨꯕ ꯑꯕꯤꯅꯥꯁꯅ ꯁꯅꯥ ꯃꯆꯥ ꯑꯃꯨꯕ ꯐ꯭ꯂꯣꯞ ꯍꯥꯏꯀꯣ ꯈꯤꯇꯪ ꯆꯠꯂꯁꯨ ꯁꯤꯗꯩ ꯄꯥꯕ ꯀꯩꯅꯣ ꯍꯣꯔꯦꯟ ꯅꯪ ꯑꯁꯤ ꯌꯥꯏꯌꯦ ꯅꯝꯈ꯭ꯔꯀꯥꯟꯗ ꯍꯣꯔꯦꯟ ꯄꯤꯗꯤꯛ ꯀꯅꯥ ꯄꯤꯗꯤꯛ ꯄꯥꯗꯣꯏꯅꯣ ꯇꯧꯔꯦꯍꯦ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯀꯥꯟꯗ ꯐ꯭ꯂꯣꯗꯤ ꯈꯔ ꯑꯗꯨꯝ ꯆꯠꯂꯗꯣꯏꯅꯦꯕ ꯎꯝ ꯏꯁꯂꯣ ꯆꯠꯂꯁꯨ ꯀꯃꯦꯟꯗꯨꯗꯤ ꯂꯥꯛꯇꯣꯏ ꯀꯩ ꯅꯠꯇ꯭ꯔꯣ ꯂꯝꯗꯅꯣ ꯂꯥꯛꯇꯣꯏꯅꯦ ꯕ꯭ꯔꯣꯁꯦ ꯑꯗꯨꯝ ꯂꯥꯛꯇꯣꯏꯅꯤ ꯀꯃꯦꯟꯗꯨꯗꯤ ꯑꯩꯁꯨ ꯑꯍꯥꯟꯕ ꯌꯨꯝꯅꯥꯝ ꯊꯥꯕꯗꯗꯤ ꯍꯨꯏꯗ꯭ꯔꯣꯝꯅꯤ ꯈꯪꯗꯦ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝ ꯐꯥꯔꯝꯗ ꯑꯣꯏꯔꯗꯤ ꯅꯨꯡꯉꯥꯏꯒꯗꯕ ꯐꯥꯝꯅꯤ ꯐꯥꯝꯅꯦ ꯚ꯭ꯌꯨ ꯌꯦꯡꯍꯜꯂꯒꯦꯁꯦ ꯂꯦꯖꯣ ꯄ꯭ꯂꯥꯁ ꯚ꯭ꯌꯨ ꯌꯦꯡꯍꯜꯂꯛꯀꯦ ꯄꯨꯔꯥ ꯂꯧꯕꯨꯛ ꯂꯧꯕꯨꯛꯅꯤꯁꯤ ꯗꯥꯏꯔꯦꯛ ꯅꯪꯒꯤ ꯕꯦꯒ ꯀꯌꯥ ꯉꯥꯛꯇ ꯎꯞꯁꯜꯂꯨꯅꯦ ꯑꯗꯨꯗ ꯅꯪ ꯑꯗꯨꯗ ꯁꯤꯅ ꯀꯥꯕꯒ ꯑꯩꯈꯣꯏ ꯉꯁꯥꯏ ꯐꯝꯃꯤꯁꯦ ꯁꯤꯗ ꯎꯞꯁꯜꯂꯒ ꯑꯩ ꯉꯁꯥꯏ ꯐꯝꯃꯤꯗꯅ ꯁꯤꯒꯤ ꯃꯣꯔꯥꯁꯤꯗ ꯐꯝꯕ ꯊꯣꯡꯕꯅꯤ ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏ ꯌꯨꯝꯃꯣꯡꯒꯤ ꯂꯧꯕꯨꯛ ꯌꯨꯝꯃꯣꯡꯒꯤ ꯁꯥꯏꯠ ꯐꯖꯗ꯭ꯔꯦꯍꯦ ꯄꯩꯁꯥꯗꯣ ꯌꯦꯡꯉꯦ ꯏꯀꯥꯏꯖꯩ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩꯗꯅ ꯃꯩ ꯂꯣꯏꯈꯤꯗꯅꯕ ꯃꯩ ꯀꯌꯥ ꯌꯥꯎꯔꯤꯅꯣ ꯃꯩ 80 ꯌꯥꯎꯔꯤ ꯑꯁ ꯀꯩꯅꯣ ꯉꯁꯥꯏ ꯃꯩ ꯐꯠ ꯇꯧꯍꯧꯗ꯭ꯔꯣ ꯍꯥꯏꯁꯦ ꯑꯩꯁꯦ ꯄꯋꯥꯔ ꯕꯦꯡꯛꯇꯣ ꯂꯧꯊꯣꯛ ꯊꯝꯃꯝꯃꯤꯕ ꯗꯨꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤꯗ ꯐꯝꯃꯤꯁꯦ ꯄꯋꯥꯔ ꯕꯦꯡꯛ ꯕ꯭ꯂꯦꯛ ꯁꯨꯠ ꯂꯧꯊꯣꯛꯑꯒ ꯉꯥꯛꯇꯅꯦ ꯑꯩꯁꯨ ꯕ꯭ꯂꯦꯛ ꯁꯨꯠ ꯑꯩꯈꯣꯏ ꯃꯆꯥꯅ ꯆꯤꯛꯍꯜꯂꯤꯁꯦ ꯁꯤ ꯑꯩꯈꯣꯏ ꯍꯨꯏ ꯑꯐꯥꯎꯕꯗꯣ ꯆꯤꯛꯍꯜꯂꯤꯁꯦ ꯑꯝꯇ ꯄꯥꯊꯣꯛꯑꯣ ꯄꯤꯗ꯭ꯔꯤꯛ ꯇꯧꯔꯦꯍꯦ ꯗꯣꯅꯥꯜ ꯊꯣꯛꯆꯣꯞ ꯀꯩ ꯂꯝꯗꯩꯅꯣ ꯕ꯭ꯔꯣꯁꯦ ꯑꯩ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝꯗꯒꯤꯅꯦ ꯂꯤꯌꯣ ꯄ꯭ꯂꯦꯖꯔ ꯐꯥꯔꯝꯗ ꯑꯣꯏꯔꯗꯤ ꯅꯨꯡꯉꯥꯏꯗꯧꯕ ꯐꯥꯔꯝꯅꯦ ꯑꯜꯋꯦꯁ ꯍꯤꯌꯔ ꯍꯥꯏꯌꯦꯀꯣ ꯀꯃꯦꯟ ꯑꯦ ꯕꯤ ꯀꯩꯅꯣ ꯇꯧꯕ ꯁꯃꯨꯂꯥꯏ ꯃꯨꯛꯕꯥꯡ ꯍꯩꯇ꯭ꯔꯒꯗꯤ ꯀꯩꯅꯣ ꯑꯩꯒꯤꯁꯨ ꯄꯥꯗꯦ ꯇꯧꯕꯤꯔꯛꯀꯅꯣ ꯀꯃꯦꯟ ꯄꯤꯕꯗ ꯖꯨꯠ ꯆꯥꯗꯕ ꯃꯤ ꯌꯥꯎꯋꯦꯀꯣ ꯑꯗꯨꯗꯤ ꯃꯤ ꯌꯥꯔꯒꯗꯤ ꯀꯩꯅꯣ ꯇꯧꯕꯤꯔꯛꯀꯅꯨ ꯃꯩꯇꯩꯔ ꯃꯩꯇꯩ ꯅꯠꯇꯕ꯭ꯔꯥ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯁꯒꯣꯜ ꯑꯃꯗ ꯐꯝꯃꯤ ꯅꯨꯄꯥꯅꯤ ꯑꯗꯨꯝ ꯏꯁꯀꯤꯞ ꯇꯧꯕ ꯑꯗꯨꯝ ꯅꯨꯄꯥ ꯑꯣꯏꯔꯗꯤꯀꯣ ꯆꯨꯝꯅ ꯀꯩꯅꯣ ꯇꯧꯕꯤꯔꯛꯑꯣ ꯌꯥꯝ ꯐꯖꯗ꯭ꯔꯦ ꯌꯦꯡꯕꯗ ꯄꯥꯕꯗ ꯀꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯕ꯭ꯔꯣ ꯁꯥꯎꯕꯤꯕ ꯌꯥꯗꯦꯀꯣ ꯑꯦ ꯕꯤ ꯁꯃꯨꯂꯥꯏ ꯀꯩꯅꯣ ꯃꯨꯛꯕꯥꯡꯗꯣ ꯕ꯭ꯔꯣ ꯑꯩꯒꯤꯁꯨ ꯑꯍꯨꯝꯃꯛ ꯄꯥꯗꯦ ꯍꯥꯏꯌꯦ ꯁꯛ ꯑꯝꯇ ꯌꯦꯡꯖꯒꯦ ꯍꯥꯏ ꯀꯥꯏ ꯕ꯭ꯔꯣꯅ ꯖꯒꯥꯗꯒꯤ ꯌꯦꯡꯕ ꯍꯧꯔꯛꯏꯅꯣ ꯑꯗꯨꯒ ꯅꯪ ꯉꯁꯥꯏ ꯄꯥꯔꯝꯕꯗꯨꯒꯤ ꯃꯈꯥꯅꯤ
ꯏꯗꯤꯠ ꯕ꯭ꯔꯣꯅ ꯊꯣꯡꯕꯁꯦ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯑꯩ ꯇꯥꯟꯖꯥ ꯐꯪꯉꯗꯤ ꯁꯣꯏꯗꯅ ꯄꯤꯖꯒꯦ ꯍꯥꯏ ꯒꯣꯜ I love you my ꯗꯥꯕꯤꯀꯤꯅ ꯑꯩ bros ꯍꯥꯏ ꯉꯥꯏꯔꯤꯅꯦ ꯁꯣꯝꯗ ꯑꯩ ꯕꯤꯖꯥꯟꯗꯣ ꯑꯣꯏꯅ ꯀꯩ ꯁꯥꯅꯣ ꯉꯥꯄ꯭ꯔꯨꯝꯅꯦ ꯏꯆꯟ ꯁꯒꯣꯜꯁꯦꯝ ꯕ꯭ꯔꯣꯁꯦ ꯀꯥꯏꯗꯩꯅꯣ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝꯗꯩꯅꯦ ꯖꯦꯅꯔꯦꯜ ꯄꯣꯇꯦꯇꯣ ꯕꯥ ꯍꯥꯏ ꯒꯥꯏꯁ ꯍꯥꯏ ꯈꯨꯃꯟ ꯃꯄꯥꯔꯤ ꯑꯊꯧꯕ ꯀꯔꯤ ꯌꯦꯟꯁꯥꯡꯅꯣ ꯕ꯭ꯔꯣ ꯉꯥꯄ꯭ꯔꯨꯝꯅꯦ ꯔꯣꯕꯤꯟꯁꯟ ꯐꯩꯔꯦꯟꯕꯝ ꯅꯪꯅ ꯕ꯭ꯔꯣꯒꯤ ꯆꯥꯛ ꯆꯥꯔꯕꯣ ꯕ꯭ꯔꯣꯒꯤ ꯍꯪꯉꯦ ꯐ꯭ꯔꯦꯟꯁꯤꯡꯁꯨ ꯎꯠꯂꯛꯑꯣ ꯕ꯭ꯔꯣ ꯍꯥꯏ ꯎꯠꯂꯛꯀꯦꯁꯦ ꯁꯤꯗ ꯑꯃ ꯂꯩꯔꯦ ꯍꯥꯏ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯁꯤꯔꯣ ꯏꯁꯩ ꯇꯥꯁꯤꯔꯣ ꯌꯥꯔꯦ ꯏꯁꯩ ꯇꯣꯛꯑꯦ ꯋꯤꯠ ꯋꯥꯟ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯍꯥ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅ ꯍꯥꯏ ꯂꯥꯏꯠ ꯆꯅꯁꯤꯡ ꯉꯥꯄ꯭ꯔꯨꯝꯅꯤ ꯀꯀꯥ ꯀꯃꯦꯟꯗ ꯁꯣꯏꯕꯗꯤ ꯖꯔ ꯆꯤꯡꯈꯠꯈ꯭ꯔꯦꯅꯦ ꯄꯨꯂꯞ ꯀꯥꯏ ꯀꯥꯏ ꯌꯧꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯑꯋꯥꯠꯄꯗꯤ ꯀꯀꯥ ꯍꯧꯖꯤꯛ ꯀꯩꯁꯨ ꯂꯩꯇ꯭ꯔꯦ ꯂꯣꯏ ꯌꯥꯎꯔꯦ ꯀꯀꯥ ꯃꯣꯔꯥ ꯌꯥꯅꯤ ꯌꯥꯅꯤꯗ ꯀꯀꯥ ꯎꯝ ꯌꯥꯔꯦ ꯑꯗꯨꯗꯤ ꯀꯩꯅꯣꯁꯦ ꯕ꯭ꯔꯣ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯜꯂꯣꯗꯅ ꯍꯥꯏ ꯀꯥꯏ ꯖꯒꯥ ꯅꯨꯄꯤ ꯊꯤꯅꯕ ꯌꯧꯈ꯭ꯔꯕꯅꯣ ꯄꯩꯁꯥ ꯑꯩ ꯂꯩꯇ꯭ꯔꯤꯌꯦ ꯈꯪꯗ꯭ꯔꯦ ꯍꯥꯎꯗꯧꯕ ꯃꯥꯜꯂꯦ ꯍꯥꯎꯗꯣꯏꯅꯦ ꯍꯥꯎꯗꯣꯏꯅꯦ ꯂꯥꯏꯖ ꯂꯦꯝꯕꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯗ꯭ꯔꯤꯀꯣ ꯅꯠꯇꯦ ꯁꯤ ꯑꯩꯅ ꯁꯣꯏꯕꯗꯤ ꯊꯣꯡꯉꯤ ꯈꯥꯃꯦꯟꯗꯣ ꯃꯈꯥ ꯂꯣꯏ ꯑꯥ ꯆꯤꯡꯊꯈ꯭ꯔꯦꯕ ꯌꯧꯈ꯭ꯔꯕ ꯐꯛ ꯂꯥꯎꯅ ꯆꯤꯡꯊꯈ꯭ꯔꯦ ꯁꯔꯣꯏꯗꯧꯔꯤ ꯑꯩꯅ ꯁꯣꯏꯕꯅꯦ ꯑꯗꯨ ꯈꯔ ꯆꯤꯡꯈꯠꯂꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧ ꯀꯥꯏ ꯖꯒꯥ ꯌꯧꯈ꯭ꯔꯦ ꯅꯪ ꯁꯨꯝ ꯈꯟꯕꯗ ꯁꯤꯗꯤ ꯕꯤꯛ ꯐꯦꯟꯅꯤ ꯉꯁꯥꯏꯒꯤ ꯅꯝꯕ꯭ꯔꯣꯒꯤ ꯐꯦꯚꯣꯔꯥꯏꯠ ꯀꯂꯔ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ ꯁꯤꯗꯤ ꯉꯁꯥꯏꯒꯤꯗꯨꯅꯤ ꯈꯨꯃꯟ ꯃꯄꯥꯏ ꯌꯥꯅꯤ ꯑꯊꯧꯕ ꯌꯥꯅꯤ ꯋꯥꯔꯤ ꯁꯥꯌꯣꯜ ꯌꯥꯅꯤ ꯑꯇꯩꯗꯤ ꯒ꯭ꯌꯥꯁ ꯅꯨꯡꯁꯥꯗ ꯊꯝꯃꯤꯗꯣ ꯑꯩꯗꯤ ꯀꯤꯖꯩ ꯊꯝꯖꯟꯒꯦ ꯄꯣꯛꯈꯥꯏꯔꯛꯇꯅ ꯊꯝꯖꯟꯒꯦ ꯉꯥꯄ꯭ꯔꯨꯝ ꯊꯣꯡꯕ ꯃꯥꯅꯤ ꯃꯥꯅꯤ ꯉꯥꯄ꯭ꯔꯨꯝ ꯊꯣꯡꯕꯅꯤ ꯍꯦꯄꯤ ꯁꯟꯗꯦ ꯏꯅꯥꯎ ꯀꯥꯡꯁꯣꯏ ꯆꯥꯔꯦ ꯅꯍꯥꯛꯇꯤ ꯔꯥꯖꯀꯨꯃꯥꯔꯤ ꯇꯣꯏꯔꯣꯏ ꯑꯣ ꯇꯣꯏꯔꯣꯏ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ ꯌꯨꯝꯅꯥꯝ ꯑꯩꯗꯤ ꯆꯥꯗ꯭ꯔꯤꯌꯦ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯌꯦ ꯃꯍꯤꯗꯤ ꯅꯞꯁꯜꯂꯛꯑꯦ ꯅꯥꯕꯀꯣ ꯀꯅꯥ ꯉꯝꯗꯕ ꯌꯥꯎꯒꯦ ꯕ꯭ꯔꯣ ꯍꯣꯁꯄꯤꯇꯥꯜ ꯂꯩꯌꯦ ꯍꯥꯏ ꯅꯠꯇ꯭ꯔ ꯗ꯭ꯌꯨꯇꯤꯔ ꯃꯇꯥꯡ ꯆꯥꯗꯕꯩ ꯍꯥꯎꯅꯤꯀꯣ ꯃꯣꯏꯔꯥꯡꯊꯦꯝ ꯏꯆꯟ ꯑꯩꯈꯣꯏꯁꯨ ꯆꯥꯔꯤꯌꯦ ꯈꯔ ꯍꯥꯄꯛꯑꯣ ꯍꯥꯄꯛꯀꯦ ꯑꯁ ꯆꯞ ꯆꯥꯔꯦ ꯃꯍꯤꯒ ꯅꯞꯁꯜꯂꯛꯑꯦ ꯄꯨꯅꯝ ꯈꯥꯉꯦꯝꯕꯝ ꯊꯣꯡꯕ ꯂꯣꯏꯔꯒ ꯃꯨꯛꯕꯥꯡ ꯑꯥ ꯇꯧꯔꯛꯇꯣꯏꯔꯝꯕ ꯇꯧꯔꯛꯀꯗꯣꯏꯅꯤ ꯃꯨꯛꯕꯥꯡ ꯆꯥꯃꯤꯟꯅꯔꯅꯤ ꯑꯩꯈꯣꯏ ꯏꯇꯥꯎ ꯑꯍꯨꯝ ꯏꯇꯥꯎ ꯑꯅꯤꯒ ꯁꯁꯤ ꯌꯦꯛꯀꯦ ꯏꯕꯨꯙꯧꯒꯤ ꯃꯁꯛ ꯃꯑꯣꯡ ꯑꯣꯏꯕꯒꯤꯅꯦ ꯌꯦꯛꯅꯕꯒꯤꯗꯤ ꯑꯣꯏꯔꯣꯏ ꯍꯥꯏꯅ ꯈꯟꯖꯩ ꯆꯨꯝꯕ ꯌꯥꯏ ꯍꯣꯏ ꯑꯗꯨꯁꯨ ꯆꯨꯝꯃꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯑꯣꯡ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯤꯅ ꯑꯩꯈꯣꯏ ꯈꯪꯉꯒ ꯍꯥꯏꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯑꯍꯟꯅꯒ ꯁꯨꯝ ꯍꯥꯏꯕꯤꯔꯛꯄꯗꯣ ꯑꯗꯨꯗ ꯁꯨꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯆꯨꯝꯗꯧꯕ ꯃꯥꯟꯕꯗꯣ ꯃꯔꯝꯗꯣ ꯌꯥꯝ ꯆꯨꯝꯕꯗꯣ ꯑꯗꯨꯗꯨꯒꯤꯅꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯤꯅ ꯂꯣꯏ ꯆꯨꯝꯃꯦ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯕ ꯅꯠꯇꯦꯕ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯤ ꯁꯨꯈꯪ ꯈꯪꯉꯝꯗꯕꯗꯒꯤ ꯑꯗꯨꯃꯥꯏꯅꯒ ꯈꯪꯉꯛꯄꯗ ꯌꯥꯝ ꯍꯔꯥꯎꯖꯕꯗꯣ ꯅ꯭ꯌꯨ ꯁꯞꯄꯣꯔꯇꯔꯅꯤ ꯕ꯭ꯔꯣ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯣ ꯗꯦꯕ ꯄꯤꯔꯣ ꯍꯥꯏ ꯂꯛꯀꯤ ꯄꯣꯠꯁꯪꯕꯝ ꯄꯨꯖꯥꯔꯤ ꯃꯤꯊꯨꯕ ꯀꯥꯏꯗꯩꯅꯣ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝꯗꯩꯅꯤ ꯑꯦꯗꯤꯁꯟ ꯊꯥꯡꯖꯝ ꯀꯩ ꯃꯊꯦꯜꯅꯣ ꯏꯌꯥꯝꯕ ꯉꯥꯄ꯭ꯔꯨꯝꯅꯤ ꯊꯨꯝ ꯌꯦꯡꯁꯤꯔꯣ ꯑꯦꯁ ꯀ꯭ꯂꯤꯟꯇꯟ ꯍꯥꯎꯅꯤ ꯊꯨꯝ ꯌꯦꯡꯁꯤꯔꯣ ꯑꯩꯗꯤ ꯇꯦꯁꯇꯔ ꯑꯣꯏꯕꯗꯤ ꯍꯩꯇꯦꯀꯣ ꯅꯣꯏ ꯑꯗꯨꯝ ꯇꯧ ꯁꯤ ꯑꯦꯁ ꯀ꯭ꯂꯤꯟꯇꯟ ꯍꯥꯎꯅꯤ ꯍꯥꯎꯗꯣꯏꯅꯦꯕ ꯕ꯭ꯔꯣ ꯆꯥꯛ ꯆꯥꯔꯕꯣ ꯕ꯭ꯔꯣ ꯁꯤ ꯂꯣꯏꯔꯒ ꯆꯥꯔꯗꯣꯏꯅꯦ ꯃꯁꯛꯁꯦ ꯅꯪ ꯉꯥꯄ꯭ꯔꯨꯝꯁꯦ ꯃꯃꯥꯡꯗ ꯑꯃꯨꯛꯇꯤ ꯆꯥꯈ꯭ꯔꯦꯀꯣ ꯑꯃꯨꯛꯁꯨ ꯊꯣꯡꯕ ꯆꯥꯈ꯭ꯔꯦ ꯑꯅꯤꯔꯛꯄꯨ ꯆꯥꯈ꯭ꯔꯦꯗ ꯑꯅꯤꯔꯛ ꯁꯨꯈ꯭ꯔꯕ ꯋꯤꯠ ꯋꯥꯟ ꯍꯣꯞ ꯕ꯭ꯔꯣ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯍꯥꯏꯕꯤꯌꯣ ꯕ꯭ꯔꯣ ꯕ꯭ꯔꯣꯔ ꯁꯤꯁꯂ ꯈꯪꯗ꯭ꯔꯦꯀꯣ ꯁꯤꯃꯗꯤ ꯑꯩ ꯅꯍꯥꯟ ꯄ꯭ꯔꯥꯏꯖ ꯌꯦꯟꯕꯒꯤꯗ ꯁꯦꯔꯥꯟꯇꯨꯔꯟ ꯄꯪꯎ ꯎꯁꯜꯂꯨꯕꯒꯤ ꯑꯁ ꯁꯣꯔꯤ ꯍꯦꯟꯖꯟꯃꯟꯗꯅꯅꯦ ꯂꯝꯗ ꯆꯥꯕꯅꯤ ꯂꯥꯏꯒꯤ ꯃꯅꯤ ꯊꯥꯗꯣꯛꯈꯤꯒꯦ ꯃꯇꯨꯝ ꯁꯒꯣꯜꯁꯦꯜ ꯕ꯭ꯔꯣ ꯍꯦꯟꯖꯥꯡ ꯊꯣꯡꯅ ꯏꯁꯩ ꯁꯛꯂꯛꯑꯣ ꯇꯥꯒꯦ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯁꯛꯂꯛꯑꯣ ꯇꯧꯒꯦ ꯅꯪ ꯅꯪꯒꯤ ꯏꯁꯩꯗꯣ ꯃꯇꯦꯛ ꯑꯃ ꯇꯧꯔꯛꯑꯣ ꯑꯩ ꯏꯁꯩꯗꯩ ꯊꯥꯗꯣꯛꯄ ꯀꯨꯏꯈ꯭ꯔꯦꯅꯦ ꯏꯟꯗ꯭ꯔꯖꯤꯠ ꯂꯥꯏꯁ꯭ꯔꯝ ꯕ꯭ꯔꯣ ꯀꯩꯅꯣ ꯊꯧꯅꯤꯁꯦ
ꯑꯣꯏꯅꯥꯝ ꯏꯁꯇꯦꯕꯦꯟꯁꯟꯁꯤꯡ ꯁꯤꯌꯥ ꯋꯥꯔꯤꯗꯤ ꯕ꯭ꯔꯣ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯕ꯭ꯔꯣꯗ ꯂꯩꯕ ꯅꯨꯄꯤꯗꯣ ꯍꯥꯏ ꯅꯨꯡꯉꯥꯏꯗꯣꯏꯅꯦ ꯕ꯭ꯔꯣ ꯑꯩ ꯕ꯭ꯔꯣ ꯆꯥꯛ ꯆꯥꯔꯕꯣ ꯕ꯭ꯔꯣ ꯁꯤ ꯂꯣꯏꯔꯒ ꯆꯥꯔꯅꯤꯀꯣ ꯂꯣꯏ ꯂꯣꯏꯔꯒ ꯅꯞꯁꯜꯂꯦ ꯀꯃꯦꯟ ꯑꯅꯤ ꯅꯥꯕꯕꯨ ꯍꯣꯔꯦꯟ ꯁꯨꯔꯦ ꯅꯥꯕꯕꯨ ꯑꯟꯖꯂꯤꯒꯤ ꯆꯥꯛꯈꯨꯝ ꯁꯤꯗꯤ ꯁꯥꯏꯠꯁꯨ ꯈꯔ ꯎꯠꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅꯕ ꯑꯧ ꯎꯠꯆꯔꯛꯀꯦ ꯖꯦꯅꯤꯐꯔ ꯇꯣꯛꯑꯁꯤꯔꯥ ꯋꯤꯂꯤꯌꯝꯁ ꯕ꯭ꯔꯣ RCB ꯑꯣꯔ ꯀꯤꯀꯣ ꯁꯨꯝ ꯅꯞꯁꯤꯜꯂꯒ ꯂꯥꯁꯇ ꯆꯥꯛꯊꯤ ꯃꯅꯝ ꯅꯝꯃ ꯆꯥꯔꯅꯤ ꯌꯥꯔꯦ ꯍꯥꯏꯒꯨꯝꯗꯅ ꯇꯣꯛꯄ ꯃꯍꯤꯁꯦ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕ ꯃꯥꯏꯒꯨꯝꯕ ꯂꯣꯏꯔꯖꯥꯔꯣ ꯑꯩꯅ ꯀꯥꯔꯨꯕ ꯀꯥꯟꯗꯨꯗꯗꯤ ꯁꯦꯝꯍꯧꯔꯤꯕꯅꯦ ꯍꯧꯖꯤꯛꯇꯤ ꯈꯪꯗꯦꯅꯦ ꯀꯩ ꯊꯣꯡ ꯃꯊꯦꯜꯅꯣ ꯂꯣꯏꯔꯒ ꯕ꯭ꯔꯣ ꯀꯩꯗꯧꯂꯒꯦ ꯂꯥꯏꯖ ꯄꯤꯅꯔ ꯑꯝꯇ ꯇꯧꯁꯤꯗ ꯀꯨꯏꯔꯕꯅꯤꯗ ꯄꯅꯤꯔ ꯑꯝꯇ ꯇꯧꯁꯤꯗ ꯄꯅꯤ ꯇꯧꯁꯦ ꯑꯩ ꯀꯨꯏꯔꯕꯅꯤꯀꯣ ꯊꯣꯡ ꯍꯥꯏ ꯍꯩꯇꯕꯅꯦꯕ ꯄꯅꯤꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯄꯅꯤꯔꯁꯦ ꯑꯃꯨꯛꯐꯥꯎ ꯊꯣꯡꯗ꯭ꯔꯤꯕ ꯃꯥꯁꯦ ꯁꯪꯒꯣꯝ ꯆꯅꯥ ꯊꯣꯡꯕ ꯄꯅꯤꯔꯒꯤ ꯁꯪꯒꯣꯝ ꯁꯥꯅ ꯊꯣꯡꯕꯗꯤ ꯂꯥꯏꯍꯦ ꯅꯪꯅ ꯇꯧꯔꯁꯦ ꯂꯥꯏꯖꯕꯒꯤ ꯃꯊꯪ ꯋꯥꯅꯤ ꯇꯧꯔꯁꯦ ꯑꯩꯗꯤ ꯑꯃꯨꯛꯐꯥꯎ ꯊꯣꯡꯗ꯭ꯔꯤ ꯃꯊꯪ ꯇꯧꯔꯁꯦ ꯑꯩꯗꯤ ꯑꯃꯨꯛꯐꯥꯎ ꯊꯣꯡꯗ꯭ꯔꯤꯕ ꯁꯪꯒꯣꯝ ꯆꯅꯥꯗꯤ ꯍꯥꯟꯅ ꯃꯥꯒꯤ ꯄꯤꯁ ꯂꯧꯈꯠꯂꯀꯥꯟꯗ ꯇꯥꯎꯊꯣꯛ ꯉꯧꯊꯣꯛꯑ ꯃꯇꯨꯡꯗ ꯊꯥꯎ ꯀꯩꯀꯥ ꯇꯧꯔ ꯈꯥꯃꯦꯟ ꯍꯋꯥꯏ ꯊꯔꯥꯛ ꯈꯥꯃꯦꯟꯁꯤꯟꯕ ꯍꯥꯞꯄꯀꯥꯟꯗ ꯇꯧꯕꯗꯣ ꯇꯞꯄꯅꯤ ꯀꯩꯅꯣ ꯇꯧꯕ ꯁꯤꯗꯤ ꯂꯣꯏ ꯉꯥꯄ꯭ꯔꯨꯝꯗꯤ ꯀꯥꯔꯝꯃꯅꯤꯁꯦ ꯀꯪꯅ ꯊꯣꯡꯕꯅ ꯍꯦꯟꯅ ꯍꯥꯎꯕꯅꯦ ꯃꯍꯤ ꯌꯥꯎꯗ꯭ꯔꯦ ꯃꯍꯤ ꯌꯥꯎꯗ꯭ꯔꯦ ꯕ꯭ꯔꯣ ꯅꯞ ꯅꯞ ꯂꯥꯎꯔꯦꯀꯣ ꯑꯣꯀꯦ ꯂꯥꯏꯁ꯭ꯔꯝ ꯃꯈꯥ ꯀꯥꯁꯤꯟꯕꯕꯨ ꯕꯦꯅꯥꯁ ꯍꯧꯔꯦ ꯕ꯭ꯔꯣ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯜꯂꯣꯗꯅ ꯄꯩꯁꯥ ꯑꯧ ꯂꯩꯇ꯭ꯔꯤꯌꯦ ꯆꯍꯤ 2-3 ꯃꯨꯛꯀꯤ ꯃꯇꯨꯡꯗ ꯊꯤꯅꯕ ꯇꯧꯔꯒꯦ ꯑꯁ ꯍꯥꯏꯒꯅꯨ ꯁꯤꯗꯤ ꯃꯈꯥ ꯇꯥꯁꯤꯜꯂꯛꯑꯦ ꯏꯇꯥꯎ ꯅꯤꯔꯟꯖꯟ ꯃꯈꯣꯟ ꯃꯥꯜꯂꯤꯗ ꯀꯅꯥꯅꯣ ꯑꯩꯁ ꯍꯥꯏꯁꯦ ꯑꯩꯁ ꯀꯅꯥꯅꯣ ꯃꯥꯅꯦ ꯑꯩ ꯅꯤꯔꯟꯖꯟꯅꯦ ꯏꯇꯥꯎ ꯁꯛꯇꯤ ꯎꯗꯕꯅꯤ ꯈꯪꯗ꯭ꯔꯦ ꯄꯄꯥ ꯐꯣꯔ ꯐꯥꯏꯇꯔ ꯀꯩ ꯃꯊꯦꯜꯅꯣ ꯉꯥꯄ꯭ꯔꯨꯝꯅꯤ ꯀꯣꯟꯖꯤꯡꯕꯝ ꯀꯥꯟꯇ ꯉꯥꯅꯨ ꯊꯣꯡꯕ꯭ꯔꯣ ꯍꯥꯏ ꯅꯠꯇꯦ ꯕ꯭ꯔꯣ ꯉꯥꯄ꯭ꯔꯨꯝꯅꯤ ꯍꯩꯔꯥꯡꯊꯦꯝ ꯁꯅꯥꯃꯆꯥ ꯕ꯭ꯔꯣ ꯄꯨꯟꯅ ꯇꯧꯕ ꯌꯥꯔꯀꯥꯟꯗ ꯑꯝꯇ ꯅꯩꯁꯦ ꯏꯕꯥꯅꯤ ꯅꯩꯕꯤꯔꯣ ꯁꯅꯥꯌꯥꯏ ꯃꯄꯦꯕꯝ ꯀꯩ ꯃꯊꯦꯜꯅꯣ ꯕ꯭ꯔꯣ ꯉꯥꯄ꯭ꯔꯨꯝ ꯕ꯭ꯔꯣ ꯆꯥꯛ ꯆꯥꯔꯕꯣ ꯁꯤ ꯑꯩꯁꯨ ꯌꯥꯝꯃꯦ ꯈꯔꯗꯤ ꯀꯃꯦꯟꯁꯦ ꯍꯥꯎꯒꯦ ꯍꯌꯦꯡ ꯍꯣꯔꯦꯟ ꯍꯥꯎꯅꯕ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯦ ꯕ꯭ꯔꯣ ꯂꯥꯏꯖꯂꯦꯝꯕꯤ ꯑꯗꯨꯗꯤ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯅꯪꯁꯨ ꯐꯖ ꯂꯩꯔꯣꯀꯣ ꯑꯩꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯌꯦ ꯅꯥꯗꯅꯕ ꯍꯣꯠꯅꯧꯀꯣ ꯄꯨꯝꯅꯃꯛ ꯅꯥꯗꯅꯕ ꯍꯣꯠꯅꯃꯤꯟꯅꯔꯁꯦ ꯍꯥꯎꯅꯤ ꯏꯟꯗ꯭ꯔꯖꯤꯠ ꯂꯥꯏꯁ꯭ꯔꯝ ꯕ꯭ꯔꯣ ꯀꯩꯅꯣ ꯊꯧꯅꯤꯁꯦ ꯉꯥꯄ꯭ꯔꯨꯝꯅꯦ ꯕ꯭ꯔꯣ ꯁꯤ ꯉꯁꯥꯏ ꯍꯟꯖꯤꯟꯈ꯭ꯔꯦꯀꯣ ꯏꯅꯥꯎꯒꯤ ꯁꯤꯠ ꯅꯥꯟꯅ ꯆꯥꯕꯁꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯅꯤꯔꯟꯖꯟ ꯁꯣꯝꯗ ꯉꯥꯏꯅꯔꯦ ꯅꯪ ꯗꯥꯕꯤꯀꯤ ꯆꯥꯛ ꯆꯥꯔꯒ ꯂꯥꯛꯑꯗꯕꯅꯦ ꯕ꯭ꯔꯣ ꯍꯥꯎꯅ ꯆꯥꯕꯤꯌꯣ ꯍꯥꯎ ꯑꯣꯀꯦ ꯑꯩꯈꯣꯏꯔꯣꯝꯗꯗꯤ ꯆꯍꯨꯝ ꯍꯥꯏ ꯀꯩ ꯂꯝ ꯑꯣꯏꯗꯣꯏꯅꯣ ꯆꯍꯨꯝ ꯄꯤꯔꯤꯁꯦ RK ꯁꯨꯔꯦꯟꯁꯅꯥ ꯌꯦꯟꯖꯥꯡꯗꯣ ꯐꯖꯅ ꯊꯣꯡꯉꯨꯀꯣ ꯀꯃꯦꯟ ꯄꯥꯔꯤꯉꯩꯗ ꯍꯣꯔꯦꯟ ꯍꯥꯎꯖꯔꯣꯏ ꯁꯤ ꯂꯩꯔꯦ ꯊꯨꯝ ꯌꯦꯡꯒꯦ ꯂꯧꯔꯣꯌꯨ ꯍꯨꯟꯗꯣꯛꯅꯗꯕꯤ ꯈꯔ ꯍꯦꯟꯅ ꯄꯪꯕ ꯑꯃ ꯊꯤꯎꯔꯣ ꯕ꯭ꯔꯣ ꯃꯇꯨꯝ ꯑꯝꯇ ꯆꯥꯒꯦ ꯁꯣꯝꯗ ꯄꯤꯔꯛꯑꯣ ꯑꯝꯇ ꯊꯥꯡꯖꯟꯕꯤꯔꯛꯑꯣꯁꯦ ꯐꯖꯕꯗꯤ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯎꯠꯂꯛꯑꯣ ꯕ꯭ꯔꯣ ꯈꯥꯡꯗꯤ ꯂꯧꯔꯒꯦ ꯃꯥꯜꯂꯛꯀꯗ꯭ꯔꯥ ꯁꯦ ꯊꯥꯡꯒꯤꯗꯣ ꯁꯤ ꯉꯥꯄꯨꯝ ꯀꯩꯅꯣ ꯑꯆꯧꯕ ꯌꯥꯝ ꯀꯟꯅ ꯐꯖꯕ ꯑꯅꯤ ꯌꯥꯎꯋꯦ ꯉꯥꯎꯔꯤꯗꯨꯕꯨ ꯏꯕꯨꯡ ꯑꯇꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ ꯍꯪꯉꯣ ꯍꯦꯟꯖꯥꯡ ꯂꯣꯏꯔꯤꯌꯦ ꯇꯧꯔꯤꯌꯦ ꯑꯗꯨ ꯀꯃꯦꯟ ꯄꯥꯏꯗ ꯃꯤ ꯀꯣꯟꯅ ꯂꯩꯕ ꯁꯨꯡꯄꯥ ꯄꯥꯗꯦꯅ ꯑꯀꯣꯛ ꯄꯥꯏꯗꯨꯕꯨ ꯑꯅꯧ ꯊꯥꯕꯗ ꯄꯥꯏꯔꯦ ꯍꯥꯏꯔꯒ ꯁꯨꯝ ꯃꯊꯪ ꯄꯥꯔꯛꯏꯅꯦꯍꯦ ꯅꯠꯇꯦ ꯑꯗꯨ ꯂꯣꯏ ꯆꯤꯡꯈꯠꯂꯒ ꯑꯩꯈꯣꯏ ꯃꯤ ꯑꯅꯧ ꯁꯔ ꯊꯥꯕꯗ ꯑꯗꯨ ꯄꯥꯏꯈ꯭ꯔꯦ ꯑꯃꯀꯣꯠꯇ ꯄꯥꯏ ꯃꯤꯅ ꯂꯣꯏ ꯁꯥꯎꯅꯩꯗꯣ ꯃꯈꯥꯗ ꯑꯦꯔꯣ ꯑꯃ ꯌꯥꯎꯋꯤꯗꯣ ꯆꯞ ꯂꯧꯁꯟꯂꯣ ꯀꯃꯦꯟꯒꯤ ꯋꯥꯗꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯌꯥꯝꯅ ꯄꯦꯟꯗꯤꯡꯗ ꯂꯩꯔꯝꯃꯦ ꯕ꯭ꯔꯣ ꯃꯤꯈꯨꯕ ꯅꯔꯦꯁ ꯊꯣꯡꯉꯥꯝꯒ ꯆꯦꯂꯦꯟꯖ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯌꯦꯀꯣ ꯅꯠꯇꯦ ꯆꯥꯛ ꯂꯣꯏꯔꯕ ꯂꯣꯏꯗ꯭ꯔꯤꯕ ꯑꯝꯇ ꯍꯪꯉꯣ ꯏꯔꯣꯜꯂꯤ ꯂꯧꯕ ꯂꯥꯛꯑꯒꯦ ꯅꯥꯏꯁ ꯑꯗꯨꯗꯤ ꯕ꯭ꯔꯣ ꯑꯩꯒꯤ ꯀꯃꯦꯟꯁꯦ ꯁꯨꯡꯄꯥ ꯄꯥꯔꯛꯇꯦꯗ ꯍꯥꯏ ꯔꯤꯌꯥꯁꯤꯡ ꯂꯩ ꯁꯋꯥꯏꯗꯦ ꯂꯧꯔꯁꯤꯔꯥ ꯁꯤꯁꯇꯔ ꯃꯊꯛꯇꯀꯣ ꯃꯤꯠꯈꯨꯕꯅ ꯆꯤꯡꯈꯠꯂꯨꯕꯒꯤ ꯈꯤꯇꯪ ꯄꯦꯟꯇꯤꯡ ꯀꯩꯅꯣ ꯇꯧꯔꯝꯃꯦꯅ ꯍꯪꯒꯠꯆꯕꯅꯦ ꯄꯥꯗ꯭ꯔꯒꯗꯤ ꯍꯌꯦꯡ ꯅꯨꯡꯉꯥꯏꯔꯣꯏꯅ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯍꯥ ꯂꯥꯎ ꯍꯣꯏ ꯕꯦꯛ ꯂꯧꯔꯨ ꯊꯤꯜꯂꯛꯑꯒꯦ ꯑꯣ ꯆꯥꯛꯇꯣ ꯈꯔ ꯌꯥꯝ ꯄꯨꯔꯛꯑꯣ ꯀꯩ ꯂꯝꯗꯩꯅꯣ ꯕ꯭ꯔꯣꯁꯦ ꯖꯤꯁꯤꯄꯤ ꯑꯅꯤ ꯗꯣꯅꯥꯜ ꯌꯥꯎꯔꯤ ꯊꯣꯛꯆꯣꯝ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝꯗꯩꯅꯦ ꯕ꯭ꯔꯣ ꯑꯣ ꯊꯝꯃꯦ ꯅꯠꯇꯨ
ꯅꯥꯎꯔꯣꯏꯕꯝ ꯆꯥꯎꯕꯤ ꯇꯦꯡꯀꯣꯠ ꯑꯃꯠꯇꯗꯤ ꯂꯧꯕ ꯂꯥꯛꯀꯦꯗꯅ ꯁꯨꯡꯄꯤ ꯍꯦꯛ ꯄꯤꯔꯛꯇꯦ ꯍꯥꯏꯗꯣꯏꯅꯤ ꯀꯃꯦꯟ ꯀꯥꯟꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝ ꯋꯥꯔꯧꯕꯤ ꯌꯥꯗ꯭ꯔꯦꯀꯣ ꯕꯁꯟꯇ ꯇꯈꯦꯜꯂꯝꯕꯝ ꯀꯩ ꯌꯦꯟꯖꯥꯡꯅꯣ ꯉꯥꯄ꯭ꯔꯨꯝꯅꯦꯕ꯭ꯔꯣ ꯁꯨꯔꯁ ꯃꯩꯇꯩ ꯊꯔꯣꯏꯅꯦ ꯍꯥꯏ ꯅꯠꯇꯦ ꯉꯥꯄ꯭ꯔꯨꯝꯅꯦꯕ꯭ꯔꯣ ꯊꯔꯣꯏ ꯃꯁꯛ ꯃꯥꯟꯕ ꯌꯥꯎꯕꯤꯕ꯭ꯔꯥꯅꯦ ꯕ꯭ꯔꯣ ꯀꯩ ꯌꯦꯟꯖꯥꯡꯅꯣ ꯍꯥꯏ ꯉꯥꯄ꯭ꯔꯨꯝꯅꯤꯀꯣ ꯐ꯭ꯔꯦꯁ ꯑꯦꯇꯔ ꯕ꯭ꯔꯣ ꯒꯨꯍꯥꯇꯤ ꯂꯥꯛꯑꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯆꯥꯛ ꯆꯔꯥ ꯑꯃꯇ ꯆꯥꯃꯤꯟꯅꯁꯦ ꯂꯥꯛꯄ ꯀꯥꯟꯗ ꯍꯥꯏꯍꯟꯖꯔꯒꯦ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯍꯥꯎꯗꯣꯏꯅꯤ ꯀꯩ ꯃꯊꯦꯜꯅꯣ ꯉꯥꯄ꯭ꯔꯨꯝꯅꯦ ꯁꯨꯔꯁ ꯊꯣꯡꯉꯥꯝ ꯔꯣꯕꯤꯟꯖꯣꯂꯤ ꯅꯆꯦꯅ ꯀꯧꯕꯁꯦ ꯈꯨꯝꯗꯦ ꯍꯥꯏ ꯊꯣꯡꯉꯝ ꯔꯣꯕꯤꯟꯖꯣꯂꯤ ꯑꯝꯇ ꯈꯨꯝꯕꯤꯔꯣꯁꯦ ꯀꯧꯔꯛꯑꯦ ꯇꯥꯏ ꯍꯥꯎ ꯔꯤꯌꯥ ꯆꯦꯡꯂꯩ ꯅꯨꯄꯤ ꯊꯤꯕꯩ ꯍꯥꯏꯔꯛꯄꯗꯣ ꯅꯨꯄꯤꯒ ꯊꯤꯈꯤꯅꯨ ꯏꯃꯥꯕꯨ ꯍꯥꯟꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯈꯣ ꯕ꯭ꯔꯣ ꯌꯥꯝ ꯆꯨꯝꯃꯦ ꯆꯨꯝꯃꯦꯀꯣ ꯌꯥꯝ ꯋꯥꯠꯂꯤ ꯅꯨꯄꯤ ꯊꯤꯕꯒꯤ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯤ ꯑꯗꯨꯅꯦ ꯍꯣꯏ ꯑꯗꯣ ꯅꯨꯄꯤꯁꯤꯗꯤ ꯔꯪꯒꯥꯡ ꯊꯤꯔꯁꯨ ꯌꯥꯏ ꯊꯤꯗ꯭ꯔꯁꯨ ꯌꯥꯏꯕ ꯐꯣꯔꯦꯟꯁ ꯂꯥꯏꯚ ꯆꯠꯂꯣ ꯆꯥꯕꯒꯤꯁꯨ ꯄ꯭ꯂꯁ ꯑꯧ ꯇꯧꯔꯛꯇꯣꯏꯅꯤ ꯃꯤꯔꯥꯟꯗ ꯄ꯭ꯂꯁꯅꯦꯕ ꯃꯥꯗꯤ ꯃꯣꯏꯔꯥꯡꯊꯦꯝ ꯊꯤꯔꯁꯨ ꯌꯥꯏ ꯇꯧꯔꯦꯍꯦ ꯊꯤꯗ꯭ꯔꯁꯨ ꯌꯥꯏ RDL ꯄꯪꯛ ꯀꯩ ꯐꯣꯟꯅꯣ ꯕ꯭ꯔꯣ ꯂꯥꯏꯚ ꯇꯧꯔꯛꯏꯁꯦ ꯀꯦꯃꯦꯔꯥ ꯌꯥꯝ ꯁꯦꯡꯉꯦ ꯍꯥꯏ ꯀꯩꯅꯣꯅꯦ Redmi K50i ꯀꯔꯤ 50i Redmi Redmi K50i ꯕꯦꯔꯣꯟ JWST ꯀꯨꯀꯤ ꯃꯆꯥ ꯌꯥꯎꯔꯦ ꯕꯦꯠ ꯀꯃꯦꯟ ꯇꯧꯔꯒ ꯃꯈꯣꯏꯗꯣ ꯕ꯭ꯂꯣꯛ ꯇꯧꯁꯤꯜꯂꯣ ꯀꯃꯦꯟ ꯌꯥꯎꯈ꯭ꯔꯦ ꯅꯥꯇꯩ ꯆꯥꯗꯕ ꯀꯃꯦꯟ ꯄꯤꯔꯛꯄ ꯈꯔ ꯀꯣ ꯆꯦꯛ ꯇꯧꯖꯒꯦ ꯕꯤꯖꯨ ꯆꯐꯨ ꯃꯌꯨꯝ ꯅꯩꯔꯦꯍꯦ ꯅꯥꯎꯔꯣꯏꯕꯝ ꯆꯥꯎꯕꯤ ꯂꯥꯏꯐꯁꯦ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦ ꯑꯗꯣ ꯃꯇꯝ ꯌꯥꯔꯛꯇ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯌꯦꯡꯗꯤ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦ ꯅꯥꯎꯔꯣꯏꯕꯝ ꯆꯥꯎꯕꯤ ꯑꯗꯨꯝ ꯃꯇꯥꯡ ꯆꯥꯕ ꯀꯥꯟꯗ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯁꯤꯛꯁꯇꯔ 6ꯀꯤ ꯊꯕꯛ ꯑꯆꯤꯟꯕ ꯂꯩꯇꯥꯔꯒꯗꯤꯀꯣ ꯅꯥꯎꯆꯥ ꯊꯧꯗꯥꯝ ꯀꯅꯥꯅꯣ ꯑꯗꯨꯗ ꯍꯥꯄꯦꯟꯂꯥ ꯂꯣꯡꯄꯦꯟꯂꯥ ꯈꯪꯗꯕ ꯑꯃ ꯁꯦꯠꯂꯤꯁꯦ ꯅꯥꯎꯆꯥ ꯊꯧꯗꯥꯝ ꯀꯩꯅꯣ ꯑꯣꯏꯔꯝꯒꯅꯤ ꯅꯨꯄꯥꯗ ꯑꯣꯏꯔꯝꯃꯅꯤ ꯃꯥꯏꯁꯦ ꯃꯣꯏ ꯈꯪꯅꯕ ꯀꯥꯡꯕꯨ ꯑꯣꯏꯔꯝꯃꯅꯤ ꯃꯤꯔꯥꯟꯗ ꯃꯣꯏꯔꯥꯡꯊꯦꯝ ꯗꯤꯡꯕꯦꯜ ꯃꯤꯠꯈꯨꯕ ꯌꯦꯡꯒꯦ ꯍꯥꯏ ꯃꯤꯠꯈꯨꯕ ꯁꯠꯂꯩꯔꯦ ꯃꯥ ꯊꯣꯡ ꯊꯥꯛ ꯇꯧꯕꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯕꯒꯤꯀꯣ ꯀꯩꯅꯣ ꯇꯧꯔꯦ ꯍꯨꯃꯥꯡ ꯁꯧꯔꯦ ꯕ꯭ꯔꯣ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯍꯥꯎꯗꯣꯏꯅꯦ ꯕ꯭ꯔꯣ ꯃꯥꯏ ꯍꯥꯔꯠ ꯕꯣꯟꯁ ꯀꯩ ꯂꯝ ꯀꯩ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ ꯂꯣꯏꯗꯣꯔꯦ ꯅꯠꯇꯦ ꯆꯥꯡꯗꯣ ꯄꯥꯔꯣ ꯑꯗꯨꯒ ꯀꯦꯃꯦꯔꯥ ꯑꯣꯟꯁꯤꯜꯂꯛꯀꯦꯕ ꯑꯩꯈꯣꯏ ꯐꯝꯁꯦ ꯑꯃꯝꯕꯗ ꯐꯝꯕꯅꯤꯅ ꯎꯗꯤ ꯎꯔꯔꯣꯏ ꯊꯥꯎ ꯂꯣꯏ ꯆꯣꯡꯉꯦ ꯀꯩꯅꯣꯗꯤ ꯀꯩ ꯂꯝꯗꯩꯅꯣ ꯉꯥꯛꯇ ꯉꯥꯏꯈꯣ ꯊꯥꯎꯁꯤꯗꯤ ꯀꯦꯃꯦꯔꯥꯁꯦ ꯐꯩꯗꯣꯔꯛꯀꯦ ꯆꯥꯕꯗꯗꯤ ꯐꯩꯗ ꯌꯥꯔꯣꯏ ꯁꯤꯗꯤ ꯑꯝꯇ ꯀꯟꯊꯣꯛꯇ ꯌꯥꯔꯔꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯆꯜꯗ ꯉꯥꯛ ꯉꯥꯏꯔꯦ ꯌꯦꯟꯖꯥꯡꯗꯤ ꯂꯣꯏꯔꯦ ꯑꯗꯣ ꯆꯥꯛ ꯉꯥꯏꯔꯤ ꯆꯥꯛꯇꯤ ꯀꯩꯗ ꯇꯨꯄꯥꯁꯤꯗ ꯉꯁꯤ ꯁꯦꯡꯒꯥꯗ ꯆꯥꯗꯕꯅꯤ ꯍꯥ ꯀꯩꯅꯣ ꯅꯪ ꯂꯥꯏꯞꯇꯣ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯑꯦ ꯑꯗ ꯐꯝꯃꯛꯇꯣꯏꯅꯦ ꯑꯩꯁꯨ ꯁꯤ ꯊꯥꯡꯒꯠꯂꯝꯃꯒ ꯕꯁ ꯐꯝꯃ ꯂꯣꯏꯔꯦ ꯍꯥꯏꯔꯣ ꯁꯤꯗ ꯀꯩꯝ ꯇꯧꯗꯕꯅꯤ ꯇꯤꯜꯍꯧ ꯆꯅꯝ ꯍꯥꯞꯄꯝꯕꯩꯅꯤ ꯀꯩꯝ ꯇꯧꯔꯣꯏ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯃꯩ ꯈꯥꯡꯕ꯭ꯔꯣ ꯌꯥꯝꯕ ꯍꯥꯏ ꯀꯦꯃꯦꯔꯥ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯃꯩ ꯈꯥꯡꯕ꯭ꯔꯥ ꯀꯦꯃꯦꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯩ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯪꯉꯤ ꯃꯩꯁꯤ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯝ ꯀꯩ ꯌꯥꯝ ꯁꯥꯅꯣ ꯀꯟꯅ ꯈꯥꯡꯕꯗꯨꯗꯤ ꯅꯠꯇꯦ ꯍꯥꯏꯗꯤ ꯁꯨꯝ ꯀꯨꯏꯔꯀꯥꯟꯗ MIꯒꯤ ꯑꯗꯨꯝ ꯇꯥꯕꯗꯣ ꯑꯗꯨꯗꯤ ꯑꯗꯨꯝ ꯇꯥꯔꯛꯑꯦꯕ ꯑꯗꯨꯒ ꯀꯦꯃꯦꯔꯥ ꯀꯩꯀꯥ ꯁꯤꯖꯤꯟꯅꯕ ꯈꯣꯠꯄ ꯑꯗꯨꯝ ꯅꯨꯡꯉꯥꯏꯑꯕ ꯑꯗꯣ ꯑꯩꯁꯦ ꯀꯩꯅꯣꯅꯦꯕ 128/6ꯅꯦꯕ 6GB RAM 128 ROMꯅꯦꯕ ꯑꯗꯣ 8GBꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯤ ꯅꯨꯄꯥ ꯑꯝꯇ ꯐꯝꯃꯣ ꯑꯝꯇ ꯄꯨꯂꯞ ꯎꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯦ ꯆꯥꯕ ꯍꯧꯖꯤꯜꯂꯁꯦ ꯑꯧ ꯌꯦꯟꯁꯥꯡꯗꯣ ꯆꯥꯛ ꯍꯧꯔꯗꯝꯅꯤ ꯉꯥꯏꯔꯤꯅꯦ ꯍꯧꯔꯗꯝꯅꯤ ꯆꯥꯛ ꯆꯥꯍꯧꯔꯣ ꯌꯧꯔꯛꯄꯒ ꯆꯥꯍꯧꯔꯣ ꯍꯧꯔꯗꯝꯅꯤ ꯌꯥꯝ ꯆꯥꯔꯗꯤ ꯉꯁꯤ ꯅꯠꯇꯕ ꯅꯨꯃꯤꯠ ꯑꯃꯗꯁꯨ ꯌꯥꯕꯗꯣ ꯉꯁꯤ ꯅꯠꯇꯕ ꯅꯨꯃꯤꯠ ꯑꯃꯗ ꯆꯥꯕ ꯌꯥꯕꯗꯣ ꯍꯥꯏꯔꯛꯏ ꯃꯤ ꯁꯥꯎꯕ ꯌꯥꯎꯔꯦꯅꯦ ꯆꯥꯍꯧꯔꯣ ꯃꯇꯥꯡ ꯌꯥꯝ ꯆꯥꯗ꯭ꯔꯦ ꯉꯁꯤ ꯅꯠꯇꯕ ꯅꯨꯃꯤꯠꯇ ꯆꯥꯕ ꯌꯥꯕꯗꯣ ꯍꯥꯏ ꯀꯦꯃꯦꯔꯥ ꯐꯩꯗ꯭ꯔꯗꯤ ꯀꯦꯃꯦꯔꯥ ꯐꯩꯌꯣ ꯍꯥꯏꯔꯣ ꯐꯩꯗ꯭ꯔꯗꯤ ꯎꯔꯣꯏꯌꯦ ꯆꯥꯕꯩ ꯀꯥꯟꯗꯗꯤ ꯑꯃꯨꯛ ꯐꯩꯔꯁꯨ ꯌꯥꯏꯗꯅ ꯆꯥꯛ ꯆꯥꯗ꯭ꯔꯤꯀꯣ ꯑꯩ ꯁꯣꯝꯗ ꯈꯤꯇꯪ ꯂꯩꯊꯣꯛꯑꯣ ꯅꯪꯗꯣ ꯍꯥ ꯁꯣꯝꯗ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯈꯪꯗꯦ ꯀꯣꯟꯅ ꯁ꯭ꯂꯣ ꯂꯥꯛꯏ ꯌꯥꯔꯕ
ꯃꯦꯁꯦꯖ ꯎꯕ꯭ꯔꯣ ꯑꯗꯨꯗ ꯆꯥꯛ ꯆꯥꯗ꯭ꯔꯤꯀꯣ ꯑꯩ ꯌꯦꯁ ꯃꯩ ꯃꯥꯅꯦ ꯕ꯭ꯔꯣ ꯅꯨꯄꯤꯒꯤ ꯋꯥꯁꯤ ꯂꯥꯞꯅ ꯊꯝꯈꯣ ꯍꯥꯟꯅ ꯄꯩꯁꯥ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯀꯣ ꯚꯤꯗꯤꯑꯣꯁꯤꯗꯒꯤ ꯍꯦꯟꯅ ꯃꯌꯥꯝꯅ ꯈꯪꯗꯦ ꯂꯥꯞꯅ ꯊꯝꯈ꯭ꯔꯕꯅꯤꯅ ꯀꯃꯦꯟꯗꯤ ꯇꯥꯔꯝꯃꯣꯏꯗꯣꯏꯅꯤꯀꯣ ꯇꯥꯕ꯭ꯔꯣ ꯀꯃꯦꯟ ꯊꯥꯕ꯭ꯔꯣ ꯇꯥꯅꯤ ꯀꯃꯦꯟ ꯇꯥꯕ꯭ꯔꯣ ꯇꯪ ꯇꯧꯃꯤꯟꯅꯁꯤ ꯕ꯭ꯔꯣ ꯗꯤꯡꯕꯦꯜ ꯇꯧꯁꯦ ꯕ꯭ꯔꯣ ꯃꯨꯛꯕꯥꯡ ꯑꯝꯇ ꯇꯧꯃꯤꯟꯅꯁꯦ ꯍꯥꯏ ꯇꯧꯁꯤ ꯀꯨꯀꯤ ꯃꯆꯥꯅ ꯅꯥꯇꯩ ꯆꯥꯗꯕ ꯀꯃꯦꯟ ꯄꯤꯔꯛꯄꯗ ꯅꯆꯦꯅ ꯈꯨꯝꯈꯤꯕꯅꯤ ꯅꯣꯏꯁꯨ ꯈꯨꯝꯃꯧ ꯍꯥꯏ ꯑꯩꯅꯁꯨ ꯍꯥꯏꯈꯤꯕꯅꯤꯀꯣ ꯕ꯭ꯔꯣ ꯆꯥꯔꯣ ꯅꯪ ꯂꯩꯔꯅꯣ ꯑꯧ ꯆꯥꯛ ꯌꯧꯔꯛꯇ꯭ꯔꯤꯌꯦ ꯏꯟꯖꯥꯡꯗꯤ ꯂꯣꯏꯔꯦꯕꯀꯣ ꯆꯥꯛ ꯌꯧꯔꯛꯇ꯭ꯔꯤ ꯆꯥꯛ ꯌꯧꯔꯛꯄꯒ ꯑꯗꯨꯝ ꯆꯥꯈꯤꯔꯣꯏꯗ꯭ꯔꯣ ꯕ꯭ꯔꯣ ꯃꯌꯥꯝ ꯑꯩ ꯃꯨꯛꯕꯥꯡ ꯑꯃꯨꯛꯇ ꯇꯧꯃꯤꯟꯅꯁꯦ ꯕ꯭ꯔꯣ ꯃꯨꯛꯕꯥꯡ ꯇꯧꯃꯤꯟꯅꯁꯦ ꯕ꯭ꯔꯣ ꯈꯔ ꯊꯨꯅ ꯍꯣꯔꯦꯟ ꯄꯨꯡ 12ꯗ ꯐ꯭ꯂꯥꯏꯠꯀꯤ ꯂꯥꯏꯐ ꯂꯩꯔꯤꯕꯅꯤ ꯍꯥꯏ ꯀꯥꯏ ꯌꯧꯔꯒꯦ ꯅꯪ ꯄꯥꯏꯁꯦ ꯄꯨꯡꯁꯤꯡ 3 ꯕ꯭ꯔꯣ ꯈꯔ ꯊꯨꯔꯛꯑꯣ ꯍꯣꯔꯦꯟ ꯄꯨꯡ 12ꯗ ꯐ꯭ꯂꯥꯏꯠꯀꯤ ꯂꯥꯏꯐ ꯂꯩꯕꯅꯤ ꯑꯣ ꯑꯕꯦꯆꯥ ꯃꯣꯏꯔꯥꯡ ꯕ꯭ꯔꯣꯁꯤ ꯍꯥꯏꯗꯣꯏꯅꯦ ꯕ꯭ꯔꯣꯁꯤ ꯀꯩ ꯂꯝꯗꯣꯏꯅꯣ ꯌꯨꯝꯅꯥꯝꯖꯣꯝꯗꯒꯤꯅꯦ ꯃꯩ ꯆꯠꯇꯧꯔꯦ ꯆꯥꯔꯣꯅꯦ ꯍꯣꯏ ꯆꯥꯔꯗꯨꯅꯦ ꯑꯩ ꯍꯥꯏꯗꯤ ꯆꯥꯛ ꯃꯩ ꯉꯥꯏꯅꯦꯕ ꯃꯨꯠꯇꯣꯔꯦ ꯆꯥꯔꯣꯅꯦ ꯍꯥꯏꯕ ꯍꯥꯏꯁꯦ ꯑꯣ ꯊꯣꯏꯕ ꯁꯝꯆꯦꯠ ꯁꯥꯐꯝ ꯈꯔ ꯊꯨꯅ ꯆꯥꯔꯁꯦ ꯕ꯭ꯔꯣ ꯆꯥꯛ ꯂꯥꯝꯃꯕꯅꯦ ꯑꯩꯁꯨ ꯆꯥꯔꯗꯝꯅꯤ ꯕ꯭ꯔꯣ ꯌꯧꯔꯛꯑꯅꯤ ꯏꯔꯣꯟꯕ ꯂꯣꯏꯔꯦꯅ ꯍꯥꯏꯕꯀꯣ ꯉꯥꯎꯔꯒꯝ ꯆꯥꯎꯕꯤ ꯏꯁꯄꯣꯠ ꯀꯨꯡꯐꯨ ꯃꯥꯟꯕ ꯕ꯭ꯔꯣꯅ ꯄꯥꯔꯤꯗꯣ ꯍꯤꯌꯔ ꯏꯁꯇꯥꯏꯜꯗꯨꯗꯤ ꯍꯥꯏꯕꯅꯤꯀꯣ ꯑꯩ ꯑꯩꯉꯣꯟꯗ ꯑꯩ ꯑꯣꯏꯔꯝꯅꯦ ꯆꯥꯗ꯭ꯔꯦ ꯑꯝꯇ ꯑꯩ ꯑꯣꯏꯔꯝꯗꯣꯏꯅꯤꯀꯣ ꯂꯥꯁꯇ ꯅꯪ ꯁꯥꯏꯖꯁꯦ ꯂꯣꯏ ꯀꯣꯛ ꯂꯩꯁꯦ ꯐꯝ ꯆꯠꯂꯦ ꯅꯪꯒꯤꯁꯦ ꯑꯣꯟꯁꯤꯟꯅꯕꯩꯔꯥ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯇꯧꯁꯤꯔꯣ ꯅꯪꯒꯤꯗꯤ ꯂꯣꯏꯅ ꯄꯥꯔꯁꯦ ꯀꯦꯃꯦꯔꯥꯗꯣ ꯅꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯣ ꯑꯗꯨꯝ ꯄꯥꯔꯦ ꯋꯥꯆꯤꯡ ꯐ꯭ꯔꯣꯝ ꯍꯣꯔꯦꯟ ꯕꯦꯛꯀꯤꯅꯥꯗ ꯈꯟꯗ ꯍꯣꯔꯦꯟ ꯆꯥꯕ ꯎꯔꯣꯏꯗ꯭ꯔꯣ ꯔꯥꯖꯀꯨꯃꯥꯔꯤ ꯄꯨꯖꯥ ꯕ꯭ꯔꯣ ꯆꯍꯤ ꯀꯌꯥ ꯁꯨꯕꯤꯔꯒꯦ ꯍꯥꯏ ꯑꯁ ꯁꯤꯗꯤ ꯀꯦꯃꯦꯔꯥꯁꯦ ꯉꯁꯥꯏ ꯊꯥꯎ ꯆꯣꯡꯈꯤꯕꯒꯤ 27 28 ꯑꯣꯏꯗꯣꯏꯅꯦꯕ꯭ꯔꯣꯀꯣ ꯑꯩꯈꯣꯏ ꯕꯦꯁ ꯉꯥꯛꯇꯅꯦ ꯕ꯭ꯔꯣꯅꯤꯁꯦ ꯀꯩꯅꯦꯕ ꯅꯥꯖꯕꯥꯅꯨ ꯁꯥꯍꯅꯤ ꯕ꯭ꯔꯣꯅꯤꯁꯦ ꯀꯩ ꯃꯤꯡ ꯀꯧꯕꯅꯣ ꯍꯥꯏꯌꯦꯀꯣ ꯀꯃꯦꯟ ꯄꯥꯖꯔꯤꯕ ꯑꯩ ꯅꯤꯔꯟꯖꯟ ꯀꯧꯋꯦ ꯏꯇꯥꯎꯒꯤ ꯍꯥꯏꯔꯛꯑꯣ ꯑꯩꯒꯤꯅ ꯅꯥꯎꯆꯥ ꯑꯅꯤꯁꯦ ꯊꯥꯖꯅꯕꯩꯔ ꯀꯩꯅꯣ ꯁ꯭ꯂꯣ ꯑꯣꯏꯗꯣꯏꯅꯦ ꯑꯩ ꯀꯃꯦꯟ ꯉꯪꯉ ꯂꯩꯕ ꯀꯩꯅꯣꯝ ꯇꯧꯔꯤ ꯑꯩꯁꯦ ꯂꯩꯊꯒꯦ ꯍꯣꯏ ꯀꯃꯦꯟ ꯄꯥꯗꯤ ꯇꯥꯔꯝꯃꯣꯏꯗ꯭ꯔꯥ ꯈꯗꯤ ꯌꯦꯅꯥꯎ ꯂꯥꯏꯁ꯭ꯔꯝ ꯕ꯭ꯔꯣ ꯕꯣꯗꯤ ꯑꯝꯇ ꯌꯦꯡꯖꯒꯦꯗꯅ ꯅꯁꯥ ꯐꯕꯗꯣ ꯍꯥꯏ ꯑꯗꯨꯒꯤꯁꯨ ꯕ꯭ꯔꯣ ꯁꯣ ꯎꯠꯄꯒꯤꯁꯨ ꯑꯃꯨꯛ ꯅꯣꯡꯃ ꯎꯠꯆꯔꯛꯑꯒꯦ ꯑꯩꯗꯤ ꯐꯕ ꯊꯣꯉꯥꯝ ꯅꯠꯇꯦ ꯔꯣꯕꯤꯟ ꯅꯣꯏꯕꯅꯦ ꯖꯣꯂꯤ ꯏꯀ꯭ꯋꯥ ꯑꯍꯨꯝꯁꯤ ꯃꯩꯅꯤ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯊꯣꯉꯥꯝ ꯔꯣꯕꯤꯟ ꯖꯣꯂꯤ ꯍꯥꯏꯔꯛꯑꯣ ꯅꯁꯥ ꯂꯥꯛꯑꯣꯅꯦ ꯀꯩ ꯕ꯭ꯔꯣ ꯀꯥꯏꯗꯩꯅꯣ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝꯗꯩꯅꯤ ꯏꯌꯥꯝꯕ ꯑꯅꯤꯁꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯍꯥꯏ ꯕ꯭ꯔꯣ ꯅꯥꯎꯆꯥꯅ ꯋꯥꯡꯒꯣꯏ ꯅꯛꯅꯔꯦ ꯂꯣꯏꯅ ꯑꯗꯩ ꯃꯤꯈꯨꯕꯒ ꯑꯩꯒꯗꯤ ꯌꯨꯝ ꯃꯅꯤꯡ ꯃꯃꯥꯡ ꯑꯣꯏꯔꯦꯀꯣ ꯕ꯭ꯔꯣ ꯃꯨꯛꯕꯥꯡ ꯇꯧꯃꯤꯟꯅꯕꯗꯣ ꯑꯩꯗꯤ ꯌꯥꯝ ꯆꯥꯕꯗꯤ ꯉꯝꯗꯦ ꯑꯗꯨꯕꯨ ꯕ꯭ꯔꯣꯒ ꯇꯧꯃꯤꯟꯅꯅꯤꯡꯉꯦ ꯍꯥꯏ ꯆꯥ ꯉꯝꯗ꯭ꯔꯁꯨ ꯌꯥꯏꯌꯦ ꯑꯩꯈꯣꯏꯒ ꯆꯥꯃꯤꯟꯅꯕꯗꯁꯨ ꯑꯩꯈꯣꯏꯅ ꯉꯝꯗꯕ ꯀꯥꯟꯗ ꯍꯦꯛ ꯃꯥꯅ ꯍꯦꯛ ꯐꯨꯒꯠꯄꯅꯦ ꯃꯉꯣꯟꯗ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯝ ꯌꯥꯏ ꯁꯨꯖꯀꯥꯟꯇ ꯒꯦꯃꯤꯡ ꯍꯧꯔꯛꯑꯣ ꯕ꯭ꯔꯣ ꯍꯧꯗꯣꯔꯦ ꯏꯍꯦ ꯑꯁ ꯅꯦꯠ ꯂꯣꯏꯗꯣꯔꯦ ꯆꯥꯛ ꯄꯨꯔꯛꯇ꯭ꯔꯤꯕꯣ ꯆꯥꯛ ꯂꯧꯔꯦ ꯍꯣꯠꯁꯄꯣꯠ ꯊꯥꯔ ꯌꯦꯡꯉꯤꯕꯅꯦ ꯅꯦꯠꯁꯨ ꯌꯥꯎꯗꯦ ꯇꯥꯏꯃꯤꯡꯁꯨ ꯌꯥꯔꯛꯇꯦ ꯀꯥꯞꯄꯤꯌꯦ ꯑꯩ ꯍꯥꯏ ꯄꯣꯔꯦ ꯆꯥꯛ ꯄꯣꯔꯦ ꯕ꯭ꯔꯣ ꯐꯨꯜ ꯁꯄꯣꯔꯠ ꯊꯦꯡꯀ꯭ꯌꯨ ꯆꯤꯡꯈꯩ ꯉꯥꯟꯕ ꯇꯥꯎꯔꯦꯝ ꯕꯤꯖꯦꯟꯁꯦꯁ ꯉꯥꯏꯕ ꯀꯩꯅꯣ ꯉꯥꯏꯅꯕ ꯋꯥꯔꯦ ꯆꯥꯕ ꯍꯧꯔꯛꯑꯣ ꯆꯥꯁꯤ ꯕ꯭ꯔꯣ ꯆꯤꯝꯗ ꯎꯂꯧꯅꯤ ꯌꯣꯡꯆꯥꯛꯁꯤ ꯅꯨꯄꯥ ꯌꯦꯅꯥꯎ ꯂꯥꯏꯁ꯭ꯔꯝ ꯑꯁ ꯏꯔꯣꯝꯕ ꯃꯌꯥꯝꯁꯤꯗꯤ ꯌꯦꯅꯥꯎ ꯂꯥꯏꯁ꯭ꯔꯝ ꯍꯥꯏ ꯕ꯭ꯔꯣ ꯄꯣꯠꯇꯤ ꯑꯉꯧꯕ꯭ꯔꯣ ꯑꯉꯥꯡꯕ꯭ꯔꯣ ꯍꯥꯏ ꯑꯁꯪꯕꯅꯦ ꯕ꯭ꯔꯣ ꯆꯥꯛꯁꯤꯗꯤ ꯌꯥꯝ ꯂꯩꯍꯧꯗ꯭ꯔ ꯃꯥꯜꯂꯦ ꯄꯣꯠ ꯑꯉꯧꯕ꯭ꯔꯥ ꯑꯉꯥꯡꯕ꯭ꯔꯥ ꯍꯥꯏꯌꯦꯀꯣ ꯄꯣꯠꯇꯤ ꯑꯁꯪꯕꯅꯦ
ꯃꯥꯎꯟꯇꯦꯟ ꯗ꯭ꯌꯨꯅ ꯑꯗꯨꯝ ꯆꯥꯎꯅ ꯂꯩꯔꯦ ꯆꯥꯞꯇꯒꯤ ꯆꯥꯞꯇꯒꯤ ꯃꯥꯗꯤ ꯆꯥ ꯑꯩ ꯆꯥꯎꯔꯒꯦ ꯆꯥꯛꯁꯦ ꯅꯣꯏ ꯀꯣꯟꯅꯔꯣꯏꯗꯤ ꯑꯩꯗꯤ ꯉꯁꯥꯏ ꯈꯜꯂ ꯂꯥꯛꯏꯅꯦ ꯈꯪꯗꯦ ꯑꯩꯗꯤ ꯂꯥꯛꯑꯝꯃꯤꯕ ꯆꯥꯛ ꯌꯦꯡꯉꯣ ꯀꯣꯟꯅꯒꯗ꯭ꯔꯥ ꯀꯣꯟꯅꯔꯣꯏ ꯑꯦ ꯑꯗꯨ ꯏꯃꯨꯡ ꯆꯥꯕ ꯍꯥꯏꯌꯨꯀꯣ ꯁꯨꯔꯁ ꯃꯩꯇꯩ ꯉꯁꯥꯏ ꯁꯥꯔꯦꯍꯦ ꯁꯤꯅ ꯇꯧ ꯀꯣꯠ ꯀꯌꯥ ꯈꯥꯕꯩꯁꯤꯅ ꯉꯁꯥꯏ ꯑꯗꯨ ꯑꯄꯣꯠꯁꯨ ꯃꯐꯝ ꯑꯃꯗ ꯍꯥꯞꯊꯔꯛꯑꯣ ꯍꯥꯎꯕ꯭ꯔꯥ ꯍꯪꯕꯗ ꯈꯨꯝꯕꯤꯔꯛꯇꯦ ꯍꯥꯏ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯕ꯭ꯔꯣ ꯀꯃꯦꯟꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯅ ꯃꯤꯈꯨꯅ ꯆꯤꯡꯈꯠꯂꯨꯕꯗꯒꯤ ꯖꯒꯥꯗꯣ ꯀꯥꯏ ꯌꯧꯒ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯕ ꯑꯗꯨꯒꯤꯅꯤ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯍꯥꯞꯆꯜꯂꯒꯦ ꯍꯥ ꯍꯥꯞꯆꯜꯂꯒꯦ ꯍꯥꯞꯆꯜꯂꯣ ꯍꯥꯞꯄꯣ ꯌꯥꯔꯦ ꯏꯔꯣꯝꯕ ꯌꯣꯡꯆꯥꯛ ꯃꯌꯥꯝꯁꯨ ꯏꯔꯣꯝꯕꯗꯤ ꯅꯥꯀꯟꯗ ꯃꯥꯎꯟꯇꯦꯟ ꯊꯝꯁꯦ ꯗ꯭ꯌꯨꯅ ꯏꯔꯣꯝꯕꯗꯤ ꯍꯥꯞꯆꯟꯒꯨꯝꯁꯦ ꯉꯥꯎꯕꯗꯨꯗꯤ ꯍꯥꯞꯆꯜꯂꯗꯝꯅꯤ ꯍꯤꯃꯥꯂꯌꯥꯒ ꯂꯣꯏ ꯀꯥꯕ ꯉꯝꯕꯅꯤꯀꯣ ꯍꯥꯏ ꯌꯣꯡꯆꯥꯛ ꯉꯝꯗꯣꯏꯅꯤ ꯍꯧꯖꯤꯛ ꯀꯥꯎꯔꯗꯕꯅꯤ ꯑꯩꯈꯣꯏ ꯌꯣꯡꯆꯥꯛꯁꯦ ꯀꯅꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝ ꯆꯥꯗꯣꯏꯅꯣ ꯉꯁꯤꯁꯦ ꯑꯩꯗꯤ ꯈꯔ ꯇꯧꯔꯅꯤ ꯑꯇꯩ ꯆꯥꯕ ꯆꯥꯗꯕ ꯆꯥꯗꯦ ꯌꯥꯝ ꯂꯧꯒꯦ ꯍꯣꯔꯦꯟꯗꯤ ꯊꯤꯌꯥꯝꯗ ꯍꯥꯎꯁꯤ ꯑꯗꯨꯅꯦ ꯗꯥꯕꯤꯀꯤꯅ ꯅꯦꯟꯖꯅ ꯉꯥꯏꯅ ꯂꯩꯔꯦ ꯍꯥꯎꯁꯤ ꯂꯩꯔꯦ ꯂꯥꯛꯑꯣ ꯊꯤꯌꯥꯝꯗ. ꯆꯅꯤ ꯌꯥꯝꯃꯦ ꯂꯨꯄꯥ ꯆꯍꯨꯝ ꯂꯤꯁꯤꯡ ꯌꯥꯡꯈꯩ ꯍꯥꯎꯁꯐꯨꯜꯅ ꯀꯩ ꯑꯣꯏꯕ? ꯂꯤꯁꯤꯡ ꯌꯥꯡꯈꯩ ꯇꯤꯀꯦꯠ ꯃꯃꯜ ꯀꯌꯥ ꯆꯅꯤ ꯗꯥꯎ ꯌꯦꯡꯉꯨ ꯌꯥꯏ ꯍꯥꯏꯕ ꯑꯩ ꯖꯤꯃꯤ ꯁꯂꯥꯝ ꯍꯧꯔꯗꯣꯏꯔꯣ ꯕ꯭ꯔꯣ ꯍꯧꯔꯗꯣꯏꯅꯤ ꯏꯔꯣꯝꯕꯗꯣ ꯌꯥꯎꯍꯟꯒꯅꯨ. ꯏꯃꯥꯏꯒꯤ ꯃꯥꯎꯟꯇꯦꯟ ꯗ꯭ꯌꯨꯗꯣ ꯑꯃꯇꯪ ꯕ꯭ꯔꯣ ꯃꯥꯎꯟꯇꯦꯟ ꯗ꯭ꯌꯨ ꯑꯩꯈꯣꯏ ꯃꯤ ꯃꯁꯤꯡꯒꯤ ꯄꯣꯔꯛꯑꯦꯀꯣ ꯁꯨꯔꯁ ꯃꯩꯁꯩ ꯏꯆꯟ ꯇꯣꯝꯕꯤꯅꯤ ꯇꯥꯔꯤꯁꯀꯥꯗꯒꯤ ꯇꯧꯕꯤꯌꯣ ꯉꯝꯗꯔꯣ ꯍꯣꯏ ꯃꯩ ꯇꯠꯈ꯭ꯔꯅꯤ ꯆꯥꯛ ꯃꯌꯥꯝꯁꯤꯗꯤ ꯆꯥꯛꯇꯨꯗꯤ ꯌꯥꯝꯗꯦꯍꯦ ꯂꯩꯍꯧꯗ꯭ꯔꯕꯣ ꯍꯥꯏꯌꯦ ꯁꯤ ꯆꯥꯛ ꯌꯥꯝꯗꯦ ꯂꯩꯍꯧꯗ꯭ꯔꯕꯣ ꯃꯤ ꯑꯍꯨꯝꯅꯦ ꯑꯗꯨꯝ ꯁꯤ ꯀꯩꯁꯨ ꯀꯨꯏꯔꯣꯏ ꯀꯩꯅꯣ ꯉꯥꯛꯇꯅꯦ ꯑꯍꯨꯝꯃꯛ ꯗꯣꯖꯔ ꯉꯥꯛꯇꯅꯦ ꯚ꯭ꯌꯨꯁꯦ ꯐꯖꯩꯍꯦ ꯐꯤꯁꯇ ꯆꯥꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏ ꯆꯥꯔꯗꯕꯅꯦ ꯕ꯭ꯔꯣ ꯄꯥꯕ ꯇꯣꯠꯄ ꯇꯟꯗ꯭ꯔꯣ ꯌꯥꯝ ꯌꯥꯝꯃꯤ ꯐꯣꯟ ꯏꯌꯥꯝꯕ ꯑꯍꯨꯝ ꯆꯍꯤ ꯀꯔꯝ ꯀꯥꯟꯗ ꯃꯄꯥꯟ ꯊꯤꯗꯣꯏꯅꯣ ꯊꯣꯛꯑꯒ ꯍꯥꯏ ꯐꯣꯟ ꯐꯩꯗꯣꯔꯛꯑꯒꯦ ꯁꯤꯒꯤ ꯐꯝꯃ ꯑꯝꯇ ꯀꯩꯅꯣ ꯎꯕ꯭ꯔ ꯃꯆꯥꯁꯦ ꯌꯥꯝꯅ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯃꯥꯁꯦ ꯑꯝꯇ ꯅꯪ ꯑꯗꯩꯗ ꯕ꯭ꯂꯣꯛ ꯇꯧꯒꯦ ꯇꯧꯕ꯭ꯔꯣꯅꯦ ꯀꯅꯥ? ꯃꯁꯤꯡꯁꯦ ꯊꯤꯔꯦꯕ ꯀꯣꯀꯤ ꯃꯆꯥ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯑꯧ ꯁꯤꯌꯔ ꯍꯥꯏꯁꯦ ꯇꯤꯜꯍꯧꯗꯣ ꯌꯥꯝꯃꯜꯂꯦ ꯍꯩ ꯁꯤ ꯁꯨꯝ ꯍꯥꯏ ꯂꯩꯕꯤꯅꯦ ꯉꯁꯥꯏꯗꯒꯤ ꯃꯥ ꯇꯧꯔꯤꯁꯦ ꯑꯗꯨꯗ ꯊꯝꯃꯣꯁꯦ ꯅꯨꯄꯥ. ꯑꯉꯥꯎꯕꯗꯨꯒ ꯃꯥꯟꯅꯔ ꯀꯩꯗꯧꯗꯣꯏꯅꯣ ꯑꯗꯨꯗ ꯊꯤꯗ꯭ꯔꯣ ꯃꯥꯏ ꯆꯥꯛꯁꯦ? ꯅꯨꯄꯤ ꯑꯗꯨ ꯊꯤꯕꯩ ꯅꯠꯇꯕ ꯅꯪ ꯃꯇꯝꯗꯤ ꯌꯥꯝ ꯈꯥꯕꯩꯗ ꯋꯥꯠꯂꯤꯀꯣ ꯊꯝꯃꯣ. ꯕ꯭ꯔꯣ ꯅꯤꯡꯊꯩ ꯉꯥꯟꯕ ꯇꯧꯔꯅꯤ ꯕ꯭ꯔꯣ ꯐꯝꯃꯣꯃꯦ ꯇꯧꯔꯝꯃꯦ ꯆꯥꯐꯝꯗꯨ ꯍꯥꯏꯕ ꯌꯦꯡꯒꯦꯕ ꯋꯥꯔꯦ ꯍꯥꯏ ꯃꯐꯣꯟ ꯍꯥꯞꯄ ꯆꯥꯛꯇꯣ ꯈꯕꯔ ꯊꯥꯎꯒꯤꯗ ꯇꯧꯕ. ꯊꯥꯎꯔꯣ ꯈꯕꯔ ꯊꯥꯎꯔꯣ ꯊꯣꯡꯒꯠꯂꯣ ꯆꯥꯛꯇꯣ ꯈꯔ ꯊꯣꯡꯒꯠꯂꯣꯌꯦ ꯔꯣꯕꯤꯟ ꯇꯈꯦꯜꯂꯝꯕꯝ ꯆꯥꯛ ꯂꯩꯔꯤꯌꯦ ꯀꯦꯃꯦꯔꯥꯗꯣ ꯁꯤꯗ ꯀꯣꯝꯄꯥꯛ ꯑꯃꯒ ꯂꯩ ꯆꯨꯝꯅ ꯊꯝꯕ ꯅꯨꯡꯉꯥꯏꯇꯦ ꯀꯦꯃꯦꯔꯥꯗꯣ ꯑꯗꯨꯝ ꯆꯨꯝꯅ ꯊꯝꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯀꯩꯅꯣꯅꯤ ꯆꯥꯕꯗ ꯎꯔꯣꯏ ꯇꯧꯕꯅꯦ ꯆꯥꯕꯗ ꯎꯔꯣꯏꯗꯧ ꯃꯥꯜꯂꯦꯅꯀꯣ ꯌꯨꯝꯗ ꯊꯝꯃꯒꯗꯤ ꯎꯗꯧ ꯃꯥꯟꯗ꯭ꯔꯕ ꯌꯥꯔꯦ ꯑꯃꯗꯨꯅ ꯌꯥꯔꯦ ꯅꯨꯄꯥ ꯕ꯭ꯔꯣ ꯍꯧꯗꯤ ꯃꯥꯜꯂꯦ ꯍꯧꯗꯣꯔꯦ ꯆꯅꯤ ꯍꯨꯔꯦꯟꯕ ꯀꯩ ꯃꯊꯦꯜꯅꯣ ꯉꯥꯄ꯭ꯔꯨꯝꯅꯦ ꯐꯝꯃꯣꯃꯦ ꯐꯖꯅ ꯐꯝꯃꯣꯃꯦ ꯆꯥꯕꯒꯤ ꯑꯩ ꯃꯌꯥꯏꯒꯤ ꯃꯌꯥꯏꯗꯒꯤ ꯀꯦꯃꯦꯔꯥ ꯊꯥꯡꯗꯧꯁꯤꯗ ꯄꯦꯜꯂꯕꯅꯤꯗ ꯁꯣꯝꯗ ꯈꯔ ꯐꯝꯃꯣ ꯑꯩꯒꯤ ꯃꯌꯥꯏꯗ ꯊꯝꯃꯣ ꯅꯣꯏ ꯑꯃꯨꯛ ꯑꯩ ꯄꯥꯏꯅꯧ ꯍꯥꯏ ꯁꯨꯃꯥꯏꯅ ꯐꯝꯃꯒꯦꯕ ꯅꯪ ꯁꯤ ꯊꯝꯃꯣ. ꯑꯩ ꯁꯥꯏ ꯐꯝꯃꯒꯦ ꯌꯥꯔꯦ ꯐꯝꯃꯣꯗꯣ ꯁꯤ ꯀꯦꯃꯦꯔꯥ ꯀꯩꯅꯣꯗꯣ ꯌꯦꯡꯉꯝꯒꯦ ꯍꯥꯏꯕꯅꯦ ꯑꯗꯨꯒ ꯌꯥꯔꯦ ꯌꯥꯔꯦ ꯅꯪ ꯐꯝꯃ ꯀꯣꯟꯅꯧꯅ ꯑꯃꯨꯛ ꯌꯦꯡꯖꯔꯅꯤꯌꯦ ꯂꯩꯊꯣꯔꯛꯑꯒ. ꯌꯥꯝ ꯊꯤ ꯀꯣꯟꯅꯔꯅꯤ ꯁꯤ ꯃꯤ ꯎꯕ꯭ꯔ ꯌꯦꯡꯒꯦ ꯇꯤꯜꯍꯧꯁꯦ ꯌꯥꯝ ꯇꯤꯜꯍꯧ ꯌꯥꯅꯤ. ꯁꯣꯝꯗ ꯈꯔ ꯆꯠꯈꯠꯂꯣ ꯅꯨꯄꯥ ꯑꯩꯈꯣꯏ ꯁꯣꯝꯗ. ꯁꯣꯝꯗ ꯅꯪ ꯈꯔ ꯆꯪꯁꯤꯜꯂꯣ ꯅꯪ ꯆꯥꯐꯝꯗꯣ ꯑꯗꯨꯝ ꯑꯩꯗꯤ ꯁꯤ ꯌꯥꯅꯤ. ꯌꯥꯔꯦ ꯌꯥꯗ꯭ꯔꯥ? ꯎꯗ꯭ꯔꯦ 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 ꯎꯔꯦ ꯗꯤ ꯑꯦꯁ ꯄꯤ ꯊꯣꯏꯊꯣꯏ ꯍꯥꯏꯌꯦ ꯕ꯭ꯔꯣ ꯊꯣꯏꯊꯣꯏ ꯀꯃꯦꯟ ꯄꯤꯔꯛꯑꯦ ꯅꯣꯏ ꯃꯁꯥ ꯗꯥꯏꯔꯦꯛ ꯂꯥꯛꯑꯣ ꯀꯩꯅꯣ ꯍꯣꯏ ꯃꯥꯅꯦ ꯍꯦꯜꯂꯣ ꯕ꯭ꯔꯗꯔꯁ ꯑꯩꯅ ꯀꯣꯂꯥꯕꯣꯔꯦꯁꯟ ꯇꯧꯁꯤ ꯚꯤꯗꯤꯑꯣ ꯅꯝꯁꯤ ꯏꯟꯇꯔꯚꯤꯌꯨ ꯇꯧꯁꯤꯅ ꯏꯃꯦꯜꯗ ꯃꯦꯁꯦꯁ ꯊꯥꯕꯅꯦ ꯃꯦꯁꯦꯖ ꯌꯧꯕꯤꯔꯛꯇꯕ꯭ꯔꯥ ꯍꯥꯏ ꯑꯩ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯌꯧꯔꯛꯇꯕ ꯃꯥꯜꯂꯦ ꯑꯝꯇꯪ ꯆꯦꯛ ꯇꯧꯔꯣꯀꯣ ꯑꯩ ꯍꯣꯔꯦꯟ ꯆꯦꯛ ꯇꯧꯔꯒꯦ ꯆꯥꯕ ꯍꯧꯔꯣ ꯍꯥꯏ ꯍꯧꯗꯣꯔꯦ ꯕ꯭ꯔꯣ ꯀꯔꯤ ꯃꯊꯦꯜꯅꯣ ꯉꯥꯄ꯭ꯔꯨꯝ ꯊꯣꯡꯕꯅꯦ ꯕ꯭ꯔꯣ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕꯒ ꯁꯨꯃꯥꯏꯅ ꯐꯝꯃꯒꯦ. ꯄꯨꯂꯞ ꯎꯕ꯭ꯔꯥ ꯉꯧꯕ꯭ꯔꯥ ꯃꯊꯦꯜ ꯏꯅꯥꯎ ꯀꯩ ꯃꯊꯦꯜꯅꯣ ꯎꯕ꯭ꯔꯥ? ꯉꯥꯄ꯭ꯔꯨꯝꯅꯤ ꯑꯣꯏ ꯑꯣꯏ ꯕꯤꯔꯦꯝ ꯊꯣꯏꯊꯣꯏ ꯍꯥꯏ ꯅꯤꯔꯟ ꯍꯥꯏ ꯍꯧꯔꯁꯤ ꯍꯩ ꯍꯥꯏ ꯍꯧꯔꯁꯦ. ꯊꯥꯗꯣꯛꯈ꯭ꯔꯕ꯭ꯔꯣ ꯑꯩꯈꯣꯏ ꯆꯥ ꯍꯧꯋꯤ ꯂꯝꯂꯥꯏꯒꯤ ꯁꯤ ꯇꯧꯗ꯭ꯔꯤꯀꯥꯟꯗ ꯆꯥꯛ ꯆꯥ ꯋꯥꯟꯁꯤꯜꯂꯒ
ꯑꯁ ꯐꯖꯔꯦꯍꯦ ꯌꯣꯡꯆꯥꯛ ꯃꯔꯨꯁꯤꯗꯤ ꯀꯨꯝꯕꯗ ꯌꯣꯡꯆꯥꯛ ꯃꯔꯨ ꯊꯦꯡꯅꯩꯁꯤꯕ ꯌꯣꯡꯆꯥꯛ 10ꯅꯤ ꯍꯥꯏꯕꯅꯦ ꯆꯨꯈꯣꯝ ꯆꯧꯕꯤ ꯇꯥꯟꯅꯁꯤ ꯍꯥꯏꯕꯤꯔꯛꯑꯅꯨ ꯑꯩꯈꯣꯏ ꯈꯔ ꯄꯤꯛꯑꯦ ꯑꯩꯈꯣꯏ ꯀꯌꯥ ꯄꯤꯒꯅꯤ ꯌꯥꯔꯕ ꯅꯪꯗꯤ ꯍꯥꯟꯅ ꯎꯠꯂꯣ ꯁꯣꯝꯗ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯕꯗꯣ ꯌꯥꯝ ꯂꯦꯟꯅꯕ ꯃꯥꯜꯂꯦ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯎꯠꯄꯗꯣ ꯍꯧꯖꯤꯛ ꯍꯧꯗꯣꯛꯂꯛꯑꯒꯦ ꯕ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯕ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯆꯥꯕ ꯉꯥꯏꯅꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯦ ꯕ꯭ꯔꯣꯁꯤ ꯃꯩ ꯆꯠꯂꯦꯍꯦ ꯆꯥꯐꯝ ꯈꯪꯅꯔꯔꯣꯏ ꯊꯥꯗꯣꯛꯑꯣꯗꯅ ꯃꯥꯡꯉꯤꯅ ꯃꯤꯗꯣ ꯀꯩꯅꯣ ꯌꯣꯡꯆꯥꯛꯇꯤ ꯌꯦꯡꯉꯗꯤ ꯌꯥꯅꯤꯌꯦ ꯌꯣꯡꯆꯥꯛꯇꯤꯀꯣ ꯑꯩꯅ ꯈꯔ ꯍꯦꯜꯂꯅꯤ ꯑꯩ ꯈꯪꯉꯦ ꯑꯅꯤꯗꯤ ꯌꯣꯡꯆꯥꯛ ꯀꯌꯥ ꯀꯩꯗꯧꯗ꯭ꯔꯦ ꯃꯁꯤꯡ ꯊꯤꯅꯖꯦꯗ ꯂꯩꯌꯦ ꯌꯣꯡꯆꯥꯛ 10ꯅꯤꯀꯣ ꯑꯩꯈꯣꯏꯗꯤ ꯃꯀꯨ ꯌꯥꯎꯔꯦ ꯃꯆꯥ ꯃꯌꯥꯝ ꯆꯥꯁꯤ ꯂꯥꯛꯑꯣ ꯒꯦꯁꯀꯤ ꯏꯟꯇꯔꯚꯤꯌꯨ ꯇꯧꯁꯦ ꯍꯥꯏ ꯍꯥꯏꯒꯨꯝꯅ ꯆꯥꯛ ꯆꯥꯐꯝ ꯈꯪꯉꯣꯏꯗꯣꯔꯦ ꯀꯃꯦꯟꯁꯦ ꯂꯣꯏꯔꯀꯥꯟ ꯄꯨꯂꯞ ꯄꯥꯔꯁꯤ ꯃꯌꯥꯝ ꯐꯖꯅ ꯈꯪꯒꯦ ꯊꯝꯃꯣ ꯄꯥꯔꯣ ꯁꯤ ꯌꯧꯔꯦ ꯈꯪꯉꯕ 이러면 있다고 이거. ꯎꯝ 마루이디. ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯤꯉꯣꯟꯗ ꯑꯩꯈꯣꯏꯅ ꯆꯥ ꯆꯥꯅ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩꯅꯣ ꯇꯧꯁꯤꯔꯣꯒ ꯍꯥꯏꯕꯗ ꯌꯥꯝ ꯂꯦꯠꯂꯕ ꯃꯥꯜꯂꯦꯕ ꯑꯗꯨꯅ ꯆꯥꯗ꯭ꯔꯤꯀꯥꯟꯗ ꯃꯌꯥꯝ ꯁꯤꯖꯤꯟ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯑꯃꯔꯣꯝꯗꯗꯤ ꯀꯩꯁꯨ ꯀꯩꯅꯣ ꯇꯧꯗꯦꯗ ꯑꯩꯈꯣꯏꯗꯤ ꯂꯥꯏꯐ ꯁꯪꯁꯤꯜꯂꯁꯨ ꯑꯍꯥꯟꯕꯗ ꯊꯥꯔꯤꯁꯦ ꯑꯗꯣ ꯀꯩꯗꯧꯗꯅꯣ ꯈꯣꯠꯇꯅꯣꯁꯨ ꯑꯝꯇ ꯈꯪꯗꯦꯕ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯃꯤꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯁꯥꯎꯕꯤꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯀꯩꯗꯧꯗꯅꯣꯁꯨ ꯈꯪꯗꯦꯕ ꯍꯧꯖꯤꯛ ꯍꯥꯎꯔꯦ ꯃꯍꯤꯗꯣ ꯅꯞ ꯅꯞ ꯂꯥꯎꯔꯒ ꯌꯣꯡꯆꯥꯛ ꯃꯔꯨ ꯁꯤ ꯂꯩꯔꯤꯁꯦ ꯃꯁꯤꯡ ꯌꯥꯝ ꯆꯥꯟꯅꯁꯦ ꯍꯥꯏꯗꯅ 5 ꯆꯥꯕꯗ ꯉꯥꯎꯖꯩ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦ ꯍꯧꯖꯤꯛ ꯈꯨꯆꯥꯗꯨꯗꯤ 용각 남자애들. ꯌꯣꯡꯆꯥꯛ ꯆꯥꯗꯤ ꯌꯥꯝ ꯆꯥꯏꯀꯣ ꯑꯗꯨꯃꯥꯏꯅ ꯄꯨꯂꯞ ꯇꯧꯔ ꯆꯥꯕꯗꯤ ꯑꯩ ꯉꯝꯃꯣꯏ ꯌꯣꯡꯆꯥꯛ ꯆꯥꯃꯟꯗꯅ ꯑꯩ ꯂꯦꯡꯕ ꯌꯥꯎꯈ꯭ꯔꯕꯅꯦ ꯆꯨꯝꯅ ꯆꯥꯁꯦ ꯍꯥꯏꯔꯗꯤꯀꯣ ꯉꯝꯗꯕꯁꯨ ꯌꯥꯏꯑꯕ ꯆꯦꯂꯦꯟꯖ ꯇꯧꯁꯤꯒ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯗꯤ ꯉꯝꯗꯕ ꯑꯝꯇ ꯂꯩꯔꯣꯏ ꯀꯃꯦꯟ ꯄꯥꯗꯅ ꯁꯥꯎꯗꯤ ꯖꯥꯠꯂꯥ ꯉꯁꯥꯏ ꯍꯥꯏꯔꯣ ꯅꯪ ꯃꯌꯥꯝ ꯀꯃꯦꯟ ꯄꯥꯗꯅ ꯁꯥꯎꯕꯤꯕꯅꯣ ꯍꯥꯏꯗꯤ ꯆꯥꯔꯒ ꯀꯩꯅꯣ ꯇꯧꯕꯗꯣ ꯍꯥꯏꯗꯤ ꯀꯦꯃꯦꯔꯥꯁꯨ ꯌꯥꯝ ꯂꯥꯞꯅ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯅ ꯄꯥꯕꯗꯣ ꯌꯥꯝ ꯐꯔꯛ ꯇꯥꯔꯦꯕ ꯉꯁꯤ ꯀꯩꯅꯣ ꯇꯧꯕ ꯂꯣꯏꯔꯒ ꯐꯖꯅ ꯄꯥꯔꯛꯑꯒꯦ 시즌 야브라 야. ꯌꯥꯝ ꯊꯤ ꯌꯥꯈ꯭ꯔꯦ 그래서 녹사물이 생물 그런 많이 녹사물이 ꯃꯔꯨꯒ ꯈꯣꯛꯇ ꯈꯦꯠꯅꯗ꯭ꯔꯦ ꯈꯣꯛ ꯊꯣꯒꯥꯏꯔ ꯑꯗꯨꯝ ꯈꯣꯛꯑꯒ ꯃꯊꯟꯇ ꯂꯣꯏꯔꯒꯀꯣ ꯁꯨ ꯃꯨꯕ ꯍꯧꯔꯦ ꯍꯥꯏꯕ ꯊꯥꯎꯁꯤꯗꯤ ꯌꯥꯝꯃꯜꯂꯦꯍꯦ ꯉꯥꯏ ꯏꯔꯣꯝꯕ ꯇꯧꯖꯒꯦ ꯀꯥꯡꯁꯣꯏꯅꯦ ꯍꯥꯏꯔꯗꯤꯀꯣ ꯍꯩꯖꯤꯜꯂꯒ ꯄ꯭ꯔꯦꯝꯗ ꯍꯪꯕ ꯑꯩ ꯂꯨꯍꯣꯡ ꯆꯠꯂꯤ ꯀꯔꯤ ꯄ꯭ꯔꯦꯝꯗꯣ ꯅꯍꯥꯟ ꯁꯤꯗ ꯀꯩꯝ ꯍꯥꯏꯗꯕ ꯍꯥꯏꯕ ꯉꯁꯤꯔꯣ ꯍꯣꯏ ꯂꯨꯍꯣꯡ ꯆꯠꯂꯤ ꯑꯩꯗꯤ ꯆꯥꯛ ꯇꯨꯕꯤꯔꯣ
Chán đi liệu chạm sao với con là biết mà. Không lắm anh. Lâu rồi chưa được ta. Có thật rồi. Xa đi xa chứ. Lâu mà cũng lâu lâu rồi. Nhưng mà lâu xa lắm thì lâu xa. Nhằm hấp tao rồi kìa. Nó tỏ ra xin lê vậy. Iko học kia. Ở trong Cái cái này chai là là kêu no hay. Iko sẽ đi gì đấy. nước bạch comment nó ăn mặc hai cái nói tôi là bị kín là pi vậy. Là pi chơi được comment của âm nêu à. Bijen sih saya. How much are you? Home share. Yam lu nanti nak bermaruk malay. Tina ye bro. Moi aman ni kau wale kau masih sih. Đi được rồi. Aku bawa pun thong tu thong cái này. Hao ấy thôi. Cameraman di pizza drago hai. Xa đi mà đi được. Cameraman jo sai ta sai đi. Đặt vào đúng vậy, dòng chai chậm chai thôi. Đây cả con thùng cái quậy luôn này hao lắm. Thôi nó. Hao này. Con thùng thì nó phải nó hậu thôi là Ai đi luôn bật tốt này nè. Vẫn thôi chứ, cái mắm nhau đi. Cái nào cần được. Chúng mình cho hậu tôi sao rồi. Cái mắm nhau nào mà. Đây ngay rồi sao giờ mình thay rồi. Bác là không được complete luôn. lúc chặng một cái lồng đây đan nè Phải ổ đưa vào. Trong ngoài rồi. nó từ đây là nó tao rồi đi đây là có cô là đẹp ạ Nó có làm ăn nó rồi, 6 giờ đi nào. Có thì em thật là nhà cô đi Thấy đâu một tay này này càng ai rồi. nữa đây là mấy cái thing Mình thấy bố mày khen tôi nè. Dùng cao để bố sẽ lấy lên mày. khi mà mới sở chức phản vậy. Cao cao này mày. Sở chức phản bị phun lên rồi vậy. Ở đây là cái của mình cái phần làm ra bằng sinh một bằng cái gì. Ở đây dùng nhiều cái có cái là kia nó tao mà bên này hết một. đi ấy chỉ thật của nó tay à đây nè Đấy, ngay móc lượng, cái này thì ngay rồi. Phải vào. Người ta thì sao tụi nó vào. Complete bên mà nung piu rồi đi. Không gì. Không cái này vào rồi, lá cho treo rồi. buộc sao không bơm rồi Dùng mình dùng sao? Bia đây ha. Đã mà xào vào nữa. Nó xào cái này rồi. Người ta không lên mắt lên không. không có thể mà ăn đâu còn nữa cái kia Mà sao lên phải mà đi. Tao không mong cái dùng trang mà rung cái tao không. Tao tấm tấu lên Nó này. chả xào cái. Đi thì hay không ai chưa được không? Thằng ấy là cố chán gì rồi. nhà đó qua quậy ngang để nó xong Dùng ra một lúc mà tay mai ai giàu ra thì. Sao tôi cái nó bảo. Nó cho ra vào. Hay à. Có thầm quá. Nghe đi. Lấy mất luôn gì? Chị ăn sao gì? Phải làm. chắc sẽ đây phải sản phụ nó đi kìa Cũng ăn khá. Đang nhàn rồi đấy. Mình sẽ phải hay ra nào. Đừng ngang ra là quay party gì vào. Phải dẫn hai view của quê hương trẻ. Đây tàu kỹ mà hay. Sao đây? Cầm này dân tiền thì mình bị lá số rồi. Mà cũng thùng bát đồ. Ngào cũng thùng bát đồ in khá là uy vậy. Nơi là xa gần nè hay.
khꯪꯗ꯭ꯔꯦ ꯁꯨꯃꯗꯤ ꯍꯥ ꯆꯥꯔꯤꯌꯦ ꯁꯥꯏ ꯑꯩꯈꯣꯏ ꯃꯥ ꯗꯨꯀꯥꯟ ꯂꯩꯍꯧꯕꯅꯦ ꯑꯩꯈꯣꯏ ꯃꯥꯗ ꯑꯣꯏꯅ ꯂꯧꯈ꯭ꯔꯣ ꯍꯣꯏ ꯏꯟꯖꯥꯡ ꯂꯧꯔꯛꯑꯣ ꯏꯟꯖꯥꯡ ꯃꯇꯨꯝ ꯂꯧꯔꯛꯑꯣ ꯏꯟꯖꯥꯡ ꯃꯇꯨꯝ ꯌꯥꯎꯗ꯭ꯔꯦ ꯈꯪꯗꯤꯌꯦ ꯄꯥꯏꯁꯨ ꯈꯥꯕꯩꯗꯣ ꯄꯥꯏ ꯅꯠꯇ꯭ꯔꯒ ꯀꯣꯟꯅ ꯄꯥꯏ ꯂꯥꯛꯀꯅꯤ ꯐꯝꯖꯜꯂꯦ ꯆꯨꯄ ꯌꯥꯎꯅ ꯆꯥꯔꯦ ꯈꯔ ꯐꯩ ꯇꯧꯗ꯭ꯔꯦ ꯍꯣꯏ ꯁꯤꯔꯒꯦ ꯁꯤꯑꯣ ꯌꯣꯡꯆꯥꯛ ꯃꯔꯨ ꯃꯌꯥꯝꯗꯨꯗ Matang minum apa? yꯣꯡꯆꯥꯛ ꯃꯔꯨ ꯃꯌꯥꯝ ꯆꯥ ꯉꯝꯃꯣꯏ ꯑꯩꯗꯤ ꯁꯦꯄꯦꯗꯅꯥꯅ ꯁꯦꯄꯦꯗꯅꯥ ꯍꯥꯏꯗꯣꯏꯅꯦꯀꯣ ꯃꯥꯗꯤ ꯇꯠꯂ ꯆꯥꯏꯗꯨꯗꯤ ꯈꯣ ꯈꯣꯒ ꯃꯤ ꯀꯩꯅꯣ ꯇꯧꯗꯦ ꯆꯝ ꯅꯨꯡꯗꯥꯡ ꯀꯦꯃꯦꯔꯥ ꯃꯨꯊꯠꯈ꯭ꯔꯀꯥꯟꯗ ꯊꯧꯔꯝ ꯃꯥꯔꯣ ꯑꯣꯜꯂꯒ Takut mau udah mati. ꯀꯟꯗꯣꯏꯔꯣ 이러기로 가냐? 이러기로 하자. 이거 왜 이렇게 피냐 이거. 좀 탕내거든 나는. Udah tahu aku dah ada pulang hidup hidup. ꯑꯩꯗꯤ ꯆꯥꯛꯇꯤ ꯂꯦꯝꯃꯜꯂꯣꯏ ꯌꯣꯡꯆꯥꯛ ꯃꯔꯨꯗꯤ ꯈꯪꯗꯦ ꯉꯝꯃꯔꯣꯏ ꯏꯕꯨꯡꯉꯣ ꯉꯥꯄꯨꯝ ꯅꯠꯇꯦ ꯍꯥꯏꯁꯦ ꯌꯣꯡꯆꯥꯛꯅꯦꯕ ꯆꯥꯛ ꯌꯥꯎꯗ꯭ꯔꯦ ꯁꯤ ꯃꯈꯥꯁꯤꯗ ꯌꯥꯎꯋꯦ Aduh ya tamu foto keno. ꯌꯣꯡꯆꯥꯛ ꯃꯔꯨꯁꯦ ꯌꯣꯡꯆꯥꯛ ꯃꯔꯨ ꯂꯧꯊꯣꯛꯏ ꯂꯣꯏ ꯅꯥꯏꯗꯦꯀꯣ 아니나 그래. 저도 없이지가. 지가. ꯍꯧꯒꯠꯂꯨꯒꯦꯕ ꯍꯥꯎꯗꯣꯏꯅꯦ ꯍꯥꯎꯁꯨ 미 한번 찍으면 되는 거가 남포가. ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯍꯣꯔꯦꯟ ꯁꯤ ꯂꯣꯏꯔꯀꯥꯟꯗ ꯍꯥꯎꯁꯤ ꯂꯩꯌꯦꯀꯣ ꯂꯨꯄꯥ 50,000ꯒꯤ ꯑꯩꯈꯣꯏ ꯋꯥꯡꯒꯣꯏ ꯌꯨꯝꯅꯥꯝꯗꯣꯡ ꯊꯤꯌꯥꯝ ꯂꯩꯁꯥꯡ ꯈꯣꯡ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯄꯨꯟꯅ 시험 때는 상하다면 ꯂꯨꯄꯥ 2,000 ꯂꯨꯄꯥ 2,000나 그냥 그래. ꯂꯨꯄꯥ 50,000ꯀꯣ ꯗꯥꯎ ꯑꯃꯃꯝ ꯌꯦꯡꯕ ꯂꯥꯛꯑꯣ ꯃꯌꯥꯝ ꯑꯩ ꯉꯁꯥꯏꯗ ꯆꯥꯏꯒꯦ ꯇꯧꯔꯤ ꯍꯧꯒꯠꯂꯨꯕꯗꯩ ꯃꯅꯤꯡ ꯀꯣꯏꯈꯤꯗ꯭ꯔꯦ ꯆꯥꯛ ꯂꯩꯔꯦ ꯁꯨꯝ ꯅꯠꯇꯦ ꯑꯁꯤꯗꯤ ꯌꯥꯔꯣꯏ ꯆꯥꯛ ꯊꯣꯡꯒꯠꯂꯒꯗꯤ ꯅꯠꯇꯦ ꯉꯁꯥꯏꯗ ꯐꯝꯃ ꯆꯥꯏꯅ ꯇꯧꯔꯤꯁꯦ ꯇꯣ ꯍꯧꯒꯠꯂꯨꯕꯗꯩ ꯃꯅꯤꯡ ꯀꯣꯏꯈꯤꯗ꯭ꯔꯦ ꯆꯥꯛꯄꯗꯣ Masa anda pulang kamu tuh mendung ini. ꯄꯩꯈꯠꯂ ꯂꯩꯔꯝꯃꯅꯤ ꯑꯗꯨꯗꯤ 잡아줘. ꯆꯠꯂꯝꯃꯣ ꯆꯥꯛꯇꯣ ꯍꯥꯡꯒꯦꯗꯣ Asih atau beli sawah deh, Pak. 난 남자네 이자리 어디 와? ꯉꯁꯥꯏꯒꯤ ꯆꯥꯛ ꯀꯣꯝꯄꯥꯝ ꯍꯥꯏꯗꯨ 아니 ꯂꯣꯏꯔꯦ 너가 ꯇꯣ ꯍꯧꯒꯠꯂꯨꯕꯗꯩ ꯃꯅꯤꯡ ꯀꯣꯏꯈꯤꯗ꯭ꯔꯦꯕ Ah, betul saya nang masih apa pun nang apa. 맞tum지고 잡아야 돼 우리 이제. ꯑꯁ ꯌꯦꯟꯅꯅꯕꯒ ꯌꯥꯎꯗꯦ ꯆꯥꯛꯁꯦ ꯕ꯭ꯂꯦꯛ ꯂꯣꯏ ꯁꯦꯠꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯅꯣꯏ ꯁꯦꯁꯦ ꯍꯥꯏꯅꯕ꯭ꯔꯥ ꯍꯥꯏ ꯂꯣꯏ ꯐꯦꯚꯣꯔꯥꯏꯠ ꯄꯥꯝꯕꯩꯅꯤ ꯉꯥꯛꯇ ꯂꯣꯏ ꯑꯣꯏꯕꯩꯅꯦꯀꯣ ꯍꯥꯏꯅꯔꯒꯗꯤ ꯑꯝꯇ ꯅꯠꯇꯦ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯕ꯭ꯂꯦꯛ ꯂꯣꯏ ꯁꯦꯠꯂꯤꯁꯦ ꯈꯤꯇꯪ ꯈꯥꯛꯑꯣ ꯂꯣꯏ ꯁꯤꯠ ꯅꯥꯟꯅ ꯆꯥꯕꯗꯣ ꯐꯠꯇꯦ ꯍꯥꯏꯌꯦ ꯕ꯭ꯔꯣꯁꯤꯡ ꯍꯥꯏ ꯈꯥꯛꯀꯗꯣꯏꯅꯦ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯊꯋꯥꯏ ꯂꯩꯍꯧꯅꯕꯀꯣ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯀꯨꯏꯅ ꯍꯤꯡꯅꯕ ꯆꯥꯛ ꯊꯣꯡꯉꯤ ꯑꯩꯅ ꯀꯃꯦꯟ ꯄꯥꯏ ꯍꯥꯏꯗꯣ ꯅꯪ ꯑꯣꯕꯕ ꯎꯦ ꯕ꯭ꯔꯣ ꯍꯥꯎꯕ꯭ꯔꯣ ꯉꯥꯟꯕ ꯁꯒꯣꯜꯁꯦ ꯍꯥꯎꯋꯦ ꯂꯦꯇꯦꯁ ꯀꯃꯦꯟꯂꯣ ꯄꯥꯏꯁꯦ ꯃꯇꯣꯟꯗ ꯎꯕ ꯈꯔꯗꯨꯅꯦ Aduh ini ilu pakai jam sih buka kerja. ꯄꯨꯈꯠꯈ꯭ꯔꯣ 하고. ꯁꯤ ꯃꯁꯤꯒꯤ ꯀꯩꯅꯣꯈꯩꯁꯤꯁꯨ ꯆꯥꯅꯕ ꯃꯤ ꯂꯩꯔꯗꯤ ꯌꯣꯡꯆꯥꯛꯈꯩꯁꯤꯁꯨ ꯄꯨꯈꯤ ꯌꯥꯔꯦ Yang jangan saya tahu ya, aduh ini di. Ada apa mau ini di? ꯏꯊꯟꯗ Apa lu jatuh? ꯏꯊꯟꯗꯅꯦ ꯁꯦꯝꯃꯜꯂꯦ ꯁꯤ ꯌꯣꯡꯆꯥꯛꯁꯦ ꯌꯥꯝ ꯍꯥꯏꯕ Ini cabul kun musuh di betul. ꯍꯦꯜꯂꯦ ꯀꯥꯏꯗꯤ ꯀꯨꯟꯗ ꯃꯔꯐꯨꯃꯨꯛ ꯁꯨꯔꯝꯒꯅꯤ Satu, aduh satu betul di pamun. ꯉꯁꯥꯏ ꯅꯝꯕꯗꯔ ꯌꯣꯡꯆꯥꯛ ꯃꯔꯨꯁꯦ
장난 잘 나는 욕상으로 꿀려 장난 봐봐 딱 이로 샤게 나 시대 따오래. 얘는 그래 너 욕상으로 이제 나 군지 디리랑 야망이야. 욕상으로 말 봉투는 생이 마 아니 옴 마리 망아. 아, 수루 홈 되나 보지. 좀 이제 보고. 마펀 따라 따라 자게. 아니 나지 네, 네, 나 따라 안 따라. để khách sạn nuôi cho cái gì đấy thì hình rồi hả 근데 마신 데는 내가 사 내가 몸이하고. để xe thì dùng black chai thì dùng black 내가 얘기 cô chú dùng black tàu tôi đây 싸고 뭐 이래 그냥 무무라. 맞아 nó thì cây nuôi ship 아 송사แต่anh tôi còn thao nằm rất là bị thế nào 뭐 아이디 자자다 보니까 이거는 아이디 까마도 다 되시다 그래. 내 말로 이제 내 말로 이제 말로 이제 그냥 뭐 들어 얘라 듣디 độ này rồi 야 우리 국장 가다 맞아. 거의 또 살라다 sao mà ngon thế này thu tôi đây phải không nào Đây là thằng của nó khác mà. 때 많이 고바 많이 자하면 해 많이. À, cũng nó phải tôi đây dân tay thua một cái gì mà. Cặp các tổ. 이 상계 장가 봐. 피한 피나 장가. Cái hàng ca rồi đi. 나도 까래 이렇게 마탕도 해 보네. Đây tập cặp tôi tôi. 봐. khá thứ này vô vào chuẩn bắn 아이 오해. 아이 짜 이거 돼. 저기로 không 하고 để Sai ca rồi chứ đâu. Mà ra 야 đi. 또 살라 되게 너무 더워요 사라고 너무 더워 까로 사촌아. 어떤 cho 짜야 sân 되나? không có mực đây 어떤 có lẽ 짜야 số cảm thốn nó tôi nem em đừng xìm thôi 거의 học sĩ mà cònมีcái nhân tôi này. Hàng bay heo. Ok. Hay gì? cân đấy rồi, cân nào là mình rồi, cái đấy rồi. nó phải mình đi rồi, sẽ lại bị cái gì này ham chắc chắn là cái năng bỏ. cái lao này em nuôi gà cái dùng chả cái đó là ham rồi nè Những người khác nói gì không phải. đây nó là miếng chắc rồi gậy thêm lắm Ồ, đi đi xe sao? Ấy hạt vậy xe tôi sao? ai xí cái đầy nào thì không nghe à pro này thì đi xây cái Nè, ấy hạt xe sao? 마링 이렇게 너무 더라 mới đi sao mà nè 어 giờ mình xin làm mà xin làm mà thôi rồi Mà mua. chắc su bà la còn riêng su bà la quang một gì, quăng mà đi khoang nè cái gì, cái này hay được gì, hả quang một cái này hay được. Hoàng hay ta. Hoàng này cũng hoàng nữa. Không bên dưới này được, chúng ta xem con demo thôi anh đi bây giờ, lấy vô đi vô. Cái nào? 얘만 안 Không 되니 được, kiểu quang một rồi, 아 이거 로야 Đây thế. hiểu cả, Đi làm im cho 아 cái gì nói rồi, 딱 가요래 anh đi nào mà, 딱 그거로 anh đi không cái gì à, anh đi, được thế nào, mà tụi anh chơi với nhau nhỉ, mà sao ăn lẻ đi vô, thì giờ cái gì, không bây giờ mình làm biểu không mà, anh đi đuổi chơi không là. 아 빨리 로이 그래 Tôi phi chưa qua, tôi qua chơi mà này lạ là đi vô, anh cái mấy máy phải phải đi. thì nó là những nuôi sáu biết thì cũng không cái đồ điên của mình biết yam hao nó sai yam hao đấy chứ mà không làm tới cái sản phẩm nào các bạn hiện đấy muốn đấy đấy Sao sao sao? Cái gì? cái này dùng cái dạng kêu phúng rồi mà đi xì đây 영상으로 다 되지 얘기 에이 누구야 ai sao ngất thế gì 누구야 rồi đã bị lại thằng đồ kia bên nào chúng ta mười sai rồi giờ hổ đi à 손도 잘 용장, 손도 잘 용장. đi bộ người chị đi ăn ngoài đi bộ xem bài đi khuya xem bài đi ngoài bài đi ăn ngoài là lấy về đi thì ngoài thì người chị đi cũng không có tổ cái ăn ngoài rồi tôi uể vậy
Ratan Thiam sai tau da yaro ko ai taurage nawo Thiam kari machino yamba kano ne ngaprum thongbaga yokchak irombaga Pukna riêng lang làm đấy chứ tổng ra rồi Này. sắc tàn sai do pungna sakada na ti sinna sakada mi sai to ga Chắc rồi à, cái thứ gì à? à sử dụng trang nó liền nghe rồi puk à cái này chứ đi có mấy dùng dụng bằng tôi gì vậy tam sa thong da brother min ko yoge ai abung ko ai August spring niệm niệm điều năng gì oh original certificate niệm đó ai certificate nem shoi haling da ba siam ko ai ga hayo do mi da ga nong da ku su da ga di bure krishna ma le na Rajkumari bura la da saram madi amuk hen la do shagai gre ba asida hawe ba la do tham tham mồi bagi no shi shi ba gre shagai gre ba xin da đây thôi xí đây cái pháp đây bro gym chali bo au kha ga chali e ai ni binaw ram chali shi sunday ne le pane dana Khada chứ bà. business as yamba la pire yamba ga sai ngai de adu u de u do lo phujik te ai phame ba ấy cần phải cầm miếng bay kamen pa ri do konjen pa do male surien gi sai amta am do es tor ga de shi ke na tor ga shi gi video je lo ba shi try lo shan ga ge do ga ai ratan Cái thiam cái gì à? thế nó này isai tàu ra đi dukan close ai wah isai sakta đi dukan close cái ai nào cần thiam hay đang game bơi gì Để thằng thiam cái nó khang này. châu ai thabak ama leiba dei na này ni ram no sak to yamal liko anh còn đợi pizza đây à đấy bro ama se bibi cái nó bro ama se bibi impan da isai yo bo na choi oh yo bro yawe ngàn bắt sao xem yawe bro bibin phal TV ki wasana bagi sakit betul oi sa ka je bon lagi nih has Thôi chẳng nó nhà nó hiểu đi cao. so dom sila sit na le sai cha pu kham se sumai to je khoi la khoi so me la do rồi sumai sa ba yang pam je ba ai nang ngam da ba sang do du tang lo ai cha je ba khatra octopus buang do do ai mamang da to ga ram octopus buang ani Khi nào thôi cả. Rajkumari puja ai da bro ki sinau kya no khoi nupa ni ai na han sarat mai tei buang mai chale ai sarat mai tei ne mai chat pa party ne đây ở khối chicken rồi sang kia có tôi xây họ cái ngã tăng ma bò tha là cái à tao mau tha là đại con để gần tuổi đi tôi chơi mềm ê đi nào ba đang tụ can mà khát tan là sakit coi sẽ nung kata ada je có sẽ làm ăn gì đang tụ can mà khát tan là phần đinh rồi phần đinh gì đang tăng hay rồi dukaan này cái phần xin này ở đây đi đang tụ can phần không gì được vậy thì ở đây đi xây sẵn ta vậy La được tắt rồi, la được thôi rồi. thế chẳng có mấy cái gì không mấy số này đó là thằng cái kiểu gì sẽ hi phá đi ra Cái chơi tôi cái nào cái tôi tấu lại với đây sao bây giờ Có biết tiền ra rồi bà. dạ rồi tình cái là gì anh Số máy phụ. cô nó thì gì anh đi À lớp một cái đôi cầu nó tàu ấy không chơi rồi mình cao rồi. nó lên mà khát tan là cái đâu Sat min na sir no kay daw lagi to. Ay. Kaling din. Mountain Dew na ngao ba di? Tin de phagam dre he. Ngao re he na si di. Ngao re. Nhìn tôi các thứ nào rồi. Sa tu ni. Long cho cái sai ngầm một cái Poteh poteh. xác Sak rồi làก็Nung chắc lấy hầu hẹp bây giờ nung đấy cút ham thì nói này. ông sẵn nó gì hả bây giờ đi bao nhiêu phụ gì nuôi gì kìa. sao đây
ꯊꯣꯛꯄ ꯉꯝꯗ ꯂꯩꯌꯦ ꯕ꯭ꯔꯗꯔꯒꯤ ꯂꯥꯏꯐꯁꯦ ꯍꯥꯏꯁ ꯊꯦꯡꯛ ꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯕ꯭ꯔꯣ ꯇꯧꯊꯔꯁꯤ ꯈꯗꯤ ꯑꯝꯇ ꯂꯥꯎꯅ ꯏꯟꯁꯇ꯭ꯔꯨꯃꯦꯟꯗꯤ ꯌꯥꯎꯗꯦ ꯑꯗꯣ ꯁꯣꯔ ꯄꯠ 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 ꯇꯠꯂ ꯃꯇꯦꯛ ꯃꯇꯦꯛ ꯁꯣꯔ ꯇꯥꯝꯃꯤ ꯉꯥꯏꯍꯥꯛ ꯅꯣꯏ ꯍꯜꯂꯛꯑꯕꯣ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯝꯗꯥꯏ ꯐꯣꯟ ꯇꯧꯔꯣ ꯕ꯭ꯔꯣ ꯃꯇꯦꯛ ꯂꯥꯛꯑꯝꯗꯥꯏ ꯃꯇꯦꯛ ꯐꯣꯟ ꯇꯧꯔꯣ ꯏꯁꯩꯒꯤꯗꯣ ꯃꯌꯥꯝ ꯁꯛꯀꯗꯕꯅꯤ ꯃꯩ ꯆꯠꯂꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯕ꯭ꯔꯣ ꯑꯩ ꯍꯧꯖꯤꯛꯇ ꯁꯔꯞ ꯂꯥꯛꯑ ꯐꯝꯃ ꯃꯩꯇꯩ ꯉꯥꯏꯔꯦ ꯃꯥꯔꯣ ꯃꯨꯛꯕꯥꯡ ꯕ꯭ꯔꯣꯁꯨ ꯃꯨꯛꯕꯥꯡ ꯇꯧ ꯃꯥꯜꯂꯦ ꯇꯧꯕꯅꯤ ꯇꯧꯕꯅꯤ ꯁꯣꯔ ꯁꯣꯔ ꯃꯩ ꯆꯠꯄ ꯇꯤꯝ ꯂꯣꯏꯈ꯭ꯔꯕꯣ ꯃꯨꯛꯕꯥꯡꯁꯦ ꯌꯥꯕ ꯅꯠꯇꯦ ꯂꯣꯏꯔꯦ ꯕꯦꯕꯤ ꯆꯥꯛ ꯀꯃꯦꯠ ꯆꯥꯅꯔꯤ ꯃꯃꯤꯡꯅꯦꯍꯦ ꯑꯣ ꯑꯁ ꯑꯩ ꯉꯝꯗ꯭ꯔꯦ ꯄꯨꯂꯞ ꯄꯨꯂꯞ ꯆꯥꯛ ꯆꯥꯔꯤꯌꯦ ꯁ꯭ꯋꯥꯏ ꯏꯁꯤꯡ ꯇꯥ ꯃꯥꯜꯂꯦ ꯍꯣꯏ ꯀꯩꯅꯣ ꯇꯧꯅ ꯍꯥꯏꯔꯣ ꯌꯥꯔꯦ ꯀꯦꯔꯥꯎꯀꯦ ꯂꯩꯗꯣꯏ ꯀꯥꯟꯁꯦ ꯃ꯭ꯌꯨꯖꯤꯛ ꯑꯣꯐ ꯈ꯭ꯔꯤꯁ ꯅꯥꯏꯁ ꯕ꯭ꯔꯣ ꯊꯦꯡꯛ ꯌꯨ ꯗꯥꯏꯅꯥ ꯂꯥꯏꯃꯌꯨꯝ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯉꯥꯛꯇ ꯅꯨꯄꯤ ꯃꯈꯣꯟꯗꯤ ꯍꯥꯏꯔꯛꯀꯅꯨ ꯀꯥꯟꯁꯦ ꯆꯥꯗ ꯀꯨꯏꯔꯦ ꯅꯨꯄꯤ ꯃꯈꯣꯟꯗꯤ ꯌꯥꯔꯔꯣꯏ ꯊꯝꯃꯁꯦ ꯂꯣꯏ ꯇꯧꯍꯜꯂꯛꯀꯦ ꯃꯥ ꯌꯥꯗ ꯌꯥꯄꯣꯠꯇꯦ ꯗꯨꯀꯥꯟ ꯀ꯭ꯂꯣꯁ ꯇꯧꯔꯦꯗꯅ ꯅꯠꯇ꯭ꯔꯗꯤ ꯇꯧꯍꯟꯗꯣꯏꯅꯦ ꯅꯝꯗꯅ ꯍꯦꯟꯗꯣꯏ ꯅꯨꯄꯤ ꯌꯥꯅꯤ ꯃꯈꯣꯟꯗꯤ ꯁꯛꯄ ꯌꯥꯔꯣꯏ ꯍꯥꯏꯌꯣ ꯑꯗꯨ ꯌꯥꯎꯒꯦꯗ ꯑꯩ ꯀꯩꯅꯣ ꯇꯧꯍꯜꯂꯛꯀꯦ ꯊꯣꯛꯍꯜꯂꯛꯀꯦ ꯆꯞꯄ ꯌꯥꯔꯔꯣꯏ ꯍꯥꯎ ꯂꯨꯄꯥ 10 ꯈꯔ ꯌꯥꯝꯕꯗꯣ ꯃꯣꯛ ꯁꯥꯏ ꯁꯤ ꯑꯗꯨ ꯁꯥꯒꯗ ꯁꯦꯠꯇ ꯂꯨꯄꯥ ꯁꯦꯠꯇ ꯍꯨꯝꯐꯨ ꯑꯦꯝꯕꯤꯁꯟꯅꯒꯤꯗꯣ ꯅꯠꯇ꯭ꯔꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯦꯗꯃꯤꯁꯟ ꯂꯣꯏ ꯅꯠꯇꯦ 12 ꯂꯥꯟꯗ꯭ꯔꯤꯐꯥꯎ ꯃꯣꯔꯅꯤꯡ ꯃꯥꯅꯦ ꯃꯥꯁꯨ ꯌꯥꯎꯕꯗꯤ ꯌꯥꯎꯕꯅꯤ ꯑꯦꯝꯕꯤꯁꯟꯅ ꯅꯪ ꯑꯃ ꯃꯨꯛꯕꯥꯡꯁꯤ ꯅꯩꯅ ꯊꯦꯡꯛ ꯌꯨ ꯂꯩꯌꯥ ꯈꯨꯃꯟ ꯅꯣꯏ ꯄꯥꯔꯇꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯉꯁꯤꯗꯤ ꯊꯤ ꯅꯨꯡꯉꯥꯏ ꯉꯍꯥꯟꯈꯩꯗꯤ ꯎꯪ ꯂꯩꯅꯕꯅꯦ ꯍꯥꯏꯗꯤ ꯃꯥꯁꯨ ꯃꯥꯒꯤ ꯊꯕꯛ ꯑꯩꯁꯨ ꯑꯩꯒꯤ ꯊꯕꯛ ꯑꯗꯩꯗꯤ ꯍꯧꯖꯤꯛ ꯏꯃꯥꯟꯅꯕ ꯅꯤꯔꯟꯗꯨꯁꯨ ꯃꯥꯒꯤ ꯊꯕꯛ ꯍꯥꯏꯗꯤ ꯂꯣꯏ ꯇꯧꯅꯕꯗꯣ ꯑꯗꯣ ꯉꯁꯤꯗꯤ ꯄꯨꯂꯞ ꯄꯨꯜꯂꯦꯕ ꯂꯥꯏꯚ ꯇꯣꯏ ꯇꯧꯔꯛꯑꯣ ꯑꯁ ꯃꯤꯅ ꯐꯨꯔꯛꯀꯅꯤꯗ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯔꯛꯀꯅꯤ ꯁꯛꯁꯤꯡꯁꯤꯒ ꯕ꯭ꯂꯦꯛ ꯚꯥꯏꯞ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯕꯤꯒꯦ ꯕ꯭ꯔꯣ ꯉꯁꯤꯁꯦ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕꯒ ꯀꯩꯅꯣꯒ ꯉꯥꯄ꯭ꯔꯨꯝ ꯊꯣꯡꯕꯒ ꯌꯣꯡꯆꯥꯛ ꯃꯔꯨꯗꯤ ꯀꯌꯥꯃꯨꯛ ꯊꯨꯡꯅꯔꯝꯅꯦ ꯅꯤꯐꯨ ꯊꯨꯡꯅꯔꯝꯅꯤ ꯑꯁ ꯑꯩ ꯑꯀꯣꯝꯕ ꯆꯥꯈꯤꯗꯣ ꯅꯥꯕ 30ꯃꯨꯛꯅꯤꯕꯣ ꯌꯦꯟꯅꯔ ꯆꯥꯈꯤꯗꯣ ꯅꯠꯇꯤꯌꯦ ꯌꯥꯅꯨꯡꯁꯤꯗ ꯆꯥꯛ ꯁꯔꯨꯛꯇꯣ ꯂꯣꯏꯈ꯭ꯔꯀꯥꯟꯗ ꯌꯣꯡꯆꯥꯛ ꯃꯔꯨ 2-3 ꯂꯦꯝꯍꯧꯋꯦ ꯍꯥꯏꯕ ꯁꯥꯏꯕꯝ ꯂꯩꯇꯦ ꯍꯥꯏꯕ ꯁꯣꯝꯗ ꯁꯥꯏꯔꯦ ꯌꯣꯡꯆꯥꯛ ꯃꯔꯨ ꯁꯣꯝꯗ ꯁꯥꯏꯔꯦ ꯀꯥꯡꯕꯨꯁꯦ ꯑꯁ ꯉꯥꯄ꯭ꯔꯨꯝꯅ ꯑꯣꯠꯄ ꯅꯠꯇꯦ ꯉꯁꯤꯗꯤ ꯌꯣꯡꯆꯥꯛ ꯃꯔꯨꯅ ꯑꯣꯠꯄꯅꯦ ꯌꯣꯡꯆꯥꯛ ꯃꯔꯨꯅ ꯑꯣꯠꯄ ꯉꯥꯄ꯭ꯔꯨꯝꯅꯗꯤ ꯑꯣꯠꯇꯦ ꯌꯣꯡꯆꯥꯛ ꯃꯔꯨꯅ ꯑꯣꯠꯄ ꯇꯁꯦꯡꯅ ꯃꯤꯅ ꯌꯣꯡꯆꯥꯛꯁꯦ ꯌꯥꯝ ꯆꯥꯒꯅꯨ ꯀꯩꯅꯣ ꯇꯧꯅꯤ ꯀꯥꯏꯅ ꯇꯤꯌꯔ ꯁꯨꯒꯟꯕꯁꯤꯡ ꯊꯤꯕꯣꯡ ꯆꯥꯕ ꯂꯣꯏꯔꯗꯤ ꯂꯥꯏꯚ ꯌꯣꯡꯆꯥꯛ ꯕꯦꯔꯥ ꯀꯥꯏꯍꯦ ꯁꯤꯗꯤ ꯌꯥꯗꯦ ꯌꯣꯡꯆꯥꯛ ꯆꯥ ꯌꯥꯗꯦ ꯂꯥꯏꯚ ꯂꯣꯏꯁꯜꯂꯣ ꯏꯇꯨ ꯁꯥ ꯌꯦꯡꯅꯤꯡꯗ꯭ꯔꯗꯤ ꯑꯗꯨꯝ ꯇꯛ ꯊꯣꯛꯄꯤꯈꯣꯕ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯇꯛ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯤ ꯁꯨꯝ ꯃꯌꯥꯝ ꯁꯨꯝ ꯀꯩꯅꯣ ꯇꯧꯕ ꯌꯦꯡꯅꯤꯡꯗ꯭ꯔꯗꯤ ꯇꯛ ꯊꯣꯛꯄ ꯑꯗꯨꯝ ꯌꯥꯕꯅꯦ ꯔꯦꯛꯀꯤ ꯃꯤꯅꯤꯡ ꯁꯤ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯈꯪꯗꯦꯗ ꯀꯗꯥꯏꯗꯅꯣ ꯀꯩꯅꯣ ꯔꯦꯛꯂꯣ ꯈꯪꯗꯦ ꯔꯦꯛꯑꯗꯤ ꯌꯨꯝꯗ ꯂꯩꯕ ꯔꯦꯛꯇꯣ ꯄꯣꯠ ꯆꯩ ꯊꯝꯅꯕ ꯐꯨꯜ ꯁꯄꯣꯔꯠ ꯊꯦꯡꯛ ꯌꯨ ꯂꯩꯅꯥ ꯈꯨꯃꯟ ꯑꯩꯈꯣꯏꯗꯤ ꯅꯨꯡꯉꯥꯏ ꯀꯩꯗꯧꯕꯩ ꯐꯨꯗꯣꯏꯅꯣ ꯍꯥꯏꯌꯦ ꯑꯩꯈꯣꯏꯗꯤ ꯅꯨꯡꯉꯥꯏ ꯀꯩꯗꯧꯕꯩ ꯐꯨꯗꯣꯏꯅꯣ ꯍꯥꯏꯗꯤ ꯁꯨꯝ ꯌꯦꯡꯅꯤꯡꯗꯕꯗꯣ ꯑꯩꯈꯣꯏꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯗꯤ ꯁꯨꯝ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯍꯥꯏꯕꯒꯤ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯒꯤ ꯑꯗꯩꯗꯤ ꯑꯩꯁꯨ ꯑꯃꯨꯛꯇ ꯇꯧꯗ꯭ꯔꯤꯕꯀꯣ ꯑꯗꯨꯒꯤ ꯇꯧꯒꯦꯅ ꯇꯧꯕꯅꯦꯕ ꯑꯗ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯇꯣꯏ ꯇꯧꯁꯜꯂꯛꯑꯗꯤ ꯐꯨꯔꯛꯇꯣꯏꯁꯨ ꯌꯥꯔꯦ ꯅꯣꯏ ꯆꯥꯕꯒꯤ ꯀꯩꯅꯣ ꯎꯠꯂꯦ ꯅ ꯀꯩꯅꯣ ꯇꯧꯋꯦꯅ ꯇꯧꯔꯛꯇꯣꯏꯅꯤ ꯕ꯭ꯂꯦꯛ ꯕꯥꯏꯠ ꯍꯥꯎꯅꯤꯌꯦ ꯑꯁ ꯐꯖꯅ ꯍꯥꯎꯈꯔꯦ ꯅꯣꯛꯁꯜꯂꯛꯏ ꯑꯌꯦꯛꯄꯝ ꯌꯦꯟ ꯃꯄꯨꯝ 10 ꯆꯥꯕꯤꯔꯛꯑꯣ ꯐꯔꯦ ꯁꯥꯃꯨ ꯑꯣꯏ ꯆꯥꯔꯛꯑꯒꯦ ꯌꯦꯟ ꯃꯄꯨꯝ 10 ꯌꯥꯏꯌꯦ ꯖꯄꯥꯅꯤꯁ ꯀꯣꯏꯟꯗꯣ ꯑꯗꯨ ꯌꯥꯏ ꯔꯇꯟꯇꯤꯌꯥꯝ ꯌꯣꯡꯆꯥꯛꯇꯤ ꯃꯩ ꯆꯠꯂꯦ ꯑꯁ ꯉꯁꯤꯗꯤ ꯃꯩ ꯆꯠꯂꯤꯔꯥ ꯃꯩ ꯃꯝꯃꯤꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯑꯩꯈꯣꯏ ꯀꯟꯐ꯭ꯔꯦꯟꯁ ꯋꯥꯔꯤ ꯁꯥꯟꯅꯗ ꯌꯥꯔꯔꯣꯏ ꯀꯩꯀꯩ ꯐꯤꯕꯝꯗ ꯂꯩꯅꯒꯦꯅ ꯍꯦꯇꯔ ꯈꯔ ꯌꯥꯎꯔꯤꯌꯦ ꯕ꯭ꯔꯣ ꯐꯨꯁꯤꯔ ꯍꯥꯏꯗꯤ ꯐꯨꯕ ꯀꯩꯝ ꯃꯊꯧ ꯇꯥꯗꯦꯕ ꯍꯥꯏꯗꯤ ꯃꯣꯏꯁꯤꯀꯣ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯍꯦꯇꯔ ꯍꯥꯏꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯤꯒꯤ ꯋꯥꯈꯜꯁꯦ ꯃꯥꯟꯅꯗꯦꯕ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯃꯣꯏꯒꯤ ꯁꯨꯃꯥꯏꯅ ꯃꯣꯏꯁꯨ ꯃꯣꯏ ꯁꯣꯁꯤꯌꯦꯜ ꯋꯥꯈꯜꯅꯦꯕ ꯃꯦꯗꯤꯌꯥꯁꯤꯗ ꯀꯃꯦꯟ ꯄꯤꯔꯛꯏ ꯃꯤꯗꯥꯁꯤꯡꯁꯦ ꯑꯩꯈꯣꯏ ꯈꯪꯇꯅ ꯑꯇꯣꯞꯄ ꯈꯔꯗꯁꯨ ꯇꯧꯔꯝꯒꯅꯤ ꯁꯔꯠ ꯃꯩꯇꯩ ꯃꯨꯛꯕꯥꯡ ꯃꯩ ꯆꯠꯂꯦ ꯉꯥꯄ꯭ꯔꯨꯝ ꯊꯣꯡꯕ ꯃꯩ ꯆꯠꯂꯦ ꯑꯗꯣ ꯕ꯭ꯔꯗꯔꯗꯤ ꯆꯥꯗꯦ ꯍꯥꯏꯕꯅꯤꯀꯣ ꯉꯥꯄ꯭ꯔꯨꯝ ꯊꯣꯡꯕꯁꯦ ꯒꯣꯀꯨꯟꯁꯤꯅ ꯆꯩ ꯅꯤꯔꯤ ꯍꯦꯛꯇꯔꯁꯦ ꯃꯣꯏ ꯊꯣꯛꯗꯅꯣ ꯍꯥꯏꯗꯤꯅꯦ ꯃꯣꯏꯁꯨ ꯃꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗ ꯇꯧꯖꯔꯤꯅꯤ ꯚꯥꯏ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯣꯉꯥꯟ ꯇꯥꯔꯒ ꯅꯨꯡꯉꯥꯏꯖꯕꯗꯣ ꯊꯤꯅ ꯋꯥꯔꯦ ꯀꯦꯃꯦꯔꯥꯗꯤ ꯈꯤꯇꯪ ꯂꯩꯈꯠꯁꯦ
user kay lamdayno kano na yunam hidromdagi Rocky Lashram KMC haije ayo kona khangpune khongbra kai mathen charage ni Oh, KMC khangin he dudi. Oh, dudi khangin comment message shortcut ni ba. aduri kamai da bakhum bi ne na prumgi ngagi en yukchaki y Ngaprum le saki si aduri ngaprum le NP hai karo ya. aduri smai da haige NY si chare NY si ngaprum ne yukchak irom mane NPYC. yukchak irom mane Ông nhìn mình mà cái đó đây lúc ông xem nhà đi. sarat mai tai mukbang yining da ba yawradi thokro mai chapoi ai khoi le hoge aduna haidine moi ju wakalam ne ba khoi sumai tu karan ga tawsara yam ngai jo bido aduna moi thok adum karan ta janu yeng dra lore talakan thuksa gi jan sure opi kayenjang no bro nga sai sabudo yokchak iromba mane aduga pero ngaprum thongba mane den kuman pes bro ai di ngaprum ngai do cha da ba kuire bo cha bu jani as ai ngaprum ji di tham da dum chabi we hai di mangon da kana ba mem yo ba mangon da ga yaw ba easy da ba ti kana ye ba koi cha ba ngam da bai wa ne bo Iya apa ya? Anh một thằng này em có gì ai pum me no ti KFC ai ha bu cha ga me do ko video je tang khai yaw rom da ne ba ai so ta ma ka thakala to ki ne ba yes you want missing nok je to bu ne nok Nok se tàu bên này. tôn cu lo koi là thấy bu ne Không thấy. Tôn thang cu hay gì này. Nok se tàu bên này tôn thang cu hay gì này mấy gì. tôn đang cu hay koi su hay tiêu ạ cái chuyện là hay rồi Mà thằng Chris baby mathang này ro tàu này là lấy nào cũng mình cha ba hay đi cha ba sao ba hay đây. Taru tanan sai. yam tam jani ngai ni ai smai to yam pam ja bai ta khoi gi chakhai ga sa ba dai di chak le malam ba yam nuai ja da bai ta khoi di chaseng na hai ba da khoi na kitang keno pi ngai dai ta khoi na thabu su sa phangam ji ngai da chara yam phele ba seng na hujik lei ba ji di yam nuai hai thong ma sa ne hai ba ya re hujik di chaseng na hai ba da khoi di pi ngai da chara yam phele ba chak se mi tang gi chak ching de khoi gi uti ga tho khoi khoi yam chara pu ji uti ne ba pan ga aduga uti je dum thong dum sai ba cha sa de ba ayuk salaga hai ayuk sara di numidang sa da ba mai to ba dum marak ta sa ba yam to le do khuji khoi na sari ba mong ji di anding thau gi cha ba mong sari ha ya nung ba nung sie. re khoi ga je Ngari mo ka miel la sa qua mai hi na ko. re khoi mana ba ga je saugi thong ba dai da ken yau da bi da mo ko yau de saugi thong ba pam hap salaga mai ji salaga Ka ngang cái điện toán ta tàu này. Mà ba jing jina mong tôi ba. ngay em cần rồi nè Nung sie oi ba. Mà dai na lai samu yen tara sa da so ko di samu mo pum sa na ba ya lâu ra. tao ba ke pum na to ga shit da na sa ga lấy nào cũng mình chắc ngắn charo chắc nhau từ bây giờ hãy chắc nhau từ bây giờ sao rồi thao ngang sao rồi ngoài thì phải chắc cái tăng đầu cái sao rồi ở dưới ngoài vậy khôi cái máy tổ cái khôi hôm mấy phút là cái gì này là sao vậy thì ít thân đó xuống đây liêu từ bây giờ ngắn một bấm sao rồi quá vậy ta xem là hai tổ của Mukbang thì qua đâu có màn bao nhiêu không quá là máy tổ cái mà khác đó thằng tổ phâm mà sao vậy thì Mukbang trên ngoài như vậy rồi tiệm vẫn nó smart nó chỉ đấy xuống đây liêu bây giờ nó theo vào smart tổ cái Mamang da isa gi budi ke suka hana wa gi tre. Te ban du khud phang bai phang do cha gi be han ta ngasi ji pa na phujan gra mina ta seng no wa re khang no wa re. Lục trạng nó làn họ to theo Asuran kai ai ko melodi adu ba Japanese ko ne ba ai na tara charo ha ya Japanese ko no di Japanese ko dingam bu ya ba an Japanese ko ndi ngam nya ba. dai Pum pum yo kra ishima wena 3x nudon sabiru oh sar ke 3x nudon je sa 2x ti sa ngama le 3x ti sa 3 gokun sanjin bro ing jori topi bro dana hit kamin pi le moi cái chuyện là hàng mà tầm cái thuộc quái ta là chỉ cái đó mà thì chỉ tao nói rồi nhiều moi ju sáng sáng lắm này mà moi ju Asurani. Please speak in English. I don't understand. chỉ đi Manipur cái nó này hay đi Manipur cái live này vậy
ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯤ ꯏꯪꯂꯤꯁꯀꯤ ꯀꯩꯅꯣ ꯃꯊꯧ ꯇꯥꯗꯦꯕ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯐꯅꯤ ꯃꯅꯤꯄꯨꯔꯤꯒꯤ ꯂꯥꯏꯔꯤꯛꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝꯄꯜ ꯍꯥꯟꯅ ꯃꯌꯥꯡꯅ ꯌꯦꯡꯗ꯭ꯔꯁꯨ ꯌꯥꯏꯑꯕ ꯂꯩꯅꯥ ꯈꯨꯃꯟ ꯅꯣꯏ ꯄꯥꯔꯇꯤꯁꯦ ꯏꯟꯇ꯭ꯔꯣ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ ꯇꯧꯔꯛꯀꯦ ꯐꯥꯔꯁꯇ ꯃꯥ ꯍꯥꯟꯅ ꯇꯧꯔꯛꯀꯦ ꯏꯟꯇ꯭ꯔꯣ ꯑꯝꯇ ꯇꯧꯔꯛꯎꯁꯦ ꯑꯩꯒꯤ ꯃꯤꯡ ꯅꯤꯔꯟꯖꯟ ꯁꯨꯡꯈꯥꯝ ꯃꯥꯏ ꯍꯩꯅꯕꯤꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯔꯦ ꯏꯕꯥꯅꯤ ꯌꯨꯝ ꯃꯅꯤꯡ ꯃꯃꯥꯡꯅꯤꯀꯣ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝ ꯃꯌꯥꯏ ꯂꯩꯀꯥꯏ ꯑꯩꯒꯤꯅ ꯅꯪꯒꯤ ꯑꯁꯦꯡꯕ ꯃꯤꯡꯗꯣ ꯑꯗꯨꯝ ꯍꯥꯏꯔꯣ ꯑꯩꯒꯤꯅ ꯁꯥꯔꯇꯤꯐꯤꯀꯦꯠ ꯅꯦꯝꯗꯗꯤ ꯌꯨꯝꯅꯥꯝ ꯁ꯭ꯌꯥꯝ ꯁꯤꯡ ꯂꯩꯕ ꯁ꯭ꯌꯥꯝꯗꯣ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯕꯨꯡꯁꯦ ꯑꯩꯅ ꯑꯗꯨꯝ ꯄꯥꯝꯖꯕ ꯑꯩꯗꯤ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯍꯪꯕꯗ ꯑꯕꯨꯡ ꯀꯧꯋꯦ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯁꯥꯔꯇꯤꯐꯤꯀꯦꯠ ꯅꯦꯝꯁꯤꯗꯤ ꯃꯣꯏꯅꯒ ꯄꯥꯟ ꯀꯥꯔꯠꯀ ꯌꯦꯡꯀꯥꯟꯗꯒ ꯑꯣꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯈꯪꯉꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯤ ꯌꯦꯡꯉꯨ ꯇꯥꯜꯂꯛꯀꯦ ꯑꯩꯒꯤꯅ ꯋꯥꯡꯒꯣꯏꯗꯒꯤ ꯃꯤꯡꯅ ꯅꯥꯎꯆꯥ ꯁꯤꯗ ꯌꯦꯡꯉ ꯍꯥꯏꯌꯣ ꯄꯨꯟꯁꯤꯕ ꯖꯤꯝ ꯇꯧꯔꯤꯕ꯭ꯔꯣ ꯈꯔ ꯆꯠꯂꯤ ꯑꯩ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯆꯠꯂꯦ ꯖꯤꯝꯁꯦ ꯖꯤꯝ ꯁꯥꯟꯅꯗ꯭ꯔꯗꯤ ꯆꯥꯕ ꯉꯝꯗꯦꯕ ꯍꯥꯏꯗꯤ ꯑꯩꯅ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯥꯏꯍꯧꯔꯒꯦꯕ ꯍꯥꯏꯗꯤ ꯑꯩꯅ ꯁꯨꯝ ꯃꯌꯥꯝ ꯆꯥꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯃꯜꯂꯦ ꯈꯣꯠꯃꯜꯂꯦ ꯀꯥꯏꯅ ꯍꯥꯏꯔꯤꯁꯦ ꯑꯇꯩ ꯀꯩꯝ ꯇꯧꯗꯦꯕ ꯉꯥꯅꯨ ꯃꯄꯨꯝ ꯑꯃ ꯆꯥꯔ ꯆꯠꯄ ꯖꯤꯝꯁꯦ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯈꯣꯡ ꯍꯥꯏꯗꯤ ꯂꯦꯛꯀ ꯇꯥꯕ ꯅꯨꯃꯤꯠꯁꯤꯗꯤ ꯑꯗꯨꯝ ꯄꯨꯛꯇ ꯇꯠꯄꯤꯅꯦꯕ ꯑꯗꯨꯝ ꯑꯗꯨꯅ ꯃꯌꯥꯝ ꯆꯥꯔꯁꯨ ꯍꯥꯏꯗꯤ ꯀꯩꯁꯨ ꯀꯥꯏꯗꯕ ꯑꯩꯉꯣꯟꯗꯗꯤꯀꯣ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯨꯏꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦꯕ ꯃꯤꯠ ꯅꯨꯡꯇꯤꯒꯤ ꯆꯥꯏꯁꯦ ꯐꯠꯇꯦ ꯈꯣꯠꯇꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤꯀꯣ ꯃꯤꯠꯁꯦ ꯅꯨꯡꯇꯤꯒꯤ ꯆꯥꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯅꯨꯡꯇꯤꯒꯤ ꯆꯥꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯆꯥ ꯉꯝꯗꯕꯩ ꯋꯥꯅꯦꯕ ꯅꯨꯡꯇꯤꯒꯤ ꯆꯥꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯌꯦꯔꯨꯝ ꯑꯗꯩꯗꯤ ꯄ꯭ꯔꯣꯇꯤꯟ ꯅꯨꯡꯇꯤꯒꯤ ꯆꯥꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯩ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯕꯣꯗꯤꯁꯦ ꯕꯛ ꯇꯧꯔꯤꯕꯀꯣ ꯖꯤꯝ ꯁꯥꯟꯅꯕ ꯃꯤ ꯑꯃꯅꯗꯤ ꯕꯛ ꯇꯧꯕ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯕꯛ ꯇꯧꯕ ꯈꯛꯇꯪ ꯍꯥꯏꯕꯗ ꯑꯗꯨꯝ ꯈꯪꯉꯅꯤꯕ ꯍꯧꯖꯤꯛꯁꯦ ꯀꯝꯄꯤꯇꯤꯁꯟ ꯇꯧꯕ ꯃꯇꯝ ꯅꯠꯇꯦꯕ ꯍꯥꯏꯗꯤ ꯕꯛ ꯇꯧꯕ ꯃꯇꯝꯅꯦꯕ ꯑꯩꯁꯨ ꯍꯧꯖꯤꯛ ꯃꯁꯟ ꯁꯣꯏꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯇꯥꯍꯟꯅꯤꯡꯕ ꯃꯁꯟꯗꯣ ꯇꯥꯗꯕꯒꯤꯅꯦꯕ ꯑꯗꯨꯅ ꯑꯗꯨꯒꯤ ꯊꯝꯃꯤꯅꯦꯕ ꯍꯥꯏꯗꯤ 2022ꯗ ꯂꯩꯕ ꯕꯣꯗꯤꯗꯣ ꯐꯖꯗꯦꯅ ꯑꯣꯟꯊꯣꯛꯑ ꯁꯦꯝꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯕꯣꯛ ꯇꯧꯕꯩꯅꯦꯕ ꯈꯪꯕ꯭ꯔꯥ ꯍꯣꯏ ꯅꯣꯏꯕꯨꯗꯤ ꯅꯣꯏꯕ ꯅꯣꯏꯗꯗꯤ ꯁꯦꯝꯕ ꯌꯥꯗꯦꯕ ꯑꯗꯨꯗꯨꯒꯤ ꯅꯣꯏꯍꯟꯗ ꯌꯥꯗꯕꯩ ꯅꯣꯏꯍꯜꯂꯤꯅꯦꯕ ꯖꯤꯝ ꯁꯥꯟꯅꯕ ꯆꯠꯇ꯭ꯔꯕꯣ ꯆꯠꯂꯤ ꯌꯨꯝꯅꯥꯝ ꯑꯟꯖꯂꯤꯗꯤ ꯏꯁꯩ ꯁꯛꯂꯛꯑꯣ ꯇꯥꯔꯒꯦ ꯏꯁꯩꯁꯦ ꯉꯥꯛꯇꯪ ꯏꯁꯀꯤꯞ ꯇꯧꯈꯤꯒꯦ ꯃꯌꯥꯝ ꯍꯧꯔꯁꯤ ꯅꯤꯔꯟꯕꯤ ꯅ꯭ꯌꯨ ꯉꯥꯏꯔꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯀꯥꯂꯝꯍꯦ ꯕ꯭ꯔꯣ ꯖꯤꯝ ꯆꯠꯄ ꯂꯦꯞꯄꯕ ꯂꯦꯞꯇ꯭ꯔꯤꯌꯦ ꯖꯤꯝ ꯑꯩꯗꯤ ꯖꯤꯝ ꯂꯦꯞꯄ ꯌꯥꯗꯦ ꯅ꯭ꯌꯨ ꯁꯕꯁꯀ꯭राꯏꯕꯔ ꯑꯃ ꯂꯥꯛꯈ꯭ꯔꯦ ꯂꯩꯅꯥ ꯈꯨꯃꯟ ꯅ꯭ꯌꯨ ꯁꯕꯁꯀ꯭राꯏꯕꯔ MKH ꯊꯦꯡꯛ ꯌꯨ ꯁꯕꯁꯀ꯭राꯏꯕꯔꯒꯤꯗꯃꯛꯇ ꯍꯥꯏꯁꯦ ꯍꯧꯔꯁꯤ ꯅꯤꯔꯟꯕꯤ ꯉꯥꯏꯔꯦ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯌꯣꯡꯁꯥꯡ ꯃꯣꯜ ꯆꯥꯁꯤꯜꯂꯨꯕꯒꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯗꯣ ꯑꯗꯨꯗꯨꯒꯤꯅꯦꯕ ꯍꯧꯔ ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯔꯛꯇ꯭ꯔꯦ ꯑꯝꯇ ꯂꯩꯅꯥ ꯈꯨꯃꯟ ꯀꯦꯃꯦꯔꯥꯁꯦ ꯈꯤꯇ ꯁꯦꯝꯒꯦ ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯔꯛꯇ꯭ꯔꯦ ꯀꯃꯦꯟ ꯎꯍꯧꯗ꯭ꯔꯦ ꯍꯧꯕ ꯌꯥꯗ꯭ꯔꯤꯕꯣ ꯏꯁꯩ ꯔꯇꯟ ꯊꯤꯌꯥꯝ ꯏꯁꯩꯁꯦ ꯇꯁꯦꯡꯅ ꯁꯛꯄꯗꯤ ꯉꯝꯃꯔꯣꯏ ꯋꯥꯗꯤ ꯋꯥꯅꯕꯅꯤꯀꯣ ꯏꯁꯩ ꯁꯛꯂꯛꯑꯣ ꯑꯉꯣꯝ ꯖꯦꯝꯁ ꯁꯤꯡꯍ ꯕꯥꯏ ꯑꯣꯛ ꯊꯣꯡꯕꯕ ꯂꯩꯔꯗꯤ ꯁꯤꯔꯈꯣꯡꯗꯣ ꯀꯩ ꯍꯥꯏꯅꯤ ꯁꯤꯕꯣ ꯁꯤꯔꯥꯔꯈꯣꯡ ꯃꯣꯔꯣꯛ ꯍꯥꯏꯕ ꯑꯣꯏꯔꯝꯅꯤ ꯍꯣꯏ ꯁꯤꯔꯥꯔꯥꯈꯣꯡꯗꯣ ꯃꯤꯉꯣꯟꯗ ꯆꯦꯜꯍꯜꯂꯨ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯁꯤ ꯍꯩ ꯅꯨꯄꯥ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯌꯨꯡꯉꯥꯎ ꯃꯥꯅꯤꯕꯣ ꯂꯩ ꯍꯣꯏ ꯇꯧꯖꯔꯛꯀꯦ ꯉꯥꯎꯔꯤꯅꯦ ꯁꯤ ꯊꯛꯑꯒ ꯊꯤꯡꯕꯥꯏꯖꯝ ꯇꯣꯝꯕ ꯀꯩꯅꯣ ꯇꯧꯁꯤꯁꯦ ꯍꯥꯟꯅꯗꯒꯤ ꯐꯨꯜ ꯁꯄꯣꯔꯠ ꯕ꯭ꯔꯣꯒꯤ ꯄꯨꯡ 1:30 ꯁꯨ ꯂꯩꯔꯝꯃꯦ ꯂꯥꯏꯚ ꯊꯥꯏꯁꯦ ꯂꯩꯅꯥ ꯈꯨꯃꯟ ꯏꯁꯩ ꯁꯛꯂꯛꯑꯣ ꯇꯥꯔꯒꯦ ꯏꯁꯩ ꯍꯧꯔꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒꯦ ꯁꯤꯒꯤ ꯀꯃꯦꯟꯈꯩꯁꯦ ꯀꯩꯅꯣ ꯇꯧꯔꯛꯑꯒꯦ ꯃꯌꯥꯝ ꯃꯩ ꯆꯠꯄ ꯑꯃ ꯁꯔ ꯃꯩꯇꯩ ꯃꯨꯛꯕꯥꯡ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎꯔꯗꯤ ꯇꯧꯕꯤꯌꯨ ꯀꯩ ꯃꯥꯡꯈ꯭ꯔꯦ ꯅꯣꯏ ꯐ꯭ꯔꯦꯟ ꯃꯥꯅꯦ ꯕ꯭ꯔꯣ ꯁꯔꯠꯀꯤ ꯃꯨꯛꯕꯥꯡ ꯀꯩꯅꯣꯗꯨꯁꯨ ꯍꯥꯏꯕꯤꯈ꯭ꯔꯣ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯤ ꯕ꯭ꯔꯣ ꯁꯔꯠ ꯃꯩꯇꯩ ꯃꯨꯛꯕꯥꯡꯒꯤ ꯀꯩꯅꯣꯁꯦ ꯆꯦꯅꯦꯜꯁꯦ ꯍꯥꯏꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎꯗꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯥꯗꯤ ꯇꯦꯂꯦꯟꯁꯦ ꯌꯥꯝ ꯍꯩꯕꯅꯦꯕ ꯉꯔꯥꯡꯗꯤ ꯀꯩꯔꯥꯎꯔꯥꯖꯦꯡꯒ ꯌꯥꯝ ꯁꯥꯎꯕꯅꯦꯕ ꯑꯝꯇꯪ ꯌꯦꯡꯉ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯀꯩꯅꯣꯁꯦ ꯅꯍꯥꯟꯃꯨꯛ ꯅꯪ ꯄꯟꯈ꯭ꯔꯕ ꯀꯩꯅꯣꯗꯩꯅꯦ ꯀꯔꯤꯔ ꯀꯩꯔꯥꯎꯔꯣꯝꯗꯩ ꯍꯥꯏꯕ꯭ꯔꯣ ꯅꯠꯇꯦ ꯁꯤ ꯋꯥꯏꯊꯧꯗꯒꯤ ꯅꯠꯇꯦ ꯋꯥꯡꯖꯤꯡꯂꯣꯝꯗꯒꯤ ꯆꯠꯂꯒꯅ ꯁꯣꯅꯥꯀꯟ ꯃꯇꯣꯜ ꯑꯣꯏꯔꯛꯇꯣꯏꯕ ꯑꯗꯨ ꯁꯣꯅꯥꯀꯟꯗꯒꯤ ꯆꯠꯂꯒꯅ ꯋꯥꯕꯒꯥꯏꯗꯒꯤ ꯆꯪꯉꯒꯅ ꯌꯥꯝ ꯀꯩꯅꯣ ꯑꯣꯏꯗꯕ ꯂꯝꯗꯣ ꯀꯥꯎꯈ꯭ꯔꯦ ꯑꯩ ꯆꯠꯇ꯭ꯔꯤꯌꯦ ꯄꯨꯟꯁꯤꯕ ꯕ꯭ꯔꯣ ꯊꯥꯏꯅ ꯚꯤꯗꯤꯑꯣ ꯍꯧꯔꯛꯄꯗ ꯇꯧꯔꯝꯕ ꯃꯤꯅꯤꯠꯁ ꯊꯥꯔꯒ
ꯆꯦꯂꯦꯟꯖ ꯇꯧꯕꯗꯣ ꯇꯧꯕꯤꯔꯛꯑꯣ ꯌꯥꯔꯗꯤ ꯍꯣꯏ ꯇꯧꯔꯛꯀꯦ ꯍꯥꯏꯗꯤ ꯁꯤꯁꯤꯀꯣ ꯍꯥꯏꯗꯤ ꯃꯍꯥꯎꯗꯤ ꯌꯥꯝ ꯈꯪꯗꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯆꯦꯂꯦꯟꯖꯁꯦ ꯑꯍꯥꯟꯕ ꯆꯥꯛꯈꯣꯝꯗ ꯈꯛꯇꯅꯦꯕ ꯃꯍꯥꯎ ꯈꯪꯍꯧꯔꯤꯁꯦ ꯆꯦꯂꯦꯟꯖ ꯇꯧꯕꯁꯦ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏꯗꯤ ꯆꯪꯉꯔꯣꯏ ꯑꯩꯈꯣꯏꯗꯤ ꯌꯥꯎꯔꯣꯏ ꯇꯧꯔꯛꯀꯦ ꯏꯁꯩ ꯆꯨꯝꯅ ꯍꯧꯔꯁꯦ ꯆꯪꯃꯤꯟꯅꯕꯩꯗꯤ ꯅꯨꯡꯉꯥꯏꯔꯤꯅꯦ ꯀꯩꯅꯣ ꯇꯧꯔꯒꯦ ꯁꯤ ꯀꯃꯦꯟꯉꯩꯁꯦ ꯆꯤꯡꯈꯠꯂꯛꯑꯒꯦꯕꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯒꯦ ꯍꯧꯖꯤꯛ ꯏꯁꯩ ꯈꯜꯂꯣ ꯍꯥꯏꯗꯤ ꯏꯁꯩꯁꯦ ꯃꯇꯦꯛ ꯃꯇꯦꯛ ꯇꯦꯟꯊꯥꯗꯩ ꯍꯥꯏ ꯇꯦꯟꯊꯥꯗ ꯑꯣ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯇꯦꯟꯊꯥꯗꯒꯤ ꯃꯇꯦꯛ ꯃꯇꯦꯛ ꯏꯁꯩ ꯈꯜꯂꯛꯑꯣꯌꯦ ꯃꯇꯦꯛ ꯃꯇꯦꯛ ꯇꯧꯍꯜꯂꯒꯦꯕꯀꯣ ꯅꯣꯏ ꯁꯛ ꯇꯥꯕꯅꯤꯀꯣ ꯑꯗꯨꯗꯤ ꯅꯣꯏꯁꯨ ꯑꯩꯈꯣꯏ ꯇꯥꯟ ꯊꯤꯜꯂꯛꯑꯒꯦ ꯈꯟꯕꯤꯔꯛꯑꯣ ꯍꯧꯖꯤꯛ ꯏꯁꯩ ꯍꯧꯖꯤꯛ ꯏꯁꯩ ꯈꯜꯂꯣ ꯍꯥꯏꯗꯤꯅꯦ ꯏꯇꯥꯎ ꯅꯪ ꯐꯣꯟ ꯑꯝꯇ ꯀꯣꯟ ꯇꯧꯒꯦꯅꯦ ꯅꯪ ꯍꯧꯖꯤꯛ ꯐꯣꯟ ꯑꯝꯇ ꯌꯦꯡꯒꯦ ꯐꯣꯟ ꯇꯧꯒꯦ ꯍꯧꯖꯤꯛ ꯏꯁꯩ ꯈꯟꯕ ꯍꯧꯕꯤꯔꯣꯕ ꯑꯗꯨꯒ ꯁꯤꯗ ꯆꯤꯡꯈꯠ ꯑꯝꯇ ꯌꯦꯡꯕꯅꯦꯕ ꯊꯕꯛ ꯂꯣꯏꯔꯒ ꯂꯥꯏꯞꯇ ꯍꯧꯖꯤꯛ ꯂꯩꯔꯝꯃꯦ ꯂꯤꯟꯊꯣꯏ ꯉꯥꯃꯤꯈꯨꯝ ꯑꯁꯦꯡꯕ ꯆꯥꯕꯒ ꯂꯣꯏ ꯂꯣꯏꯈꯔꯦ ꯊꯣꯡꯕ ꯆꯥꯕ ꯂꯣꯏ ꯂꯣꯏ ꯍꯧꯖꯤꯛ ꯏꯁꯩ ꯈꯛꯇ ꯉꯥꯏꯔꯦ ꯍꯧꯖꯤꯛ ꯏꯁꯩ ꯇꯧꯗꯣꯔꯦ ꯍꯧꯖꯤꯛ ꯗꯨꯀꯥꯟ ꯊꯣꯡ ꯍꯥꯡꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯏꯁꯩ ꯇꯧꯗꯣꯔꯦ ꯁꯤꯗ ꯌꯦꯡꯉꯨꯅꯦ ꯅꯨꯡꯂꯤꯛꯅꯤ ꯅꯪꯗꯤ ꯑꯩꯒꯤ ꯅꯨꯡꯂꯤꯛꯅꯤ ꯅꯪꯗꯤ ꯑꯩꯒꯤ ꯏꯁꯩ ꯑꯅꯧꯕꯗꯤ ꯍꯥꯏꯕꯤꯔꯛꯀꯅꯨꯀꯣ ꯃꯌꯥꯝ ꯇꯁꯦꯡꯅ ꯏꯁꯩꯗꯤ ꯂꯩꯔꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯍꯧꯖꯤꯛꯀꯥꯟꯗꯤ ꯏꯁꯩ ꯑꯅꯧꯕ ꯍꯥꯏꯗꯤ ꯇꯥꯁꯨ ꯇꯥꯗꯦ ꯏꯁꯩ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯑꯗꯨꯒ ꯈꯪꯗꯦꯕꯀꯣ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯇꯧꯗ꯭ꯔꯤꯕ ꯉꯔꯥꯡ ꯑꯩꯒꯤ ꯃꯪꯂꯥꯟ ꯇꯧꯕꯗꯣ ꯇꯧꯔꯛꯑꯣꯌꯦ ꯅꯪ ꯀꯔꯝꯕ ꯏꯁꯩꯅꯣ ꯅꯪ ꯕ꯭ꯔꯣ ꯈꯜꯍꯟꯅꯤꯡꯉꯤꯁꯦ ꯍꯥꯏꯔꯣ ꯅꯪꯒꯤ ꯅꯨꯄꯤ ꯂꯩꯕ꯭ꯔꯣ ꯍꯥꯏ ꯑꯝꯇ ꯍꯥꯏꯔꯣꯅꯦ ꯁꯣꯔꯤ ꯁꯦꯟꯖꯝꯒꯤ ꯇꯧꯔꯛꯑꯣ ꯍꯥꯏꯗꯤ ꯅꯣꯡꯂꯛ ꯅꯣꯡꯂꯛ ꯅꯣꯡꯂꯤꯛꯅꯤ ꯅꯪꯗꯤ ꯑꯩꯒꯤ ꯗꯥ ꯎꯇꯝꯒꯤꯗꯣ ꯂꯣꯏ ꯁꯝꯃꯁꯦ ꯏꯁꯩ ꯃꯇꯦꯛ ꯑꯃꯇꯪ ꯃꯩꯁꯥꯒꯤ ꯉꯝꯃꯔꯣꯏ ꯂꯣꯏ ꯁꯛꯄ ꯈꯣꯠꯄ ꯍꯥꯏꯗꯤ ꯃꯥꯁꯨꯀꯣ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯁꯩꯗꯣ ꯑꯩꯈꯣꯏꯒꯤ ꯂꯣꯏ ꯑꯗꯨꯃꯛꯇꯤ ꯈꯪꯗꯕꯗꯣ ꯀꯩꯅꯣ ꯑꯣꯏꯌꯦꯕ ꯇꯧꯔꯦꯕ ꯈꯪꯗꯦꯕ ꯇꯁꯦꯡꯅ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗꯀꯣ ꯑꯩꯗꯤ ꯇꯁꯦꯡꯅ ꯑꯗꯨꯝ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯔꯒꯦ ꯑꯩꯅ ꯍꯧꯖꯤꯛ ꯏꯁꯩ ꯁꯛꯏꯕ ꯈꯣꯠꯂꯤꯕ ꯆꯠꯆꯔꯤꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯑꯩ ꯐꯤꯃꯦꯜ ꯚꯣꯀꯦꯂꯤꯁ ꯑꯣꯏꯅ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯅ ꯅꯨꯄꯥꯒꯤ ꯏꯁꯩꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯅꯨꯄꯤꯒꯤ ꯏꯁꯩꯗꯤ ꯑꯅꯝꯕꯅ ꯌꯥꯝ ꯈꯪꯉꯦ ꯍꯥꯏꯗꯤ ꯁꯨꯝ ꯐꯤꯃꯦꯜꯒꯤ ꯑꯣꯏꯅ ꯁꯨꯝ ꯁꯛꯂꯛꯄꯅꯤ나 ꯑꯗꯨꯒ ꯅꯨꯄꯥꯒꯤꯗꯤ ꯀꯌꯥ ꯐꯖꯅ ꯈꯪꯗꯦꯕ ꯑꯗꯨꯅ ꯑꯗꯨꯗꯤ ꯀꯩꯅꯣ ꯇꯧꯔꯒꯦ ꯀꯩꯅꯣ ꯇꯧꯕ ꯌꯥꯎꯔꯁꯨ ꯍꯥꯏꯗꯤ ꯃꯌꯥꯝ ꯉꯥꯛꯄꯤꯔꯣ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯩ ꯑꯗꯨꯒ ꯅꯠꯇꯕꯀꯣ ꯑꯩꯈꯣꯏꯒꯤꯅꯦ ꯅꯨꯄꯤꯒꯤ ꯁꯤꯡꯒꯔꯗ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯕꯁꯦ ꯀꯩꯅꯣꯅꯦꯕ ꯁꯨꯔꯃꯥꯅꯦꯕ ꯑꯗꯣ ꯅꯨꯄꯤ ꯏꯁꯩ ꯃꯈꯣꯟ ꯁꯨꯔꯃꯥꯁꯦ ꯁꯥ ꯁꯛꯄꯗꯤ ꯍꯧꯖꯤꯛ ꯉꯝꯃꯔꯣꯏ ꯍꯥꯏꯕ ꯅꯨꯄꯥꯒꯤ ꯍꯥꯟꯅ ꯌꯥꯝ ꯁꯛꯂꯛꯑꯣ ꯑꯗꯨꯒ ꯋꯥꯔꯦ ꯍꯥꯏꯕ ꯅꯍꯥꯟꯈꯩ ꯆꯥꯕ ꯆꯥꯛꯇꯨꯅ ꯁꯨꯛ ꯆꯥꯕꯅꯤ ꯉꯁꯤꯅ ꯇꯞꯇꯥꯏ ꯆꯥꯁꯟꯕꯅꯤꯅ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯣ ꯑꯔꯕꯤꯟꯒꯤ ꯏꯁꯩ ꯑꯃ ꯑꯣꯏꯅ ꯁꯛꯂꯛꯑꯣ ꯅꯪꯅ ꯂꯥꯞꯅ ꯁꯤ ꯇꯧꯁꯤ ꯅꯪ ꯂꯥꯞꯅ ꯑꯣꯀꯦ ꯑꯔꯕꯤꯟꯒꯤ ꯃꯇꯦꯛ ꯑꯃ ꯂꯥꯛꯏꯕ ꯃꯣꯠꯂꯦ ꯍꯥꯟꯅ ꯇꯧꯔꯒꯦ ꯁꯨꯔꯃꯥ ꯑꯣꯏꯔꯗꯤ ꯆꯞ ꯃꯥꯟꯅꯔꯦ ꯕ꯭ꯔꯣꯒ ꯑꯩꯒ ꯅꯨꯄꯤꯗꯗꯤ ꯑꯩꯗꯤ ꯁꯨꯔꯃꯥ ꯌꯥꯝ ꯄꯥꯝꯃꯦꯕ ꯁꯨꯔꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯂꯨꯝꯇꯛꯅ ꯇꯧꯔꯒ ꯃꯥꯒꯤ ꯊꯥꯗꯣꯔꯛꯄ ꯏꯁꯩꯁꯦ ꯑꯁ ꯁꯨꯔꯃꯥꯁꯦ ꯂꯣꯡꯖꯝ ꯊꯤ ꯂꯦꯅꯤꯟ ꯄꯥꯝꯃꯦ ꯌꯥꯝ ꯂꯥꯞꯅ ꯌꯦꯡꯕꯤꯔꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩꯈꯣꯏ 20 ꯁꯨꯕ ꯆꯍꯤ ꯀꯌꯥ ꯁꯨꯗꯣꯏꯅꯣ ꯅꯪꯅ ꯁꯥꯒꯩ ꯑꯃꯒꯤ ꯃꯧꯅꯤ ꯁꯛꯂꯛꯑꯣ ꯍꯥꯏ ꯁꯤ ꯁꯛꯄ ꯌꯥꯏ ꯅꯪꯅ ꯁꯥꯒꯩ ꯃꯅꯤꯡꯗꯕꯨ ꯁꯛꯂꯛꯑꯦ ꯅꯪꯅ ꯁꯥꯒꯩ ꯑꯃꯒꯤ ꯃꯧ ꯎꯅ ꯎꯅ ꯇꯝꯅꯔ ꯄꯨꯟꯁꯤꯅꯤ ꯁꯛꯈꯪꯅꯗ꯭ꯔꯕꯤ ꯂꯝꯂꯥꯟꯕꯤ ꯑꯃꯒꯨꯝ ꯅꯪꯅ ꯁꯥꯒꯩ ꯑꯃꯒꯤ ꯃꯧꯅꯤ ꯑꯩꯅ ꯅꯪꯒꯤ ꯀꯥꯏꯅ ꯈꯣꯡꯂꯣꯏꯅꯤ ꯐꯥꯗꯦꯗ ꯃꯇꯦꯛ ꯃꯇꯦꯛ ꯁꯨꯝ ꯃꯇꯦꯛ ꯇꯧꯔꯛꯀꯦꯕ ꯐꯥꯗꯦ ꯃꯇꯦꯛ ꯀꯩꯅꯣ ꯇꯧꯒꯦ ꯌꯦꯠꯂꯤꯍꯦ ꯑꯗꯩꯗꯤ ꯃꯣꯕꯥꯏꯜ ꯂꯤꯖꯦꯟ ꯑꯔꯕꯤꯟꯒꯤ ꯃꯇꯦꯛ ꯑꯃ ꯃꯣꯕꯥꯏꯜ ꯍꯥꯏꯔꯦꯀꯣ ꯂꯤꯖꯦꯟ ꯃꯣꯕꯥꯏꯜ ꯂꯤꯖꯦꯟ ꯑꯦꯀꯥꯎꯟ ꯃꯃꯤꯡ ꯍꯥꯏꯔꯣ ꯍꯥꯏꯔꯣ ꯃꯣꯕꯥꯏꯜ ꯂꯤꯖꯦꯟ ꯑꯦꯀꯥꯎꯟ ꯑꯩꯒꯤꯗꯤ ꯅꯥꯇꯥꯂꯤꯌꯥ ꯅꯨꯞ ꯀꯔꯤ ꯅꯥꯇꯥꯂꯤꯌꯥ ꯅꯪꯒꯤ ꯑꯥꯏꯗꯤ ꯃꯃꯤꯡ ꯂꯕ ꯀꯣꯄꯤꯔꯥꯏꯠ ꯂꯥꯛꯑꯦ ꯍꯥꯏꯁꯤ ꯀꯩꯅꯣ ꯀꯩꯗꯅꯣ ꯀꯣꯄꯤꯔꯥꯏꯠ ꯂꯥꯛꯑꯦ ꯍꯥꯏꯁꯤꯅ ꯂꯩꯁꯥꯕꯤ ꯅꯈꯣꯏꯗ ꯂꯩꯁꯥꯕꯤ ꯉꯥꯏꯈꯣꯗꯣ ꯁꯛꯂꯛꯑꯣ ꯃꯤ ꯀꯔꯝꯕ ꯏꯁꯩꯅꯣ ꯁꯤꯒꯤ ꯃꯌꯥꯝꯕꯁꯤꯡ ꯑꯕꯨꯡ ꯀꯩꯅꯣꯅ ꯁꯛꯄ ꯃꯌꯥꯝꯒꯤ ꯃꯤꯈꯨꯕ ꯍꯧꯅ ꯁꯛꯂꯛꯑꯣ ꯑꯁꯤꯗ ꯄꯥꯏꯒꯦ ꯑꯝꯇ ꯄꯥꯏꯒꯦ ꯀꯔꯝꯕ ꯏꯁꯩꯅꯣ ꯀꯩꯅꯣꯒꯤ ꯂꯩꯁꯥꯕꯤ ꯉꯥꯏꯈꯣ ꯏꯃꯥ ꯑꯧ ꯀꯥꯞꯄꯦ ꯀꯥꯞꯄꯦ ꯁꯤꯗ ꯃꯅꯤꯡꯗ ꯂꯩꯍꯧꯋꯦ ꯃꯌꯨꯝ ꯂꯩꯔꯕꯣ ꯁꯤꯒꯤ ꯂꯩꯁꯥꯕꯤ ꯉꯥꯏꯈꯣ ꯍꯥꯏꯕ ꯏꯁꯩꯁꯦ ꯀꯔꯝꯕ ꯏꯁꯩꯅꯣ ꯈꯪꯗꯦ ꯍꯥꯏꯕ ꯑꯩ ꯏꯁꯩꯁꯦ ꯌꯥꯝ ꯈꯪꯗꯦꯕ ꯂꯩꯁꯥꯕꯤ ꯉꯥꯏꯈꯣꯗꯣ ꯁꯛꯂꯛꯑꯣ ꯃꯤ ꯍꯩꯌꯦ ꯃꯌꯥꯝꯕꯁꯤꯡ ꯌꯥꯝ ꯍꯩꯕꯅꯤ ꯃꯤ ꯄ꯭ꯔꯣꯅꯤ ꯍꯥꯏꯗꯤ
Bro nice nice ꯅꯪꯅ ꯁꯥꯒꯩ ꯑꯃꯒꯤ ꯃꯧꯅꯤ ꯍꯧꯖꯤꯛ ꯁꯛꯈꯤꯗꯣ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯍꯧꯖꯤꯛ ꯁꯛꯈ꯭ꯔꯦ ꯂꯤꯟꯊꯣꯏ ꯉꯥꯡꯕꯤ ꯀꯩꯅꯣꯗꯣ ꯈꯨꯃꯟ ꯁꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯜꯂꯣ ꯍꯜꯂꯣ ꯇꯧꯔꯤꯍꯦ ꯑꯅꯧꯕ ꯁꯛꯄꯤꯔꯛꯀꯅꯣ ꯁꯣꯔꯤ ꯖꯦꯟꯖꯝ ꯎꯇꯝ ꯑꯐꯥꯎ ꯖꯦꯅꯤꯠ ꯁꯨꯔꯦꯟ ꯑꯃꯗꯤ ꯁ꯭ꯋꯥꯃꯤ ꯀꯨꯃꯥꯔ ꯌꯥꯔꯦ ꯃꯣꯏꯒꯤ ꯑꯃꯃꯝ ꯈꯛꯇꯪ ꯍꯥꯏꯔꯤꯕ ꯑꯣꯏꯔꯁꯨ ꯈꯣꯟꯖꯦꯜꯁꯤꯡꯁꯦ ꯏꯁꯩꯗꯣ ꯌꯦꯡꯉꯣ ꯑꯩ ꯈꯣꯟꯖꯦꯜꯁꯤꯗ ꯃꯦꯡ 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 ꯁꯛꯄꯤꯔꯛꯑꯣ ꯂꯥꯎꯔꯀꯥꯟꯗ ꯄ꯭ꯂꯤꯖ ꯁꯣꯔꯤꯒꯤ ꯁꯛꯂꯣꯒ ꯍꯥꯏꯕꯁꯤꯅꯗꯤ ꯃꯈꯥ ꯊꯥꯕꯤꯌꯣ ꯑꯩꯒꯤ ꯀꯃꯦꯟꯗꯣ ꯁꯨꯡꯄꯥ ꯄꯥꯗꯦꯅꯦꯀꯣ ꯑꯁ ꯁꯥꯎꯕꯤꯕ ꯌꯥꯗꯦ ꯍꯥꯏꯗꯤ ꯀꯃꯦꯟꯁꯦꯀꯣ ꯍꯥꯏꯗꯤ ꯍꯦꯛꯇ ꯎꯍꯧꯗꯕꯁꯨ ꯌꯥꯎꯋꯦꯕ ꯁꯥꯎꯕꯤꯕ ꯌꯥꯗꯦ ꯍꯥꯏꯗꯤ ꯀꯃꯦꯟꯁꯦ ꯑꯩꯈꯣꯏꯁꯨ ꯉꯁꯤꯁꯦ ꯖꯨꯠ ꯆꯥꯕ ꯄꯤꯔꯝꯃꯣꯏꯌꯦ ꯁꯤ ꯅꯨꯄꯤꯁꯦ ꯀꯃꯦꯟꯁꯦ ꯂꯥꯏꯚꯁꯨ ꯑꯍꯥꯟꯕ ꯊꯥꯕꯅꯤꯅꯅꯦ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯈꯣꯠꯇꯅ ꯈꯣꯠꯇꯅ ꯀꯩꯝ ꯈꯪꯗꯕꯤꯗꯣ ꯀꯃꯦꯟ ꯑꯣꯏꯌꯦꯕ ꯀꯃꯦꯟ ꯄꯤꯔꯛꯏꯕ ꯅꯨꯄꯤꯁꯤꯒꯤ ꯃꯃꯤꯡꯁꯦ ꯌꯦꯡꯉꯣꯕ ꯖꯨꯠ ꯕ꯭ꯔꯣ ꯆꯥꯕ ꯀꯃꯦꯟ ꯄꯤꯔꯝꯃꯣꯏꯕ ꯑꯩꯈꯣꯏ ꯏꯆꯦ ꯑꯌꯦꯛꯄꯝ ꯄꯗꯝꯅꯤꯅꯦꯕ ꯃꯣꯂꯤꯇꯥ ꯕ꯭ꯔꯣ ꯃꯣꯕꯥꯏꯜ ꯂꯤꯖꯦꯟ ꯁꯥꯟꯅꯕ ꯈꯔ ꯁꯥꯟꯅꯩꯌꯦ ꯈꯔ ꯐ꯭ꯔꯤ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯗꯤ ꯕꯣꯔꯤꯡ ꯌꯥꯝ ꯆꯨꯔꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯎꯇꯝꯅ ꯁꯛꯄꯅꯦ ꯎꯇꯝꯅ ꯁꯛꯄ ꯂꯩꯁꯥ ꯉꯥꯏꯈꯣ ꯂꯩꯁꯥꯕꯤ ꯍꯥꯏꯗꯤ ꯀꯔꯝꯕ ꯏꯁꯩꯅꯣ ꯑꯩꯁꯨ ꯀꯣꯛꯇꯣ ꯉꯥꯎꯔꯦ ꯏꯁꯩꯗꯣ ꯀꯣꯄꯤꯔꯥꯏꯠ ꯂꯥꯛꯀꯗꯧ ꯃꯥꯟꯕ ꯂꯥꯏꯚꯇ ꯂꯥꯛꯀꯗ꯭ꯔꯣ ꯑꯁꯤꯗꯗꯤ ꯀꯩꯁꯨ ꯂꯩꯇꯦ ꯈꯪꯗꯦ ꯂꯥꯏꯚꯇꯗꯤ ꯀꯣꯄꯤꯔꯥꯏꯠ ꯌꯨꯇ꯭ꯌꯨꯕꯇ ꯍꯥꯏꯐꯦꯠ ꯂꯩꯇꯦꯕ ꯊꯥꯎꯑꯣ ꯑꯗꯨꯒ ꯁꯛꯂꯛꯑꯣꯃꯦ ꯍꯥꯏꯗꯤ ꯄꯟꯊꯨꯡ ꯌꯧꯔꯝꯗꯥꯏꯁꯤꯗ ꯁꯤ ꯁꯛꯂꯣꯅꯦ ꯀꯩꯅꯣꯁꯦ ꯇꯥꯗꯦꯍꯦ ꯄꯟꯊꯨꯡ ꯌꯧꯔꯝꯗꯥꯏꯁꯤꯗ ꯅꯠꯇ꯭ꯔꯕꯗꯤ ꯕꯤꯗꯥꯏ ꯄꯤꯕꯒꯤ ꯃꯇꯝ ꯂꯩꯇ꯭ꯔꯕꯔꯥ ꯑꯁ ꯀꯥꯏꯅꯕꯁꯦ ꯁꯧꯔꯤꯁꯤꯗ ꯑꯗꯩꯗ ꯑꯗꯨꯝ ꯂꯣꯏꯔꯦ ꯐꯥꯕꯁꯨ ꯂꯣꯏꯔꯦ ꯕ꯭ꯔꯣ ꯑꯃꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯕ꯭ꯔꯗꯔ ꯏꯃꯥꯅ ꯐꯣꯟ ꯇꯧꯔꯛꯄꯒ ꯐꯠ ꯐꯠ ꯄꯥꯏꯈꯠꯂꯦ ꯕ꯭ꯔꯣꯅ ꯅꯩꯔꯦ ꯍꯥꯏꯁꯦ ꯏꯃꯥꯅ ꯄꯨꯝꯅꯃꯛꯅꯦ ꯕ꯭ꯔꯣ ꯍꯥꯏꯗꯤ ꯂꯣꯏ ꯀꯩꯅꯣ ꯇꯧꯕ ꯌꯥꯗꯦ ꯍꯦꯂꯦꯅꯥ ꯆꯣꯡꯊꯝ ꯀꯃꯦꯟ ꯄꯥꯗ꯭ꯔꯦ ꯑꯩꯒꯤ ꯑꯁ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯕ ꯀꯃꯦꯟꯁꯦ ꯑꯩꯈꯣꯏꯗ ꯂꯣꯡꯖꯝ ꯂꯤꯅꯤꯟ ꯑꯥꯏ ꯊꯤꯡ ꯌꯨ ꯑꯥꯔ ꯗ ꯕꯦꯁ ꯃꯨꯛꯕꯥꯡ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯣ ꯍꯌꯦꯡ ꯃꯨꯛꯕꯥꯡ ꯇꯧꯕꯤꯔꯛꯑꯣ ꯍꯣꯏ ꯍꯌꯦꯡ ꯔꯦꯀꯣꯔꯠ ꯇꯧꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯉꯁꯤ ꯊꯥꯎ ꯆꯥꯁꯜꯂꯕꯅꯤꯅ ꯊꯤꯡꯕꯥꯏꯖꯝ ꯊꯣꯝꯕ ꯅꯨꯄꯤ ꯑꯉꯥꯡ ꯀꯃꯦꯟꯗꯩ ꯑꯃꯗꯤ ꯂꯥꯏꯛ ꯆꯥꯠꯇꯩ ꯂꯤꯞ ꯇꯧꯕꯤꯈ꯭ꯔꯣ ꯑꯩꯈꯣꯏ ꯕ꯭ꯔꯣ ꯍꯣꯏꯒ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯏꯁꯩ ꯁꯛꯍꯧꯈꯤꯒꯦ ꯍꯥꯏ ꯆꯨꯡꯈꯥꯝ ꯄꯗꯃꯅꯤ ꯅꯩꯔꯦ ꯀꯨꯏꯃꯤꯟ ꯒ꯭ꯌꯥ ꯁꯛꯑꯣꯏ ꯑꯗꯨꯅ ꯑꯩꯅ ꯃꯥꯏ ꯀꯃꯦꯟ ꯖꯨꯠ ꯆꯥꯔꯝꯃꯣꯏ ꯑꯩꯅ ꯀꯃꯦꯟ ꯄꯥꯗ꯭ꯔꯤꯁꯦ ꯌꯥꯝ ꯐꯔꯕꯅꯦ ꯍꯥꯏꯁꯦ ꯏꯆꯦ ꯄꯗꯃꯅꯤꯅꯦꯕ ꯁꯤ ꯍꯥꯏꯐꯦꯠꯇꯪ ꯁꯛꯄꯗꯤ ꯌꯥꯏ ꯀꯩꯅꯣ ꯀꯣꯏꯃꯤꯜ ꯒꯌꯥ ꯇꯧꯔꯒ ꯃꯥꯅ ꯀꯣꯏ ꯃꯤꯅꯤ ꯀꯌꯥ ꯆꯠꯂꯣ ꯍꯥꯏꯁꯤꯒꯤ ꯋꯥꯔꯤ ꯂꯩꯌꯦꯕ ꯑꯗꯨ ꯊꯤꯡꯕꯥꯏꯖꯝ ꯊꯣꯡꯕ ꯅꯨꯄꯤ ꯑꯉꯥꯡ ꯌꯦꯜꯂꯛꯀꯅꯣ ꯍꯥꯏꯗꯤ ꯕ꯭ꯔꯗꯔ ꯃꯣꯏ ꯁꯨꯝ ꯀꯩꯅꯣ ꯇꯧ ꯄꯨꯟꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯃꯤꯟꯅꯁꯦꯕ ꯕ꯭ꯔꯣ ꯀꯞꯗꯧꯔꯥ ꯍꯥꯏꯔꯣ ꯀꯞꯇꯨꯔꯥ ꯀꯞꯄꯛꯇꯧꯔꯦ ꯍꯥꯏꯔꯒꯗꯤ ꯂꯤꯟꯊꯣꯏ ꯉꯥꯝꯕꯤ ꯈꯨꯃꯟ ꯌꯥꯝ ꯍꯩꯌꯦ ꯑꯩꯒ ꯅꯣꯡꯃ ꯑꯃꯨꯛ ꯆꯠꯃꯤꯟꯅꯁꯦ ꯄꯣꯔꯛꯀꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯦ ꯍꯥꯎ ꯂꯩꯇꯦ ꯃꯩ ꯀꯌꯥ ꯌꯥꯎꯔꯤꯖꯥꯠꯅꯣ ꯑꯝꯇ ꯌꯦꯡꯒꯦꯀꯣ ꯃꯩ 50 ꯑꯃ ꯌꯥꯎꯔꯝꯒꯅꯤꯗ ꯌꯥꯎꯔꯤꯕ 43 ꯌꯥꯎꯔꯤ ꯑꯁ ꯌꯥꯝ ꯌꯥꯔꯤꯗ ꯏꯁꯩ ꯌꯥꯝ ꯍꯩꯈ꯭ꯔꯦ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯛꯏꯁꯦ ꯁꯛꯂꯛꯇꯦꯅꯦ ꯁꯤ ꯏꯁꯩꯗꯣ ꯑꯝꯇ ꯊꯤꯔꯛꯎꯁꯦ ꯁꯣꯔꯤ ꯁꯦꯟꯖꯝꯒꯤ ꯀꯩꯅꯣꯗꯣ ꯑꯝꯇ ꯌꯦꯡꯉꯣ ꯑꯝꯇ ꯁꯣꯔꯤ ꯁꯦꯟꯖꯝꯒꯤ ꯀꯩꯅꯣꯗꯣ ꯑꯝꯇ ꯌꯦꯡꯉꯣ ꯁꯤ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯃꯩ ꯆꯠꯍꯟꯈ꯭ꯔꯦꯃꯦ ꯌꯨꯇ꯭ꯌꯨꯕꯇ ꯍꯣꯁꯄꯣꯠ ꯊꯥꯒꯦ ꯍꯣꯁꯄꯣꯠ ꯊꯥꯎ ꯌꯥꯅꯤ ꯍꯣꯁꯄꯣꯠꯅ ꯊꯥꯎ ꯁꯤꯒꯤ ꯎꯇꯝꯒꯤ ꯏꯁꯩ ꯌꯨꯇ꯭ꯌꯨꯕꯇ ꯍꯥꯏꯐꯦꯠ ꯑꯗꯨ ꯑꯩꯒꯤ ꯕꯣꯂꯨꯝ ꯏꯁꯩ ꯂꯩꯇꯔ ꯊꯤꯌꯨꯀꯣ ꯑꯅꯧꯕ ꯅꯠꯇꯦꯅꯦ ꯐꯣꯟꯗ ꯊꯥꯔꯗꯤ ꯀꯣꯄꯤꯔꯥꯏꯠ ꯆꯥꯔꯅꯤ ꯁꯣꯔꯠꯀꯠ ꯊꯣꯛꯑꯣ ꯌꯥꯗ꯭ꯔꯕ ꯑꯁ ꯀꯩꯅꯣ ꯇꯧꯕꯁꯦ ꯀꯣꯄꯤꯔꯥꯏꯠ ꯆꯥꯔꯅꯤꯀꯣ ꯑꯃꯨꯛ ꯑꯗꯨꯅ ꯕꯣꯂꯨꯝꯗꯨ ꯂꯩꯇꯔ ꯊꯤꯌꯨ ꯍꯥꯏꯕ ꯇꯜꯂꯦꯕ ꯀꯣꯄꯤꯔꯥꯏꯠ ꯆꯥꯕꯗꯤ ꯑꯇꯣꯞꯄ ꯀꯣꯄꯤꯔꯥꯏꯠ ꯃꯆꯥ ꯑꯃ ꯆꯥꯗ꯭ꯔꯗꯤ ꯊꯥꯔꯒ ꯚꯤꯗꯤꯑꯣ ꯀꯛꯊꯠꯈꯤꯗꯣꯏꯅꯦꯕ ꯁꯦꯞ ꯇꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯦꯕ ꯃꯨꯛꯕꯥꯡ ꯀꯔꯝ ꯀꯥꯟꯗ ꯇꯧꯗꯣꯏꯅꯣ ꯕꯣꯂꯨꯝꯗ ꯂꯩꯇꯔ ꯌꯦꯡꯉꯨꯀꯣ ꯃꯨꯛꯕꯥꯡꯁꯦ ꯍꯥꯟꯅꯒꯤ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯠ ꯑꯃ ꯂꯩꯔꯤꯕꯀꯣ ꯑꯗꯣ ꯉꯁꯤ ꯏꯗꯤꯠ ꯇꯧꯔꯒ ꯊꯥꯗꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯒꯦ ꯉꯝꯗ꯭ꯔꯒꯅ ꯍꯌꯦꯡ ꯇꯥꯔꯅꯤ ꯀꯩ ꯃꯃꯤꯡ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ ꯉꯥꯏꯈꯣ ꯂꯩꯁꯥꯕꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯣ ꯏꯁꯩ ꯁꯛꯄꯤꯔꯛꯄꯒꯤ ꯑꯩꯈꯣꯏꯁꯨ ꯊꯦꯡꯀ꯭ꯌꯨ ꯃꯣꯏꯗꯤ ꯃꯔꯛꯀꯤ ꯑꯣꯏꯖꯥꯠ ꯚꯤꯖꯦꯠ ꯃꯀꯣꯛꯀꯤ ꯁꯤꯔꯤꯌꯁ ꯑꯣꯏꯖꯥꯠꯔ ꯑꯩꯗꯤ ꯅꯣꯏꯒꯤ ꯂꯥꯏꯚ ꯌꯦꯡꯕꯗ ꯍꯧꯖꯤꯛꯐꯥꯎ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯂꯥꯏꯚ ꯂꯣꯏꯔꯒ ꯆꯥꯔꯁꯤꯔ ꯁꯣꯔꯥꯔꯦ ꯈꯜꯂꯦ ꯂꯩꯁꯥꯕꯤ ꯁꯨꯝ ꯑꯩ ꯅꯨꯡꯉꯥꯏꯕ ꯗꯤꯖꯦꯅꯦꯔꯦꯠ ꯁꯨꯔꯦꯟꯒꯤ ꯑꯃꯠꯇ ꯉꯥꯏꯔꯤ
ꯀꯩꯅꯣ ꯁꯥꯒꯤꯁꯦ ꯁꯨꯔꯦꯟꯒꯤ ꯏꯌꯥꯝꯕ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯗꯤ ꯉꯁꯥꯏ ꯆꯥꯔꯤꯉꯩꯗ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔ ꯌꯦꯡꯕꯤꯔꯝꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯌꯥꯝꯕ ꯍꯧꯖꯤꯛ ꯏꯌꯥꯝꯕꯅ ꯍꯥꯏꯕ ꯁꯨꯔꯦꯟꯒꯤꯗꯣ ꯁꯛꯂꯛꯑꯒꯦ ꯁꯨꯔꯦꯟꯒꯤ ꯐꯖꯕ ꯀꯩ ꯏꯁꯩ ꯁꯨꯔꯦꯟꯒꯤ ꯏꯁꯩ ꯐꯖꯕ ꯑꯃ ꯍꯥꯏꯅꯔꯛꯑꯣ ꯏꯃꯥꯗꯣ ꯁꯛꯑꯁꯦ ꯎꯝ ꯐꯥꯗꯦ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯀꯣ ꯑꯐꯥꯕ ꯃꯇꯦꯛꯇꯣ ꯆꯥꯡꯗꯝꯅꯤꯉꯥꯏ ꯂꯩꯇꯕ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯅꯪꯇꯅꯤ ꯋꯥꯔ ꯃꯆꯥꯛ ꯀꯌꯥ ꯅꯪꯕꯨ ꯀꯧꯔ ꯄꯣꯊꯥꯖꯩ ꯆꯥꯡꯗꯝꯅꯤꯉꯥꯏ ꯂꯩꯇꯕ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯅꯪꯇꯅꯤ ꯋꯥꯔ ꯃꯆꯥꯛ ꯀꯌꯥ ꯅꯪꯕꯨ ꯀꯧꯔ ꯄꯣꯊꯥꯖꯩ 이마 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 아스 이스케가 왕보 여러니 또세 로이슬라지세 아도바 마탕 트라이 떠러세 ꯁꯤꯅ ꯄꯦꯟꯕꯤꯕ ꯑꯣꯏꯔꯣ ꯏꯌꯥꯝꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯆꯥꯛꯇꯣ ꯉꯥꯏꯅꯦꯕ ꯁꯨꯃꯥꯏꯗꯤ ꯃꯥꯁꯨ ꯋꯥꯔꯦꯕ ꯑꯗꯨꯗꯨꯒꯤ ꯁꯥꯎꯕꯤꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯌꯨꯝ ꯉꯁꯥꯏꯒꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯈ꯭ꯔꯦ ꯉꯔꯥꯡ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯍꯥꯏꯗꯣ ꯑꯣꯏꯗꯣꯏꯔ ꯃꯥꯏꯁꯦ ꯂꯩꯁꯥꯕꯤ ꯍꯥꯏꯁꯦ ꯕ꯭ꯔꯗꯔ ꯑꯍꯨꯝ ꯀ꯭ꯋꯥ ꯇꯂꯞꯀꯗꯤ ꯆꯥꯕ꯭ꯔꯣ ꯑꯣꯔ ꯑꯇꯩ ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯕꯗꯤ ꯆꯥꯗꯦꯕ ꯍꯣꯏ ꯃꯔꯛꯇ ꯁꯗꯥ ꯀ꯭ꯋꯥ ꯁꯗꯥ ꯆꯥꯕꯗꯣ ꯑꯩꯗꯤ ꯑꯝꯇ ꯆꯥꯗꯦ ꯍꯥꯏꯗꯤ ꯀ꯭ꯋꯥ ꯁꯗꯥꯁꯨ ꯆꯥꯗꯦ ꯇꯂꯞ ꯀꯩꯀꯥ ꯑꯝꯇ ꯆꯥꯗꯦ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯆꯥꯗꯧꯕꯗꯨꯅꯀꯣ ꯍꯥꯎꯕ ꯆꯥꯊꯣꯛꯄ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯀ꯭ꯋꯥ ꯇꯂꯞ ꯑꯗꯨꯒꯨꯝꯕ ꯅꯤꯁꯥ ꯀꯩꯀꯥꯗꯤ ꯑꯩꯈꯣꯏ ꯑꯝꯇ ꯁꯤꯖꯤꯟꯅꯗꯦꯕ ꯊꯤꯕ ꯈꯪꯗꯦ ꯍꯧꯖꯤꯛ ꯏꯁꯩꯗꯣ ꯅꯥꯎꯔꯣꯏꯕꯝ ꯆꯥꯎꯕꯤ ꯏꯁꯥꯅ ꯏꯁꯥꯒꯤ ꯑꯁꯥꯅ ꯑꯁꯥꯒꯤꯗꯃꯛ ꯍꯥꯏꯕꯅꯤ ꯑꯁꯥꯅ ꯑꯁꯥꯒꯤꯗꯃꯛ ꯇꯧꯕ ꯏꯁꯩꯗꯣ ꯅꯪꯗꯤ ꯔꯦꯗꯤꯑꯣꯒꯤ ꯏꯁꯩ ꯃꯥꯜꯂꯦ ꯀꯣꯏꯅ ꯆꯠꯂꯤ ꯂꯝꯕꯤ ꯍꯧꯖꯤꯛꯀꯤ ꯁꯥꯔ ꯂꯩꯁꯥꯕꯤꯗꯣ ꯃꯩꯇꯩ ꯊꯤꯕ ꯈꯪꯗꯦ ꯃꯨꯛꯕꯥꯡꯒ ꯅꯪꯒ ꯆꯦꯂꯦꯟꯖ ꯇꯧꯔꯛꯑꯣ ꯍꯣꯏ ꯇꯥꯟꯖꯥ ꯐꯪꯉꯗꯤ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯦ ꯅꯪꯒꯤ ꯃꯤꯡ ꯑꯁꯦꯡꯕ ꯀꯔꯤ ꯀꯧꯒꯦ ꯒ꯭ꯌꯥꯟꯗꯥꯁ ꯊꯣꯛꯁꯝ ꯅꯪꯒꯤ ꯑꯩꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯅꯦꯝꯗꯨꯗꯤ ꯁ꯭ꯌꯥꯝ ꯀꯧꯋꯦꯕ ꯑꯗꯣ ꯁ꯭ꯌꯥꯝꯁꯤꯗꯤ ꯑꯩ ꯍꯥꯏꯒꯟꯗꯦ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯍꯥꯏꯕꯗ ꯑꯕꯨꯡ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯄꯥꯝꯖꯗꯕꯗꯣ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯌꯦꯟ ꯑꯝꯇ ꯆꯥꯁꯤꯗꯅ ꯆꯥꯁꯦ ꯁꯥꯔ ꯃꯩꯇꯩ ꯂꯩꯊꯔꯒ ꯊꯤꯌꯣ ꯀꯩꯅꯣꯗꯣ ꯍꯥꯏꯕꯅꯦ ꯏꯁꯩꯒꯤ ꯇꯥꯏꯇꯜꯗꯣ ꯀꯃꯥꯏꯅ ꯂꯩꯒꯦ ꯑꯗꯨꯝꯇ ꯌꯦꯡꯕꯤꯔꯛꯑꯣꯅꯦ ꯕ꯭ꯔꯣ ꯔꯇꯟ ꯀꯩꯅꯣꯔꯣ ꯕ꯭ꯔꯣ ꯁꯔꯠ ꯄꯨꯁꯄꯥꯔꯥꯅꯤꯒꯤ ꯑꯝꯇ ꯊꯤꯕ ꯀꯥꯟꯗ ꯇꯧꯁꯤ ꯐꯪꯗ꯭ꯔꯦꯕꯀꯣ ꯄꯨꯁꯄꯥꯔꯥꯅꯤꯒꯤꯗꯤ ꯏꯁꯩ ꯁꯛꯀꯅꯤ ꯄꯨꯁꯄꯥꯔꯥꯅꯤꯁꯨ ꯐꯖꯩꯑꯕ ꯐꯖꯗꯤ ꯐꯖꯩ ꯑꯗꯣ ꯑꯩꯗꯤ ꯁꯤꯡꯒꯔ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯐꯖꯩꯑꯕ ꯑꯗꯣ ꯑꯩꯗꯤ ꯁꯨꯔꯃꯥꯅꯗꯤ ꯄꯥꯝꯃꯦꯕ ꯑꯗꯣ ꯄꯨꯁꯄꯥꯔꯥꯅꯤꯒꯤ ꯏꯁꯩ ꯐꯖꯕ ꯑꯃꯗꯤ ꯂꯩ ꯄꯨꯁꯄꯥꯔꯥꯅꯤꯒꯤ ꯏꯁꯩ ꯀꯩꯅꯣ ꯏꯁꯩꯗꯤ ꯃꯌꯥꯝ ꯂꯩꯔꯒ ꯊꯤꯕꯝ ꯁꯨꯃꯥꯏꯅ ꯃꯇꯦꯛ ꯍꯥꯏꯖꯜꯂꯛꯄ ꯑꯃꯗ ꯀꯥꯟꯗꯅꯦ ꯁꯣꯂꯣꯅꯦ ꯀꯩꯅꯣꯒꯤꯗꯣ ꯁꯛꯐꯝꯁꯦ ꯃꯇꯦꯛ ꯑꯃꯗ ꯈꯪꯗꯦꯕꯀꯣ ꯁꯣꯂꯣꯅꯦ ꯇꯦꯜꯂꯕ ꯄꯨꯟꯁꯤ ꯄꯨꯁꯄꯥꯔꯥꯅꯤ ꯑꯣꯏꯗꯥꯏꯅꯦ ꯑꯗꯨꯋꯥꯏꯗꯣ ꯃꯥꯅꯦ ꯈꯣꯡꯆꯠꯁꯤꯗ ꯊꯦꯡꯅꯔꯤꯗꯣ ꯉꯁꯤꯗꯤꯗꯣ ꯐꯖꯕ ꯃꯇꯦꯛ ꯋꯥꯈꯜꯒꯤ ꯃꯇꯦꯛ ꯑꯃ ꯁꯛꯑꯒꯦ ꯕ꯭ꯔꯣꯒꯤ ꯆꯦꯅꯦꯜꯁꯦ ꯏꯁꯇ꯭ꯔꯥꯏꯛꯀ ꯂꯥꯛꯀꯗ꯭ꯔꯅ ꯄꯥꯈꯠꯂꯦ ꯕ꯭ꯔꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯀꯩꯀꯥ ꯆꯪꯕ ꯈꯣꯠꯄ ꯇꯧꯕꯗꯣ ꯍꯥꯏꯗꯤ ꯏꯁꯩꯒꯨꯝꯕ ꯁꯨꯃꯥꯏꯅ ꯏꯁꯥꯅ ꯁꯛꯄꯁꯤꯗꯤ ꯈꯔ ꯐꯩꯌꯦꯕ ꯑꯗꯨ ꯀꯩꯒꯨꯝꯕ ꯌꯨꯇ꯭ꯌꯨꯕꯇꯒ ꯇꯧꯔꯒ ꯚꯣꯏꯁ ꯀꯌꯥꯝ ꯇꯧꯔꯛꯄꯗꯣ ꯍꯥꯏꯗꯤ ꯑꯗꯣ ꯏꯁꯇ꯭ꯔꯥꯏꯛꯀꯨꯝꯕ ꯂꯥꯛꯄ ꯃꯥꯜꯂꯦꯕ ꯂꯥꯏꯚꯇꯗꯤꯀꯣ ꯑꯇꯣꯞꯄ ꯑꯣꯔꯀꯦꯁꯇ꯭ꯔꯥ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯌꯥꯎꯗ꯭ꯔꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯁꯛꯄꯗꯤ ꯀꯩꯁꯨ ꯂꯩꯇꯕꯅꯦꯕ ꯂꯥꯏꯚꯀꯤꯗꯤ ꯑꯗꯨꯒ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯌꯥꯎꯔ ꯁꯛꯂꯛꯄ ꯈꯣꯠꯄ ꯍꯥꯏꯗꯤ ꯇꯧꯔꯗꯤ ꯊꯤꯡꯕꯥꯏ ꯌꯥꯔꯣꯏ ꯁꯨꯝ ꯊꯣꯡꯕꯅ ꯍꯥꯏꯁꯦ ꯌꯥꯝ ꯆꯨꯝꯃꯦꯕꯀꯣ ꯍꯥꯏꯗꯤ ꯆꯦꯛꯁꯤꯜꯍꯧꯅꯕ ꯍꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯗꯀꯣ ꯕ꯭ꯔꯣꯒꯤ ꯚꯤꯗꯤꯑꯣꯗ ꯏꯁꯩꯗꯒꯤ ꯀꯣꯄꯤꯔꯥꯏꯠ ꯆꯥꯍꯟꯗꯕ ꯉꯝꯕ꯭ꯔꯣ ꯍꯥꯏꯗꯤ ꯁꯤꯗꯤ ꯀꯣꯄꯤꯔꯥꯏꯠ ꯆꯥꯍꯟꯗꯕꯁꯤ ꯉꯝꯃꯣꯏꯕ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯗꯒꯤ ꯀꯣꯄꯤꯔꯥꯏꯠ ꯍꯥꯏꯗꯤ ꯃꯤ ꯚꯤꯗꯤꯑꯣꯗ ꯇꯣꯉꯥꯟꯅ ꯀꯣꯄꯤꯔꯥꯏꯠ ꯏꯁꯩꯗꯗꯤ ꯆꯥꯗꯕꯅ ꯊꯥꯗꯣꯛꯏꯗꯣ ꯀꯣꯄꯤꯔꯥꯏꯠ ꯑꯗꯨꯒꯤ ꯆꯥꯍꯟꯗꯕ ꯚꯤꯗꯤꯑꯣꯗꯣ ꯑꯣꯏꯔꯗꯤ ꯀꯩꯁꯨ ꯀꯥꯏꯔꯣꯏꯕ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯍꯦꯛꯇ ꯀꯩꯅꯣ ꯂꯧꯊꯔꯒ ꯍꯥꯞꯆꯤꯟꯕꯗꯨꯗꯤ ꯑꯗꯨꯝ ꯆꯥꯅꯤ ꯃꯥ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯩꯅꯣ ꯏꯁꯩ ꯑꯣꯏꯅ ꯊꯥꯒꯠꯄꯒꯤꯔ ꯀꯩꯅꯣ ꯕ꯭ꯔꯣ ꯍꯥꯏꯠ ꯍꯣꯏ ꯃꯣꯏꯒꯤ ꯚꯤꯗꯤꯑꯣ ꯀꯌꯥ ꯊꯥꯒꯠꯄꯒꯤ ꯑꯣꯏꯔꯝꯅꯤ ꯕ꯭ꯔꯣ ꯍꯥꯏꯠꯁꯦ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯉꯥꯛꯇꯅꯤ 5.5 ꯉꯥꯛꯇꯅꯤ ꯆꯞ ꯃꯥꯟꯅꯩ ꯃꯥꯅꯤ ꯏꯁꯩꯒꯤ ꯀꯣꯄꯤꯔꯥꯏꯠ ꯆꯥꯕꯒꯤꯗ ꯍꯥꯏꯕ ꯁꯨꯔꯦꯟ ꯍꯧꯖꯤꯛꯀꯤꯗꯣ ꯏꯁꯩ ꯀꯣꯄꯤꯔꯥꯏꯠ ꯆꯥꯕꯁꯦ ꯇꯁꯦꯡꯅ ꯀꯩꯅꯣꯃꯗꯤ ꯂꯩꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯁꯨ ꯑꯩꯒꯤ ꯑꯦꯐ ꯕꯤꯗ ꯍꯦꯛ ꯏꯁꯩ ꯊꯥꯒꯠꯄ ꯃꯣꯏ ꯈꯣꯠꯄꯒꯤ ꯀꯩꯅꯣ ꯇꯧꯕ ꯂꯥꯛꯑꯦ ꯀꯥꯟꯗꯅꯦ ꯌꯥꯍꯦꯟ ꯃꯈꯜ ꯃꯊꯦꯜꯗꯤ ꯏꯇꯩꯃ ꯀꯩꯅꯣꯅꯦ ꯏꯇꯩꯃ ꯗꯥꯒꯤ ꯁꯪꯒꯤ ꯅꯨꯄꯤ ꯏꯁꯩ ꯈꯟꯕ ꯌꯥꯕ꯭ꯔꯣ ꯑꯩ ꯎꯇꯝꯒꯤꯗꯣ ꯍꯥꯟꯅ ꯁꯛꯂꯛꯑꯣꯃꯦ ꯍꯥꯏꯗꯤ ꯁꯔ ꯇꯁꯦꯡꯅ ꯍꯥꯏꯕꯁꯤꯡꯗꯣ ꯌꯨꯇ꯭ꯌꯨꯕꯇ ꯊꯤꯕꯗꯣ ꯀꯩꯅꯣ ꯇꯧꯗꯦ ꯀꯩꯅꯣ ꯏꯁꯩꯗꯨꯁꯨ ꯇꯧꯕꯤꯔꯛꯑꯣ ꯇꯁꯦꯡꯅ ꯕ꯭ꯔꯣ ꯁꯔ ꯈꯪꯗꯕꯗꯣ ꯏꯁꯩꯒꯤ ꯇꯥꯏꯇꯜꯗꯣ ꯍꯥꯟꯅ ꯑꯝꯇ ꯀꯩꯅꯣ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯑꯩꯈꯣꯏ ꯊꯤꯕꯅꯦꯕꯀꯣ ꯉꯥꯏꯈꯣ ꯂꯩꯁꯥꯕꯤꯅ ꯊꯤꯕꯅꯤ ꯂꯧꯐꯝ ꯂꯩꯇ꯭ꯔꯕ ꯊꯣꯛꯇꯦꯕ ꯈ꯭ꯋꯥꯏꯗꯩ ꯇꯥꯡꯕ ꯅꯪꯇꯅꯤ ꯋꯥꯔ ꯃꯆꯥ ꯀꯌꯥꯕꯨ ꯀꯧꯔ ꯄꯣꯊꯥꯖꯩ ꯏꯃꯥ ꯊꯦꯡꯀ꯭ꯌꯨ ꯏꯁꯩ ꯃꯌꯦꯛꯅꯤ ꯁꯤꯗꯤ ꯉꯁꯥꯏ ꯍꯧꯖꯤꯛ ꯁꯛꯈꯤꯕꯅꯤ ꯅꯥꯎꯔꯦꯝꯕꯝ ꯆꯧꯕꯤ ꯏꯁꯩꯕꯨ ꯑꯣꯏꯔꯗꯤ ꯊꯋꯥꯏ ꯑꯣꯏꯔꯗꯤ ꯊꯥꯖꯔꯦ ꯑꯩꯗꯤ ꯏꯕꯨꯡ ꯊꯋꯥꯏ ꯅꯤꯔꯟꯖꯟꯒꯤ ꯊꯥꯖꯒꯦ ꯚꯣꯏꯁꯁꯤꯗꯤ ꯅꯩꯕꯅꯦ ꯑꯗꯨꯝ ꯍꯥꯏꯗꯤꯀꯣ ꯃꯥꯗꯤ ꯃꯥꯗꯤ ꯊꯦꯡꯀ꯭ꯌꯨ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯅꯦ ꯏꯁꯩꯁꯦ ꯍꯩꯇꯕꯗꯤ ꯅꯠꯇꯦꯕꯀꯣ ꯍꯩꯌꯦꯕ ꯑꯗꯨꯒ ꯃꯥꯁꯦ ꯄꯨꯊꯣꯛꯄꯤꯅꯕꯗꯣ ꯍꯥꯏꯗꯤ
ꯃꯄꯥꯟ ꯊꯣꯛꯑꯒ ꯄꯨꯊꯣꯛꯄꯤꯅꯕꯗꯣ ꯂꯩꯇꯕꯗꯣ ꯑꯗꯨꯗꯨꯒꯤꯅꯦꯕ ꯒꯥꯏꯗ ꯋꯥꯠꯄꯗꯣ ꯑꯩꯈꯣꯏꯗꯒꯤ ꯍꯥꯏꯗꯤ ꯅꯤꯔꯟꯗꯒꯤꯁꯨ ꯇꯦꯂꯦꯟ ꯂꯩꯔꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯗꯀꯣ ꯑꯩꯈꯣꯏ ꯄꯨꯊꯣꯛꯄꯤꯅꯕ ꯂꯩꯇꯕꯗꯣ ꯑꯗꯨꯗꯨꯒꯤ ꯑꯣꯏꯕꯅꯦꯕ ꯃꯥꯁꯦ ꯑꯩꯈꯣꯏ ꯄꯨꯊꯣꯛꯄꯤꯅꯕ ꯈꯣꯠꯄꯤꯅꯕ ꯍꯥꯏꯗꯤ ꯂꯩꯇꯥꯔꯗꯤꯀꯣ ꯐꯖꯅ ꯑꯗꯨꯝ ꯇꯧꯖꯒꯗꯕ ꯃꯤꯅꯦꯕ ꯑꯗꯨꯒ ꯃꯔꯛꯊꯠꯅ ꯑꯩꯒꯤ ꯂꯩꯁꯥꯕꯤꯉꯥꯛ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯉꯤꯕ ꯃꯔꯨꯞꯁꯤꯡꯀꯣ ꯆꯥꯛ ꯇꯣꯛꯑꯦ ꯑꯩꯒꯤ ꯏꯁꯩ ꯑꯅꯧꯕ ꯑꯃ ꯍꯟꯗꯛ ꯊꯥꯗꯣꯛꯄꯅꯦ ꯀꯩꯅꯣꯗ ꯌꯨꯇ꯭ꯌꯨꯕꯇ ꯐꯪꯕꯅꯦ ꯃꯃꯤ ꯃꯥ ꯃꯁꯥ ꯇꯥꯏꯕꯪꯗ ꯃꯛ ꯁꯛꯄ ꯀꯔꯤꯒꯤ ꯀꯥꯏꯅꯁꯤ ꯍꯥꯏꯔꯝꯂꯤꯅ ꯑꯩ ꯐꯤꯃꯦꯜ ꯚꯣꯀꯦꯂꯤꯁꯇ ꯁꯛꯄꯅꯦꯀꯣ ꯑꯃ ꯊꯥꯒꯠꯄꯅꯦ ꯑꯗꯨ ꯃꯌꯥꯝꯅ ꯌꯦꯡꯗꯕ ꯌꯥꯎꯔꯗꯤ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯀꯔꯤꯒꯤ ꯀꯥꯏꯅꯁꯤ ꯍꯥꯏꯔꯝꯂꯤ ꯇꯥꯏꯇꯜ ꯁꯣꯡ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯣꯏꯕꯤꯔꯣ ꯇ꯭ꯔꯥꯟꯖꯦꯟꯗꯔꯗ ꯕꯦꯁ ꯇꯧꯕ ꯏꯁꯩꯅꯦꯕ ꯍꯥꯏꯗꯤ ꯃꯣꯏ ꯇ꯭ꯔꯥꯟꯁꯈꯩꯅ ꯅꯨꯄꯥꯗ ꯉꯥꯎꯖꯔ ꯅꯨꯡꯁꯤꯖꯔꯀꯥꯟꯗ ꯅꯨꯄꯥꯗꯨꯒꯤ ꯏꯃꯨꯡꯅꯗꯤ ꯌꯥꯗꯕꯤ ꯍꯥꯏꯗꯤ ꯇ꯭ꯔꯥꯟꯁ ꯀꯣꯏꯔꯒ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯍꯥꯏꯕꯒꯤ ꯑꯗꯩ ꯇ꯭ꯔꯥꯟꯁꯇꯨꯗꯒ ꯊꯦꯡꯅꯕ ꯑꯋꯥꯕꯗꯣ ꯑꯗꯨꯗ ꯕꯦꯁ ꯇꯧꯕꯅꯦ ꯀꯩꯅꯣꯒꯨꯝꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯅꯣꯡꯉꯥꯜꯂꯒ ꯅꯨꯄꯥ ꯑꯣꯏ ꯂꯩꯔꯝꯃꯦꯗꯣ ꯃꯥꯅꯦ ꯑꯗꯨꯅꯦ ꯑꯩ ꯁꯤꯗ ꯎꯁꯤꯠꯇꯕ ꯊꯣꯏꯗꯕ ꯀꯩꯝ ꯂꯩꯇꯦꯀꯣ ꯁꯨꯝ ꯅꯣꯛꯁꯦꯅ ꯇꯧꯕꯅꯤꯀꯣ ꯁꯦꯂꯤ ꯇꯈꯤꯜꯂꯝꯕ ꯆꯥꯛ ꯆꯥꯔꯕ ꯆꯥꯛ ꯇꯣꯛꯈ꯭ꯔꯦ ꯑꯦꯝ ꯀꯦ ꯑꯩ ꯆꯥ ꯅꯤꯡꯊꯧꯖꯥꯒꯤ ꯏꯁꯩ ꯑꯃꯇ ꯁꯛꯂꯛꯑꯣ ꯆꯥꯟꯒꯤꯗꯤ ꯑꯗꯨ ꯐꯖꯅ ꯁꯛꯑꯣ ꯋꯥꯎ ꯅꯥꯏꯁ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯁꯨ ꯍꯩꯇꯦꯗ ꯔꯥꯖꯀꯨꯃꯥꯔꯤ ꯄꯨꯖꯕꯨ ꯏꯁꯩ ꯌꯥꯝ ꯐꯖꯩ ꯌꯥꯝꯅꯁꯨ ꯏꯪ ꯇꯞꯄ ꯃꯥꯜꯂꯤ ꯍꯌꯦꯡ ꯏꯅꯝꯕꯅ ꯉꯝꯗꯧꯕꯁꯨ ꯃꯥꯜꯂꯤ ꯑꯗꯨꯃꯗꯤ ꯗꯥꯏꯔꯦꯛ ꯀꯨꯃꯥꯔꯤ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕꯗꯤ ꯑꯣꯏꯔꯣꯏꯕ ꯅꯨꯄꯤꯅ ꯉꯝꯕꯗꯤ ꯑꯣꯏꯔꯣꯏ ꯑꯩꯅ ꯈꯪꯖꯕꯗꯣꯀꯣ ꯃꯥ ꯅꯨꯄꯤꯅ ꯉꯝꯕꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏ ꯅꯨꯄꯤꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯇꯧꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯦꯛ ꯑꯣꯏꯒꯗꯕ ꯍꯥꯏꯔꯒꯅ ꯅꯨꯄꯤ ꯃꯄꯥꯝꯗꯤ ꯂꯩꯒꯗꯕꯗꯤ ꯃꯥꯜꯂꯦ ꯀꯩꯅꯣꯅꯦ ꯑꯗꯨꯗꯤ ꯅꯪꯗꯨꯗꯤ ꯀꯩꯅꯣꯝ ꯌꯥꯎꯈ꯭ꯔꯦ ꯃꯥ ꯀꯩꯝꯇ ꯅꯨꯄꯤꯅ ꯉꯝꯕ ꯈꯣꯠꯄꯗꯤ ꯀꯩꯝ ꯇꯧꯔꯣꯏ ꯃꯥꯁꯦ ꯑꯩꯅ ꯊꯥꯖꯕꯗꯀꯣ ꯅꯨꯄꯤ ꯃꯄꯥꯝꯗꯗꯤ ꯂꯩꯒꯅꯤ ꯅꯪꯒꯤ ꯏꯁꯩꯗꯣ ꯑꯝꯇ ꯀꯔꯤꯒꯤ ꯀꯥꯏꯅꯁꯤ ꯍꯥꯏꯔꯝꯂꯤ ꯍꯥꯏꯕ ꯊꯣꯛꯆꯣꯝ ꯄꯨꯅ ꯑꯣꯀꯦ ꯁꯤ ꯌꯥꯏ ꯑꯐꯥꯕ ꯍꯥꯏꯔꯗꯤ ꯃꯇꯦꯛ ꯑꯃ ꯑꯗꯨꯝ ꯁꯛꯂꯛꯀꯦꯀꯣ ꯅꯪꯕꯤꯔꯛꯎ ꯕ꯭ꯔꯣ ꯃꯇꯦꯛ ꯑꯃ ꯑꯗꯨꯝ ꯉꯥꯡꯉꯛꯀꯦ ꯏꯀꯥꯏꯕꯅ ꯑꯩꯒꯤ ꯏꯇꯧꯅꯤ ꯋꯥ ꯉꯥꯡꯗꯕꯅ ꯑꯩꯒꯤ ꯂꯩꯇꯦꯡꯅꯤ ꯏꯊꯟꯇ ꯂꯥꯛꯄ ꯄꯨꯟꯁꯤꯗ ꯅꯪꯒ ꯊꯦꯡꯅꯔꯨꯕꯗꯩ ꯋꯥꯍꯪ ꯀꯌꯥ ꯌꯣꯝꯂꯔꯦ ꯏꯀꯥꯏꯕꯅ ꯑꯩꯒꯤ ꯏꯇꯧꯅꯤ ꯋꯥ ꯉꯥꯡꯗꯕꯅ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯗꯔ ꯑꯁ ꯀꯔꯤ ꯕ꯭ꯔꯗꯔ ꯏꯌꯥꯝꯕ ꯀꯧꯒꯦ ꯏꯌꯥꯝꯕ ꯀꯩꯗꯧꯔꯦ ꯅꯨꯃꯤꯠ ꯌꯥꯝ ꯅꯣꯏ ꯍꯥꯏꯗꯤ ꯉꯁꯥꯏ ꯀꯩꯅꯣ ꯇꯧꯕꯗ ꯃꯣꯔꯣꯛꯀꯨꯝꯕ ꯆꯪꯈꯤꯕꯗꯣ ꯑꯗꯨꯗꯨꯒꯤꯅꯤ ꯍꯥꯏꯗꯤ ꯃꯣꯔꯣꯛꯀꯤ ꯃꯥꯒꯤ ꯊꯣꯡꯕꯗ ꯀꯩꯅꯣ ꯇꯧꯈꯤꯕꯗꯣ ꯏꯊꯦꯟ ꯁꯦꯁꯟ ꯀꯦꯔꯣꯜ ꯁꯥꯟꯅꯕ ꯕꯣꯜ ꯂꯧꯈꯤꯒꯦ ꯉꯥꯏꯈꯣ ꯊꯣꯡꯒꯥꯝ ꯍꯜꯂꯣ ꯍꯜꯂꯣ ꯁꯦꯁꯝ ꯑꯝꯇꯪ ꯃꯤꯁꯨꯝ ꯂꯥꯏꯋꯥ ꯗꯣ ꯁꯛꯂꯣ ꯎꯇꯝꯒꯤ ꯁꯤ ꯉꯁꯥꯏꯒꯤ ꯎꯇꯝꯒꯤ ꯏꯁꯩ ꯁꯛꯂꯣ ꯍꯥꯏꯕꯗꯣ ꯁꯤ ꯑꯣꯏ ꯁꯛꯂꯒꯦ ꯃꯤꯁꯨꯝ ꯂꯥꯏꯋꯥꯁꯦ ꯃꯤꯁꯨꯝ ꯂꯥꯏꯋꯥꯁꯦ ꯎꯇꯝꯒꯤꯔꯣ ꯃꯤꯁꯨꯝ ꯂꯥꯏꯋꯥ ꯄꯨꯕꯤꯌꯣ ꯇꯕꯥꯔ ꯆꯤꯟꯕꯥꯜꯒꯤ ꯃꯤꯅꯣꯛꯅ ꯊꯃꯣꯏꯁꯤ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯄꯥꯈꯪ ꯊꯃꯣꯏ ꯆꯦꯈꯥꯏꯔꯦ ꯂꯩꯇꯥꯐꯝ ꯈꯪꯗꯔꯦ ꯋꯥꯈꯜꯁꯦ ꯅꯪꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇ ꯂꯧꯖꯈ꯭ꯔꯣ ꯑꯩꯍꯥꯛꯀꯤ ꯊꯃꯣꯏꯁꯦ ꯄꯤꯔꯕꯅꯤꯅ ꯐꯪꯗ ꯄꯨꯟꯁꯤꯁꯦ ꯃꯇꯦꯛ ꯇꯧꯔꯁꯦꯀꯣ ꯅꯣꯏ ꯁꯤꯡꯒꯜ ꯁꯥꯟꯅꯔꯣ ꯀꯦꯔꯣꯝ ꯕꯣꯜ ꯂꯧꯈꯤꯒꯦ ꯉꯥꯏꯈꯣ ꯒ꯭ꯌꯥꯟꯗ ꯁꯨꯛꯁꯨ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯏꯔꯣꯝꯕꯒ ꯉꯥꯄ꯭ꯔꯨꯝ ꯊꯣꯡꯕꯒ ꯇꯧꯁꯟꯈ꯭ꯔꯦ ꯉꯁꯤꯁꯦ ꯔꯇꯟ ꯊꯤꯌꯥꯝ ꯕꯥꯏ ꯄꯨꯁꯟ ꯍꯣꯂꯣꯌꯨꯝꯕꯗꯤ ꯀꯝꯕ ꯑꯣ ꯀꯩꯅꯣꯗꯣ ꯑꯣ ꯂꯣꯌꯨꯝꯕ ꯅꯪꯕꯨ ꯅꯨꯡꯁꯤꯖꯩꯗ ꯇꯧꯕꯗꯣ ꯑꯗꯨꯗꯤ ꯍꯥꯗ ꯂꯣꯌꯨꯝꯕ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯍꯥꯗ ꯂꯣꯌꯨꯝꯕ ꯑꯗꯨ ꯍꯥꯏꯁꯦ ꯁꯤ ꯀꯩꯅꯣ ꯑꯣꯏꯔꯝꯒꯅꯤꯌꯦ ꯄꯨꯁꯄꯥꯔꯥꯅꯤꯅ ꯁꯛꯄ꯭ꯔꯣ ꯑꯗꯨꯒ ꯂꯣꯌꯨꯝꯕ ꯍꯣ ꯂꯣꯌꯨꯝꯕ ꯑꯁ ꯃꯤꯅꯒ ꯎꯔꯗꯤ ꯏꯁꯩ ꯈꯤꯇꯪ ꯍꯩꯕ ꯃꯤꯅꯒ ꯎꯔꯗꯤ ꯑꯩꯈꯣꯏ ꯇꯩꯅ ꯉꯥꯡꯕꯗ ꯂꯣꯏꯔꯕꯅꯤ ꯇꯧꯖ ꯄꯨꯁꯄꯥꯔꯥꯅꯤꯒꯤ ꯁꯥꯏꯕꯤꯔꯤꯕ ꯂꯣꯌꯨꯝꯕꯗꯤ ꯈꯪꯗꯦ ꯃꯥꯙꯨꯔꯤꯒꯤ ꯑꯩꯅ ꯁꯛꯈꯤꯕ ꯅꯨꯡꯁꯤꯕ ꯂꯣꯌꯨꯝꯕ ꯅꯨꯡꯆꯥꯟꯕꯗꯣ ꯑꯗꯨ ꯇꯧꯖ ꯑꯣꯏꯔꯗꯤ ꯂꯣꯏꯔꯦ ꯁꯥꯏꯒꯦꯅ ꯉꯥꯡꯕꯗ ꯂꯣꯏꯔꯕꯅꯤ
ꯁꯛꯅꯤꯡꯕ ꯏꯁꯩ ꯁꯛꯑꯣ ꯇꯧꯔꯒꯦ ꯃꯩ ꯆꯠꯍꯜꯂꯣ ꯑꯁꯤꯒꯨꯝꯕ ꯅꯪꯒꯤ ꯏꯁꯩꯗꯣ ꯍꯥꯏꯗꯤꯅꯦ ꯁꯥꯔ ꯀꯩꯅꯣ ꯇꯧꯕꯩꯅꯦꯕ ꯌꯨꯇ꯭ꯌꯨꯕꯇ ꯊꯤꯕꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯊꯤꯖꯤꯜꯂꯛꯄꯩꯔꯥ ꯇꯧꯕꯗꯣ ꯁꯛꯂꯛꯑꯣ ꯐꯖꯅ ꯕ꯭ꯔꯣ ꯄ꯭ꯂꯤꯖ ꯑꯣ ꯃꯇꯦꯛ ꯑꯃ ꯁꯛꯂꯛꯀꯦ ꯀꯦꯃꯦꯔꯥꯗꯣ ꯆꯨꯝꯅ ꯊꯝꯕꯤꯌꯨ ꯍꯥꯏꯗꯤ ꯆꯨꯝꯅ ꯊꯝꯃꯗꯤ ꯎꯔꯣꯏ ꯇꯧꯕꯅꯦꯕ ꯑꯩꯈꯣꯏ ꯑꯃꯨꯛ ꯅꯣꯡꯗꯝꯕ ꯅꯪꯒꯤ ꯀꯨꯝꯍꯩꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯂꯣꯏꯒꯕ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯅꯅꯥꯏꯗ ꯀꯔꯝꯕ ꯆꯥꯡꯌꯦꯡꯅꯣ ꯅꯍꯥꯛꯀꯤ karamba changino nahaki nongdamba nangi kumhaise lore raga tare isai kena to yam khalak pa ya ni su cho cho ba ta ta wa ma ma khalak raga tare dore hojik chum dore norabam so bi live yang hong na ba thabak phat phat chalura sila ine isai ta ba phangi bungi lakpir ba thaga sari thank you bai jam thumba na da sori gi tam no uri ba do matik amtang sapiro salage bai jam kano gi thumba gi batang no de akhoi babung gi dore mani ba papai second do tamna uriba singyagi thela pukning huraba asang bahanona liri sitpa malangi tanthada harauna jagoi sajaba kari deheluni nujagi shamlang lagdagi thank you music to noi na oi tawira tawbiro oi tawrage kai ku yo bro karam no kai ku mali je nang ngoi ni kai ku mali ba ku le thank you noi kangu se army group ya male here kachingu sume ai dene army ne ba ko ji oi dra bokso mala lage pulam to mi na to trade army gi recommend option ta thro ko ne ba hello kangu sam dali ho tabe nuai thank you matik matik na yang kali ke me loi gare tu jira to ngasai pushparani gi masala ki da mate masa amage ai kena to oi pushparani so to surma gi am tan sa mo pi gi da ada asi ni sa ma to pushparani gan so pushparani pa pa so bi sai kai le mate ma dum sangsala ge ta social Korugi mangadagi thajna nanjabani nanna upani aina uri aina ichili nanna turbani thajabu gausaba nungina thaikrabadi thaban mangando arimba tarani ajiba ahingi siglaba thabalda nungsiba nanna karigi warauriba thank you wow dama dam wa kuina sakta minang ngamdre surma ne ka hai bra hai fetani ai re yeng lamba kazitani man u huwa tawra
ꯍꯥꯏꯐꯦꯠꯇꯅꯤ ꯃꯥꯅ ꯌꯦꯡꯍꯧꯕ ꯈꯖꯤꯛꯇꯪꯅꯤ ꯃꯥꯅ ꯅꯣꯛꯂꯝꯕ ꯁꯨꯔꯃꯥ ꯇꯥꯗꯦ ꯀꯞꯄꯅꯤ ꯆꯨꯝꯕ꯭ꯔꯣ ꯃꯌꯦꯛꯁꯦ ꯆꯨꯝꯕ꯭ꯔꯣ ꯁꯨꯔꯃꯥꯒꯤ ꯏꯁꯩ ꯏꯃꯥꯟꯅꯕꯤ ꯀꯌꯥꯗ ꯍꯥꯏꯔꯛꯄ ꯁꯨꯔꯃꯥꯒꯤ ꯏꯁꯩ ꯑꯩꯅ ꯌꯥꯝ ꯄꯥꯝꯕ ꯑꯃ ꯂꯩꯈꯤꯕꯅꯤꯅꯦ ꯁꯨꯔꯃꯥꯒꯤ ꯍꯤꯠ ꯆꯠꯂꯤ ꯏꯁꯩꯁꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯐꯦꯠꯇꯪ ꯂꯤꯔꯅꯤ ꯃꯥꯒꯤꯁꯨ ꯑꯍꯥꯟꯕ ꯏꯁꯩ ꯑꯣꯏꯔꯝꯒꯅꯤ ꯑꯗꯣ ꯑꯩ ꯅꯠꯇꯦ ꯃꯥꯒꯤ ꯑꯍꯥꯟꯕ ꯏꯁꯩꯗꯤ ꯑꯩ ꯃꯥꯒꯤ ꯑꯗꯩ ꯀꯩꯅꯣꯗꯨꯁꯨ ꯑꯣꯏꯔꯝꯅꯤꯌꯦ ꯁꯨꯔꯃꯥꯁꯦ ꯇꯟꯗꯟꯒꯤ ꯏꯁꯩꯗꯨꯁꯨ ꯂꯣꯟꯅ ꯇꯨꯃꯤꯟ ꯌꯦꯡꯖꯕ ꯃꯥꯅꯤ ꯅꯨꯡꯁꯤ ꯅꯪꯇꯒꯤ ꯁꯛꯇꯝ ꯑꯩ ꯁꯨꯔꯃꯥꯒꯤ ꯏꯁꯩ ꯂꯣꯏ ꯇꯥꯏꯌꯦꯕ ꯃꯥꯅꯤ ꯃꯥꯅꯤ ꯁꯨꯔꯃꯥꯒꯤ ꯏꯁꯩꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯇꯩꯁꯨ ꯂꯣꯏ ꯐꯖꯩꯀꯣ ꯑꯗꯨꯗ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯇꯣꯉꯥꯟꯅ ꯌꯨꯅꯤꯛ ꯁꯨꯔꯃꯥꯒꯤ ꯑꯣꯏꯕꯗꯣ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯊꯥꯗꯣꯔꯛꯄ ꯑꯃ ꯂꯩ ꯑꯗꯩ ꯃꯥꯗꯤ ꯚꯣꯀꯦꯜꯁꯨ ꯆꯦꯟꯖ ꯂꯩꯇꯦ ꯁꯨꯔꯁꯨꯅꯦ ꯏꯁꯇꯨꯗꯤꯑꯣꯒ ꯂꯥꯏꯞꯀ ꯁꯨꯔꯁꯨꯅꯦ ꯈꯪꯕ꯭ꯔꯥ ꯁꯥꯡꯅꯁꯨ ꯆꯤꯡꯗꯕꯅꯦꯕ ꯎꯝ ꯑꯩꯈꯣꯏꯒꯤꯅꯦ ꯏꯁꯩꯗꯤ ꯌꯥꯝ ꯍꯣꯏ ꯐꯖꯕꯅꯦꯕ ꯍꯣꯏ ꯈꯪꯕ꯭ꯔꯥ ꯁꯛꯂꯛꯄꯗ ꯂꯣꯏ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯍꯦꯛꯇ ꯅꯨꯡꯉꯥꯏꯕ ꯀꯨꯏꯅ ꯑꯣꯏꯕꯗꯣ ꯁꯪꯉ ꯁꯥꯡꯅ ꯇꯧꯕ ꯍꯥꯏꯁ ꯂꯥꯏꯞ ꯀꯔꯤꯅꯣ ꯂꯥꯏꯞ ꯊꯥꯗꯅ ꯃꯤ ꯆꯪꯉꯕ꯭ꯔꯥ ꯔꯤꯃꯦꯝꯕꯔ ꯃꯦꯔ ꯊꯥꯗꯅ ꯂꯥꯛꯎꯔꯥ ꯀꯔꯤꯅꯣ ꯑꯦ ꯀꯃꯦꯟ ꯃꯌꯥꯝ ꯂꯩꯔꯝꯃꯤꯁꯤꯗꯤ ꯑꯩ ꯍꯣꯁꯄꯣꯠ ꯊꯥꯕꯒꯤ ꯏꯁꯂꯣ ꯆꯠꯂꯤꯖꯥꯠꯂꯣ ꯑꯣꯏꯔꯝꯅꯤ ꯑꯁ ꯀꯃꯦꯟ ꯑꯦ ꯁꯤꯗꯤ ꯁ꯭ꯋꯥꯏꯗ ꯄꯥꯟꯕꯅꯦ ꯌꯥꯎꯈ꯭ꯔꯦ ꯃꯇꯦꯛ ꯃꯇꯦꯛ ꯌꯥꯎꯈ꯭ꯔꯦ ꯍꯣꯂꯨꯌꯨꯝꯕ ꯍꯣꯂꯣꯌꯨꯝꯕ ꯊꯤꯔꯛꯂꯤ ꯂꯩꯆꯜ ꯑꯣ 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 ꯔꯇꯟ ꯍꯣꯏ ꯊꯤꯌꯥꯝ ꯍꯣꯏ ꯀꯩꯅꯣꯗꯣ ꯑꯣ ꯅꯠꯇꯦ ꯂꯩꯆꯜ ꯊꯤꯔꯛꯂꯤ ꯍꯣꯂꯣꯌꯨꯝꯕ ꯇꯧꯕꯗꯣ ꯀꯔꯤꯕ ꯑꯩꯈꯣꯏ ꯇꯥꯕꯗ ꯑꯗꯨ ꯏꯁꯩ ꯍꯧꯖꯤꯛ ꯑꯍꯧꯕꯗꯣ ꯀꯔꯤꯕ ꯅꯨꯔꯥꯒꯤ ꯅꯨꯡꯁꯤꯗꯥꯏꯁꯤꯗ ꯍꯦꯛꯆꯒꯦ ꯐꯖꯕ ꯊꯟꯅ ꯍꯥꯞꯆꯒꯦ ꯈꯟꯅ ꯅꯨꯔꯥ ꯄꯥꯈꯪꯒꯤ ꯅꯨꯔꯥ ꯄꯥꯈꯪꯒꯤ ꯅꯨꯡꯁꯤ ꯂꯩꯀꯣꯜꯁꯤꯗ ꯅꯨꯔꯥ ꯄꯥꯈꯪꯒꯤ ꯅꯨꯡꯁꯤ ꯂꯩꯀꯣꯜꯁꯤꯗ ꯂꯩꯆꯜ ꯊꯤꯔꯛꯂꯤ ꯍꯣꯂꯣꯌꯨꯝꯕ ꯂꯩꯆꯜ ꯊꯤꯔꯛꯂꯤ ꯍꯣꯂꯣꯌꯨꯝꯕ ꯁꯤꯜꯚꯤꯌꯥ ꯁꯤꯜꯚꯤꯌꯥ ꯇꯤ ꯑꯩꯁ ꯑꯣ ꯏꯁꯩ ꯑꯃ ꯂꯩꯔꯦ ꯁꯦꯒꯥꯏꯔ ꯊꯃꯣꯏꯗꯣ ꯑꯝꯇ ꯇꯧꯔꯛꯑꯣ ꯑꯁ ꯐꯖꯅ ꯁꯦꯒꯥꯏꯔ ꯃꯥꯜꯂꯦ ꯅꯥꯎꯔꯦꯝꯕꯝ ꯆꯧꯕꯤ ꯂꯥꯏꯐꯇ ꯐꯥꯎ ꯑꯁꯨꯛ ꯐꯖꯅ ꯁꯛꯑꯗꯤ ꯃ꯭ꯌꯨꯖꯤꯛ ꯀꯣꯂꯦꯖꯇꯒ ꯇꯝꯃꯗꯤ ꯀꯔꯤ ꯑꯣꯏꯅꯤ ꯂꯥꯏꯐꯁꯦ ꯃꯄꯨꯡ ꯐꯥꯍꯜꯂꯦ ꯏꯕꯨꯡꯅ ꯍꯥꯏꯗꯤ ꯑꯁꯦꯡꯕꯅꯤ ꯊꯦꯡꯛ ꯌꯨ ꯑꯩ ꯉꯁꯥꯏ ꯅꯥꯎꯔꯦꯝꯕꯝ ꯍꯥꯏꯖꯕꯗꯣꯀꯣ ꯍꯥꯏꯗꯤ ꯆꯥꯎꯕꯤ ꯏꯁꯩꯁꯦ ꯌꯥꯝ ꯍꯩꯖꯕꯅꯦ ꯑꯗꯣ ꯄꯨꯊꯣꯛꯄꯤꯅꯕ ꯂꯩꯇꯕ ꯑꯗꯨꯒꯤꯅꯦꯕ ꯄꯨꯊꯣꯛꯄꯤꯅꯕ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯁꯤꯗ ꯁꯨꯝ ꯁꯛꯑ ꯂꯩꯕꯗꯣ ꯑꯗꯨꯗꯨꯒꯤꯅꯦꯕ ꯋꯥꯔꯛ ꯀꯂꯥꯀꯥꯔꯅꯤ ꯑꯗꯣ ꯕꯣꯅꯤꯒꯤ ꯏꯁꯩ ꯑꯃ ꯂꯩꯗꯅꯦ ꯀꯩ ꯐꯤꯂꯝꯅꯣꯅꯦ ꯋꯥꯔꯛꯇ ꯑꯣꯏꯔꯝꯕꯗꯒꯤ ꯑꯥꯗ ꯁꯛꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯇꯣꯏꯅꯤ ꯅꯣꯡ ꯐꯥꯗꯣꯛ ꯏꯁꯩ ꯐꯖꯕ ꯇꯧꯖꯔꯒꯦ ꯑꯝꯇ ꯃꯌꯥꯝꯒꯤ ꯁꯛꯂꯛꯑꯣ ꯕꯣꯔꯗꯒꯤ ꯅꯣꯡꯃꯗꯤ ꯏꯅꯥꯎꯁꯤꯔꯣꯝ ꯌꯥꯝ ꯐꯖꯩ ꯈꯨꯂꯪ ꯏꯁꯩ ꯑꯣꯏꯅ ꯁꯛꯂꯛꯑꯣ ꯈꯨꯂꯪ ꯏꯁꯩꯗꯤ ꯍꯩꯕ꯭ꯔꯥ ꯈꯨꯂꯪ ꯏꯁꯩ ꯕ꯭ꯔꯣ ꯃꯇꯦꯛ ꯂꯤꯂꯥꯒꯤ ꯃꯇꯦꯛ ꯏꯁꯩ ꯃꯇꯦꯛ ꯀꯩꯅꯣ ꯁꯛꯂꯛꯑꯦ ꯇꯧꯈꯤꯕꯅꯦ ꯍꯥꯏꯕꯅꯤꯅ ꯀꯔꯤ ꯌꯥꯝ ꯊꯥꯗ ꯃꯥꯜꯂꯦ ꯂꯥꯎꯒꯦ ꯊꯣꯛꯁꯣꯝ ꯄꯨꯅ ꯈꯨꯂꯪ ꯏꯁꯩ ꯍꯩꯇꯦ ꯈꯨꯂꯪ ꯏꯁꯩ ꯍꯥꯏꯁꯦ ꯐꯣꯛꯅꯦꯕꯀꯣ ꯃꯇꯦꯛ ꯃꯇꯦꯛ ꯍꯩꯗꯤ ꯍꯩꯈꯤꯕꯅꯤ ꯁꯛꯑꯣꯔꯥ ꯃꯇꯦꯛ ꯑꯃ ꯃꯇꯦꯛ ꯑꯃ ꯁꯛꯑꯣ ꯃꯇꯦꯛ ꯑꯃ ꯁꯛꯀꯦ ꯊꯪ ꯊꯪ ꯊꯪꯅꯔꯣ ꯊꯪ ꯊꯪ ꯊꯪꯅꯔꯣ ꯁꯣ ꯊꯪꯅꯔꯣ रे रे रा रे रे हई रे रे रा रे रे हई रे हा ꯅꯣꯡꯃꯥꯏꯖꯤꯡꯗ ꯎꯌꯥꯜꯂꯦ ꯅꯣꯡꯃꯥꯏꯖꯤꯡꯗ ꯎꯌꯥꯜꯂꯦ ꯈꯣꯡꯗꯅ ꯌꯨꯍꯥꯔꯦ ꯈꯣꯡꯗꯅ ꯌꯨꯍꯥꯔꯦ ꯅꯨꯡꯁꯤ ꯀꯕꯨꯔꯦ रे रे रा रे रे हई रे रे रा रे रे हई रे Thank you. ꯊꯣꯛꯁꯣꯝ ꯄꯨꯅ ꯂꯤꯂꯥꯒꯤ ꯏꯁꯩ ꯁꯛꯂꯦ ꯍꯥꯏꯕꯅꯤꯅ ꯀꯔꯤ ꯊꯥꯗ ꯂꯥꯛꯎꯒꯦ ꯃꯦꯔꯥ ꯊꯥꯗ ꯂꯥꯛꯎꯔꯥ ꯍꯥꯏꯕꯗꯣ ꯃꯇꯦꯛ ꯑꯃꯇ ꯅꯪꯕꯤꯔꯝꯃꯣ ꯁꯤꯗꯤ ꯍꯥꯏꯗꯤ ꯌꯥꯝꯅ ꯗꯤꯃꯥꯟ ꯑꯣꯏꯕ ꯏꯁꯩꯅꯦꯕ ꯂꯤꯂꯥꯒꯤꯗꯤ Okay, bro. ꯁꯝꯄꯨꯔꯅ ꯃꯇꯦꯛ ꯑꯃ ꯈꯨꯗꯣꯜ ꯇꯝꯖꯒꯦꯀꯣ ꯀꯔꯤ ꯊꯥꯗ ꯂꯥꯛꯎꯒꯦ मेरा थादा लाक्षिरा
फैलेन थादा लागोरा बोरबातो आइजरी इनि थासो पामजदे लंबल थासो पगनदे कुंडोले रंगना सापकाय निंगल पुंगना खोइदासी थैंक यू राजकुमारी पूजा ब्रो नि थोकुंदा लादी हाइबिरो चाम थंगलेसे ओ लादी सोइदना हाइजरके लाइफ से मपुंग फादी हाइबा यारोय थैंक यू नि चाउ निरंजन फाले सिगी सैदे आई ना गाय बन रतन थियाम थैंक्स थैंक यू ब्रो मोस्ट वेलकम सोपुना इसके दौरे है बना 아니 딱 tapado slow tapado bai kai ai jara ta yin ki ba ko ni sa pya tre 하던 로염만 거 공사진 보고 와. 건드려 라 이거. 와크는 야, 야, 우리가. 다 뛰었냐 우리 자진 नु खल पजाइ म चाहिँ लेन ग्रेबो याद सुम हेन्जले नु 64 ꯗꯒꯤ 74 ని ꯂꯩ ai ngan calorie ki gat sik to ni yam cha go hai do यारीबा as bp ju normal le me ꯑꯗꯨ ꯍꯥꯏꯔꯗꯤ ꯕꯣ ꯑꯩꯗꯤ ꯕꯤꯄꯤ ꯍꯥꯏꯅꯤꯕ ꯑꯗꯨꯝ ꯑꯣꯏ ꯂꯩꯔꯤꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯕꯥꯕꯥ ꯍꯟꯖꯜꯍꯧꯔꯦ hai bje ni dai no mai kan mai ko ja sali me je energy me sin na thoktradi blood pressure wan khala dena dena ꯃꯥꯅꯦꯕ ꯊꯥꯒꯤ ꯗꯨꯀꯥꯟꯗꯨꯗ ꯇꯨꯝꯕꯒ ꯆꯥꯕꯒ ꯐꯝꯕꯒ ꯍꯤꯞꯄꯒ ꯁꯨꯝ ꯇꯧ ꯂꯩꯔꯦ ꯀꯩꯝ ꯆꯠꯊꯣꯛꯄ ꯐꯪꯗ꯭ꯔꯕꯅꯤꯅ ꯆꯥꯏꯗꯤ ꯕꯣꯔꯥ ꯕꯣꯔꯥ ꯁꯨꯝ ꯆꯥꯁꯤꯜꯂꯕꯅꯤꯅ ꯑꯗꯨꯝ ꯃꯁꯥꯅ ꯇꯥꯔꯛꯄꯅꯤꯗꯅ ꯑꯗꯩ ꯄꯣꯈꯥꯏ ꯁꯤꯈꯤꯗꯅ ꯑꯩ ꯈꯟꯖꯅꯤ नॉर्मल चौबी आर्टिस्ट की मगन हाई से फोक को ओइगेरा एकता हाई हाई सकले सिदी है माने माने असे चेंजबने माजु पुथोकिनब लेतबदो अदु दुगिने प्रिया थैंक यू प्रिया नंग प्रिया पादो नत्रगा प्रिया एनजी प्रिया हम ओ दबाई पारगा दन सोय चाबो लोइखरे अमुक पला मक दो चाबो लोइखरे अरे सा फनाम चारे खम थु होगो बदा मनिंग कोइ गितबा 너 아까 막 그거 보더니 다 가이살래. 하이디 풀어도 그렇게 와로리 짜고 토끼가. 야기니 이거든. 야기. 그지 쇠야. 라로 실어지라. 로션 봐야래. 공자 봐라. 뭐니 해래. 이미는 톡 되는 거. 상이. 마치 송리링드는 매암나가 정말 그면 비비라가 라이브 하우스고 동상 양보 이행 레바 이제 라이브 안 팔아버네 거기까지. लाइव थाजबगी कैनी काना पाएगद्रा कई भान भी है को हौदे लोबो लेंदना मैम ले बाइजे कोई तमरो द हाइदो कोई कशु ओइ नते बा कोई केमता केनो तो उस नते कोई स्माइला केनो तो नि गाजे केमता खलु देबो त सेंग हायबदा अदंगा सिगी लाइव से त सेंग मपुंग फाबा मदि ओइगरे मपुंग फाबा दि फजना ग सपोर्ट तो बिरगा फजना ग हिबा आइदि मी मंगा तरा दि हेन येंग बिरोइद्रा गान खन बनेबा तो मी फरा मी येंगेबा कावना पोते लाइव येंग बिबा सेंग मैम ले लोई खिनु है ngatang na sum kuy ni sum thalala ni min phuling ba mewra ni koi game ta to inau silong yam phajai okay hai mukbang live or winning ore id hai ay pam so ya loi gi ba loi mukbang live me ta seng mukbang ore kan tang mo degi horaga ji bong ni mai gi de ye wo ko ino iphone pai seng ni mukbang live ba mukbang sao lo ba gi hai di dukan lai ti tai mo ni ran yaw gi isai sak pado ada kitang san bane ba ai som da labuk mamang da pham da lai surma gi mati na sa mo do lo so surma mate ma surma gi mati ama sai ta ba surma gi ta da ba jam pe da de ba surma de ni pi gi de surma ta da ba jam pe da de surma de mamla ba punshigi lambida mamlaba punshigi lambida wakhaye ninghul hanba laira khangpok tangaliba fizigi manini imagi laglo imagi tampata imagi kodonganba laglo imagi tampata imagi
ꯅꯠꯇ꯭ꯔꯣꯁꯦ ꯈꯪꯗꯦ ꯃꯥꯅꯤꯉꯦ ꯀꯣꯔꯣꯡ ꯉꯥꯟꯕꯒꯤꯗꯣ ꯁꯨꯔꯃꯥ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯃꯥꯅꯤ ꯁꯨꯔꯃꯥ ꯁꯛꯄ ꯀꯥꯟꯗ ꯑꯩꯁꯨ ꯁꯨꯔꯃꯥ ꯅꯠꯇꯕ꯭ꯔꯅ ꯈꯜꯂꯤ ꯃꯤ ꯍꯧꯖꯤꯛ ꯀꯣꯔꯣꯡ ꯉꯥꯟꯕꯗꯁꯨ ꯄꯨꯔꯥ ꯃꯩ ꯆꯠꯄ ꯐꯤꯂꯝꯅꯤ ꯃꯥꯅꯤ ꯃꯩ ꯆꯠꯄ ꯃꯤ ꯁꯤꯂꯩꯕꯅ ꯃꯩ ꯆꯠꯂꯤꯁꯦ ꯑꯗꯨ ꯑꯣꯏꯔꯝꯅꯤꯅꯦ ꯀꯣꯔꯣꯡ ꯉꯥꯟꯕꯗ ꯃꯥꯅꯤ ꯁꯤꯂꯩꯕꯅ ꯍꯥꯏꯗꯤ ꯁꯤꯂꯩꯕꯅ ꯃꯩ ꯆꯠꯂꯤꯁꯦ ꯑꯗꯨꯒꯤ ꯐꯤꯂꯝꯗꯨꯗꯅꯦꯕ ꯃꯃꯥꯡꯗ ꯇꯥꯀꯨꯔꯝꯊꯛ ꯀꯩꯀꯥꯗꯗꯤ ꯈꯤꯇꯪ ꯋꯥꯠꯂꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯀꯣꯔꯣꯡ ꯉꯥꯟꯕꯁꯤꯗꯗꯤ ꯃꯃꯤꯠꯁꯨ ꯁꯔꯖꯔꯤ ꯇꯧꯔꯕ ꯀꯩꯅꯣꯝ ꯇꯧꯕꯅꯦ ꯑꯗꯨꯗꯗꯤ ꯄꯨꯔꯥ ꯍꯦꯔꯣꯗ ꯍꯦꯔꯣ ꯃꯥꯜꯂꯦ ꯃꯦꯟ ꯔꯣꯜꯁꯦ ꯄꯨꯔꯥ ꯑꯣꯏꯗ꯭ꯔꯁꯨ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯂꯧꯅꯔꯕꯅꯦꯕ ꯒꯣꯀꯨꯟꯒ ꯐꯤꯂꯝꯒꯤ ꯁꯖꯦꯁꯟ ꯀꯩꯅꯣ ꯇꯧꯅꯕꯩ ꯇꯥꯏꯞꯇ ꯂꯩꯔꯤ ꯃꯥ ꯉꯥꯛꯇ ꯉꯥꯏꯔꯦ ꯀꯩꯅꯣ ꯀꯩꯅꯣꯒ ꯕꯤꯖꯨꯁꯨ ꯈꯤꯇꯪ ꯑꯃꯨꯛ ꯂꯦꯞꯈ꯭ꯔꯦꯗꯅ ꯍꯧꯖꯤꯛ ꯏꯊꯣꯏꯒ ꯀꯩꯅꯣꯒ ꯉꯥꯛꯇ ꯁꯤꯂꯩꯕꯒ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯗꯒꯤ ꯀꯩꯅꯣ ꯈꯔ ꯀꯤꯄꯤꯅ ꯏꯟꯈꯠꯂꯛꯏ ꯈꯔ ꯌꯥꯎꯋꯦ ꯀꯛꯆꯤꯡꯒꯤ ꯔꯇꯅꯥꯗꯣ ꯋꯦꯕ ꯁꯤꯔꯤꯁ ꯀꯌꯥ ꯊꯣꯛꯂꯛꯄꯗ ꯃꯥ ꯑꯃꯨꯛ ꯅꯥꯎꯔꯦꯝꯕꯝ ꯆꯧꯕꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯩ ꯁꯛꯑꯣ ꯄ꯭ꯔꯤꯌꯥ ꯑꯦꯟꯖꯤ ꯄ꯭ꯔꯤꯌꯥ ꯄꯥꯔꯒꯦ ꯕ꯭ꯔꯣ ꯃꯤꯈꯨꯕꯩ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕ ꯑꯃ ꯍꯧꯖꯤꯛꯇ ꯎꯔꯛꯑꯦ ꯅꯍꯥꯟꯈꯩꯗꯤ ꯌꯦꯡꯁꯤꯜꯂꯨꯗꯦ ꯃꯥꯏꯗꯨꯗ ꯄꯤꯛꯇꯛ ꯇꯧꯕ ꯑꯃ ꯌꯥꯎꯔꯤꯗꯣ ꯅꯥꯇꯣꯟ ꯃꯌꯥꯗꯨꯗ ꯀꯩꯅꯣ ꯃꯊꯤꯒ ꯑꯣꯏꯔꯝꯗꯅ ꯃꯒꯨꯟ ꯂꯩꯕ ꯑꯃ ꯍꯧꯖꯤꯛꯇ ꯎꯔꯛꯑꯦ ꯁꯝꯕ꯭ꯔꯨꯁꯤꯔꯣ ꯁꯝꯕꯨ ꯑꯣꯏꯗꯣꯏꯅꯤ ꯁꯤ ꯁꯝꯕ꯭ꯔꯨꯁꯦ ꯌꯥꯝ ꯐꯠꯇꯦ ꯍꯥꯏꯕꯅꯦꯕ ꯍꯥꯏꯗꯤ ꯄꯤ ꯇꯥꯐꯝꯗ ꯊꯨꯡꯕꯒꯤ ꯌꯥꯝ ꯀꯞꯀꯜꯂꯦ ꯍꯥꯏꯕꯅꯦ ꯑꯗꯣ ꯑꯩꯗꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯁꯨꯀꯞ ꯀꯞꯀꯟꯗꯦ ꯑꯗꯨꯒ ꯑꯗꯨ ꯅꯠꯇꯤꯌꯦ ꯀꯞꯄ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯆꯠꯂꯛꯏꯁꯦ ꯁꯤꯗ ꯍꯦꯛ ꯃꯤꯆꯤ ꯁꯩꯗ ꯑꯃꯨꯕ ꯑꯃ ꯂꯩꯇ꯭ꯔꯥ ꯁꯨꯃꯥꯏꯅ ꯄꯤ ꯇꯥꯐꯝꯗ ꯇꯧꯕꯁꯤꯁꯨ ꯀꯞꯀꯜꯂꯦꯅ ꯍꯥꯏꯕꯅꯦꯕ ꯁꯤꯒꯨꯝꯕꯁꯤꯅꯦꯕ ꯃꯤꯄꯥꯟꯗ ꯁꯝꯕꯨ ꯂꯩꯕꯁꯤ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯗꯣ ꯅꯪꯒꯤ ꯃꯤꯄꯥꯟꯁꯦ ꯑꯁ ꯀꯌꯥꯝ ꯒꯦꯞ ꯂꯩꯅ ꯃꯥꯏ ꯃꯤꯄꯥꯟ ꯃꯥ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯁꯤꯗ ꯂꯩꯔꯤꯁꯤꯗꯤ ꯄꯤ ꯇꯥꯐꯝ ꯁ꯭ꯋꯥꯏꯗꯅꯦ ꯅꯪ ꯂꯩꯗꯣ ꯁꯤꯗ ꯇꯥꯔꯛꯇꯣꯏꯅꯦ ꯑꯗꯣ ꯄꯤꯁꯦ ꯃꯤꯁꯤꯒꯤ ꯃꯤꯠꯂꯨ ꯄꯔꯦꯡ ꯑꯣ ꯅꯪꯒꯤꯗꯤ ꯄꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯅꯥꯀꯟ ꯆꯠꯈꯤꯕ ꯑꯣꯏꯔꯦ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯄꯤ ꯇꯥꯀꯥꯟꯗ ꯁꯤꯒꯤ ꯍꯥꯟꯅ ꯂꯣꯏ ꯄꯔꯦꯡ ꯁꯤ ꯍꯥꯟꯅ ꯂꯣꯏ ꯊꯣꯛꯂꯛꯀꯅꯦꯕ ꯊꯨꯝꯃꯛꯏꯗꯨꯗꯤ ꯁꯤ ꯍꯥꯟꯅ ꯊꯨꯝꯃ ꯄꯤꯗ ꯃꯇꯨꯡ ꯑꯗ ꯀꯣꯟꯅ ꯇꯥꯔꯛꯀꯗꯣꯏꯅꯦꯕ ꯇꯥꯖꯔꯛꯄꯅꯤꯗꯅ ꯑꯣ ꯑꯗ ꯃꯤ ꯁ꯭ꯋꯥꯏꯗ ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯗ ꯇꯥꯕ ꯂꯩꯗꯨꯗꯤ ꯄꯤ ꯇꯥꯕ ꯅꯪ ꯁꯤ ꯃꯄꯥꯗꯤ ꯇꯥꯔꯛꯑꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯦꯃꯦꯔꯥꯗꯣ ꯐꯖꯅ ꯊꯝꯃꯣ ꯍꯥꯏ ꯀꯩꯗꯧꯔꯣ ꯀꯦꯃꯦꯔꯥ ꯍꯥꯏ ꯑꯟꯖꯤꯟ ꯕ꯭ꯔꯗꯔ ꯆꯥꯕ ꯂꯣꯏꯔꯕꯣ ꯂꯣꯏꯈꯔꯦ ꯆꯥꯕ ꯂꯣꯏꯈꯔꯦ ꯕ꯭ꯔꯣ ꯏꯁꯩ ꯑꯃꯒ ꯏꯟꯇꯔꯦꯁꯇꯤꯡ ꯐꯦꯛ ꯕ꯭ꯔꯣ ꯏꯁꯩ ꯑꯃꯒ ꯁꯛꯂꯛꯑꯣ ꯀꯔꯤ ꯕ꯭ꯔꯣ ꯆꯥꯛ ꯏꯁꯩ ꯆꯥꯔꯕꯣ ꯁꯛꯇꯣꯏꯁꯤꯕꯣ ꯆꯥꯛ ꯆꯥꯕ ꯂꯣꯏꯈ꯭ꯔꯦ ꯃꯁꯤꯗ ꯍꯧꯖꯤꯛ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯁꯛꯂꯛꯑꯣ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯁꯛꯂꯛꯑꯒꯦ ꯀꯔꯝꯕ ꯏꯁꯩꯅꯣ ꯑꯃ ꯍꯦꯛꯇ ꯁꯛꯑ ꯂꯣꯏꯔꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯈꯔ ꯐꯖꯕ ꯂꯩꯗꯅ ꯍꯥꯏꯗꯤ ꯑꯃ ꯍꯦꯛꯇ ꯁꯛꯑꯒꯦ ꯈꯨꯅꯥꯏꯁꯤꯡꯅ ꯊꯥꯕ ꯅꯤꯉꯣꯜꯒꯤ ꯐꯤꯗꯥꯅꯤ ꯏꯒꯤ ꯃꯩ ꯈꯣꯡꯒꯨꯜ ꯃꯨꯊꯤꯗꯅꯕ ꯄꯣꯛꯀꯩꯅꯤ ꯂꯟꯀꯩꯅꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯈꯨꯅꯥꯏꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯟꯅꯕꯅꯤ ꯈꯥꯝꯕꯤ ꯃꯩꯍꯧꯔꯕ ꯃꯄꯥꯎ ꯃꯥꯏꯀꯩ ꯇꯝꯅ ꯈꯥꯝꯕꯤ ꯃꯩꯍꯧꯔꯕ ꯃꯄꯥ ꯃꯥꯏꯀꯩ ꯇꯝꯅ ꯈꯣꯡꯁꯥꯟꯅꯔꯛꯂꯤꯕꯁꯤ ꯅꯨꯡꯁꯤ ꯄꯨꯟꯁꯤꯠꯅꯕꯅꯤ ꯈꯣꯡꯁꯥꯟꯅꯔꯛꯂꯤꯕꯁꯤ ꯅꯨꯡꯁꯤ ꯄꯨꯟꯁꯤꯠꯅꯕꯅꯤ ꯂꯥꯛꯂꯤ ꯍꯣ ꯂꯥꯛꯂꯤ ꯍꯤꯌꯥꯡꯒꯩ ꯊꯥꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯤꯅꯤ ꯄꯥꯟꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯊꯦꯡꯛ ꯌꯨ ꯃꯇꯦꯛ ꯃꯇꯦꯛꯅꯤ ꯃꯌꯥꯝ ꯀꯩꯅꯣꯒꯤꯅꯦ ꯑꯩꯈꯣꯏꯒꯤ ꯅꯤꯔꯟꯖꯟꯒꯤ ꯌꯥꯝ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕ ꯏꯁꯩ ꯑꯃ ꯂꯩꯌꯦꯕ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯍꯥꯏꯇꯥꯔꯦ ꯀꯦ ꯇꯦꯟꯊꯥꯒ ꯌꯧꯈꯤꯕ ꯃꯇꯦꯛ ꯑꯃ ꯍꯥꯏꯗꯤ ꯌꯥꯝ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯚꯣꯏꯁ ꯑꯅꯤꯗꯣ ꯀꯩ ꯍꯥꯏꯅꯤ ꯑꯅꯤꯃꯛ ꯁꯛꯆꯜꯂꯛꯄꯗꯣ ꯑꯗꯨꯒꯤ ꯃꯇꯦꯛꯇꯣ ꯃꯥ ꯁꯦꯀꯦꯟ ꯇꯔꯥꯃꯨꯛꯇꯪ ꯔꯦꯁ ꯂꯩꯍꯜꯂꯒ ꯁꯛꯂꯛꯀꯦꯕ ꯑꯗꯨꯒꯤ ꯍꯥꯏꯗꯤ ꯃꯥ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕꯅꯦꯕ ꯑꯗꯨꯒꯤ ꯃꯥꯒꯤ ꯑꯦꯀꯥꯎꯟꯁꯦ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯈꯤꯗꯕꯗꯤ ꯆꯦꯅꯦꯜꯗꯣ ꯀꯛꯊꯠ ꯍꯥꯏꯗꯤ ꯃꯥꯒꯤ ꯄꯦꯖꯇꯣ ꯀꯛꯊꯠꯈ꯭ꯔꯦꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯕꯗꯒꯤ ꯑꯗꯣ ꯅꯧꯅ ꯃꯥꯒꯤ ꯆꯦꯅꯦꯜ ꯑꯃ ꯂꯩꯕꯅꯦꯕ ꯃꯤꯡ ꯆꯞ ꯃꯥꯟꯅꯗꯥꯏꯅꯦ ꯅꯤꯔꯟꯖꯟ ꯁꯨꯝꯈꯥꯝ ꯅꯤꯔꯟꯖꯟ ꯆꯨꯡꯈꯥꯝꯅ ꯑꯗꯣ ꯍꯣꯔꯦꯟ ꯀꯩꯅꯣ ꯇꯧꯕꯤꯕ ꯑꯣꯏꯇꯥꯔꯗꯤ ꯍꯣꯔꯦꯟ ꯍꯥꯏꯐꯦꯠ ꯌꯦꯡꯕꯤꯌꯣ ꯍꯥꯏꯗꯤ ꯄꯥꯝꯕꯤ ꯄꯥꯝꯗꯦ ꯍꯥꯏꯕꯗꯨꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯛꯑꯣꯒ ꯇꯧꯕꯗꯣ ꯇꯧꯖꯔꯣꯏꯕ ꯇꯁꯦꯡꯅ ꯍꯥꯏꯕꯗꯣ ꯑꯄꯥꯝꯕ ꯃꯤꯉꯩꯗ ꯌꯦꯡꯉꯒ ꯇꯧꯕꯤꯌꯣꯕ ꯍꯣꯔꯦꯟ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯥꯒꯤ ꯚꯥꯏꯔꯦꯜ ꯆꯠꯂꯦ ꯍꯥꯏꯕ ꯏꯁꯩꯗꯣ ꯍꯣꯔꯦꯟ ꯍꯧꯖꯤꯛ ꯁꯛꯍꯜꯂꯛꯀꯦꯕꯀꯣ ꯐꯖꯕꯅꯦꯕ ꯑꯗꯣ ꯏꯁꯩꯁꯦ ꯁꯤꯗ ꯑꯩꯈꯣꯏꯁꯨ ꯂꯝꯃꯥꯡ ꯁꯨꯃꯥꯏ ꯁꯨꯝ ꯁꯛꯄꯗꯨꯐꯥꯎꯗ ꯑꯗꯨꯝ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦꯕ ꯑꯗꯨꯒ ꯐꯖꯅ ꯏꯁꯇꯨꯗꯤꯑꯣꯒ ꯇꯧꯔꯗꯤꯅꯦ ꯐꯖꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯣꯏ ꯁꯤꯡꯒꯔꯅꯒ ꯇꯧꯔꯤꯕ ꯁꯤꯗꯒ ꯇꯧ ꯇꯥꯔꯗꯤ ꯐꯖꯅꯤ ꯈꯜꯂꯦꯕ ꯑꯗꯣ ꯃꯥꯗꯤ ꯄꯨꯊꯣꯛꯄꯤꯅꯕ ꯂꯩꯇꯕꯗꯣ ꯑꯗꯨꯗꯨꯒꯤꯅꯦꯕ ꯈꯪꯕ꯭ꯔꯥ ꯐꯦꯃꯤꯂꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯑꯣꯏꯕ ꯍꯥꯏꯗꯤ ꯈꯨꯌꯝ ꯈꯨꯗꯤꯡꯃꯛꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯄꯩꯁꯥ ꯉꯥꯛꯇꯅꯤꯗ ꯏꯁꯇꯨꯗꯤꯑꯣ ꯑꯃꯗ ꯏꯁꯩ ꯔꯦꯀꯣꯔꯠ ꯂꯧꯕ ꯍꯥꯏꯔꯤꯁꯦ ꯄꯩꯁꯥ ꯉꯥꯛꯇꯅꯦꯕ ꯑꯗꯨꯗꯨꯒꯤꯅꯦꯕ ꯀꯦꯃꯦꯔꯥꯗꯣ ꯐꯩꯅ ꯊꯥꯕꯤꯌꯨ ꯏꯕꯨꯡ ꯆꯥꯛ ꯆꯪꯉꯕꯣ
ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯐꯩꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯣꯏ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯣ ꯆꯨꯝꯃꯤ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏꯗꯤ ꯐꯩꯅ ꯊꯝꯒꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯎꯗꯦꯕ ꯍꯧꯖꯤꯛ ꯏꯁꯩꯗ ꯁꯛꯄ ꯌꯥꯅꯤꯗꯅ ꯌꯥꯅꯤ ꯑꯗꯨꯒꯤ ꯃꯇꯦꯛꯇꯣ ꯀꯩꯅꯣ ꯅꯨꯄꯥꯒꯤ ꯍꯧꯔꯛꯄꯗꯣ ꯅꯨꯄꯤ ꯃꯇꯦꯛ ꯑꯃ ꯅꯨꯄꯥ ꯑꯃ ꯂꯧꯕ ꯑꯗꯨꯏꯔꯣ ꯅꯪ ꯍꯧꯕꯗꯣ ꯑꯗꯨꯒꯤ ꯃꯥꯅꯤ ꯅꯨꯄꯤꯅ ꯍꯧꯕ ꯅꯠꯇ꯭ꯔꯥ ꯅꯪꯒꯤ ꯊꯃꯣꯏ ꯂꯥꯏꯌꯨꯝꯗ ꯄꯛꯂꯤꯕ ꯑꯩꯅꯁꯨ ꯌꯥꯝ ꯄꯥꯝꯕ ꯃꯇꯦꯛ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯃꯣꯏ ꯑꯗꯨꯒꯤ ꯏꯁꯇꯨꯗꯤꯑꯣꯗꯣ ꯀꯔꯤꯕ ꯇꯥꯟꯊꯥ ꯏꯁꯇꯨꯗꯤꯑꯣ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯗꯥꯏꯅꯦ ꯇꯟꯊꯥ ꯏꯁꯇꯨꯗꯤꯑꯣꯅꯤ ꯑꯗꯨ ꯏꯁꯩꯗꯣ ꯁꯛꯍꯜꯂꯛꯈꯤꯕ ꯌꯥꯝ ꯐꯖꯕꯅꯦ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕꯅꯦꯕ ꯑꯦꯀꯦ ꯇꯦꯟꯊꯥꯒ ꯌꯧꯈꯤꯕꯅꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯐꯖꯕꯗꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯦꯅꯦꯜꯗꯣ ꯌꯥꯗꯕꯗꯒꯤ ꯀꯛꯊꯠꯈꯤꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯦꯛꯇꯣ ꯁꯛꯍꯜꯂꯛꯈꯤꯕ ꯆꯠꯂꯛꯀꯦ ꯃꯇꯦꯛꯇꯨꯃꯀꯣ ꯐꯖꯅ ꯑꯝꯇ ꯅꯩꯊꯔꯛꯑꯣ ꯅꯪꯒꯤ ꯊꯃꯣꯏ ꯂꯥꯏꯌꯨꯝꯗ ꯄꯛꯂꯤꯕ ꯁꯦꯡꯂꯕ ꯂꯥꯏꯖꯍꯤꯔꯤ ꯍꯥꯏꯖꯒꯦ ꯅꯪꯒꯤ ꯊꯃꯣꯏ ꯂꯥꯏꯌꯨꯝꯗ ꯄꯛꯂꯤꯕ ꯁꯦꯡꯂꯕ ꯂꯥꯏꯖꯍꯤꯔꯤ ꯍꯥꯏꯖꯒꯦ ꯅꯨꯡꯁꯤꯒꯤ ꯏꯔꯦꯛꯅ 이제 어이도나 찔리버니 아이게 타모이 라윤다 농식이 이리나 이제 어이도나 찔리버니 아이게 타모이 라윤다 타모이 아니나 아무따 오이나봐 ꯃꯩ ꯆꯠꯄꯅꯦ ꯍꯥꯏꯕ ꯁꯤ ꯃꯇꯦꯛꯁꯦ ꯑꯩ ꯍꯟꯖꯟ ꯌꯦꯡꯉꯦꯕ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯐꯖꯩ ꯀꯦꯃꯦꯔꯥ ꯀꯃꯦꯟ ꯑꯣꯏꯅ ꯄꯥꯔꯛꯑꯣ ꯍꯥꯏꯗꯤ ꯀꯃꯦꯟꯁꯦ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯗꯥꯏꯔꯦꯛ ꯀꯩꯅꯣꯗꯒꯤ ꯂꯥꯏꯚ ꯊꯥꯕ ꯚꯤꯗꯤꯑꯣ ꯀꯩꯅꯣ ꯐꯣꯟꯁꯤꯗꯩ ꯅꯠꯇꯦꯕ ꯄꯥꯏꯁꯦ ꯍꯥꯏꯗꯤ ꯆꯪꯁꯤꯜꯂ ꯄꯥꯕꯗꯣ ꯑꯗꯨꯅ ꯈꯤꯇꯪ ꯏꯁꯂꯣ ꯆꯠꯄ ꯂꯥꯛꯄꯗꯣ ꯁꯤꯗ ꯀꯩ ꯈꯨꯕꯁꯅꯣ ꯕꯣꯏꯁꯤꯗꯤ ꯆꯥꯎꯕ ꯁꯤꯡꯉꯩ ꯑꯗꯩ ꯄꯨꯊꯣꯛꯄꯤꯅꯕ ꯑꯃꯇꯪ ꯂꯩꯔꯗꯤꯀꯣ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯇꯧꯍꯟꯅꯤꯡꯕꯗꯣ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯐꯖꯔꯛꯑꯅꯤ ꯍꯥꯏꯕ ꯅꯠꯇꯦꯕ ꯍꯥꯏꯗꯤ ꯑꯃꯨꯛꯇꯪ ꯌꯦꯡꯍꯟꯅꯤꯡꯕꯗꯣ ꯄꯨꯊꯣꯛꯐꯝꯗꯣ ꯐꯖꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯗꯤ ꯃꯐꯝ ꯐꯖꯅ ꯈꯪꯉꯕ ꯑꯣꯏꯇꯥꯔꯗꯤ ꯑꯝꯇꯪ ꯄꯨꯊꯣꯛꯑꯒ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯍꯟꯅꯤꯡꯕꯗꯣ ꯍꯥꯏꯗꯤ ꯐꯖꯔꯛꯑꯅꯤ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯅꯤ ꯍꯥꯏꯕ ꯅꯠꯇꯦꯕ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯍꯟꯅꯤꯡꯕꯗꯣ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯝꯇꯪ ꯌꯦꯡꯍꯟꯅꯤꯡꯉꯦꯕ ꯌꯥꯝꯅ ꯇꯝ ꯇꯧꯕ ꯍꯧꯔꯛꯑꯒꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯅꯪꯁꯦ ꯀꯩꯅꯣꯝꯃ ꯍꯥꯏꯔꯤ ꯃꯤꯈꯨꯕ ꯃꯨꯛꯕꯥꯡ ꯃꯉꯥꯟ ꯁꯅꯥ ꯐꯤꯂꯝ ꯌꯦꯡꯕ ꯂꯥꯛꯄꯤꯌꯨ ꯃꯉꯥꯟ ꯁꯅꯥ ꯐꯤꯂꯝ ꯃꯉꯥꯜ ꯁꯅꯥ ꯍꯥꯏ ꯐꯤꯂꯝꯗꯣ ꯌꯦꯡꯕ ꯂꯥꯛꯑꯣ ꯍꯥꯏꯔꯅꯤ ꯀꯩ ꯅꯨꯃꯤꯠꯇ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯗꯤ ꯃꯐꯝ ꯀꯩꯀꯥ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯗꯤ ꯑꯩ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅꯀꯣ ꯃꯉꯥꯜ ꯁꯅꯥ ꯐꯤꯂꯝ ꯐꯤꯂꯝ ꯌꯦꯡꯕꯁꯦ ꯄꯥꯛ ꯆꯠꯀꯟꯗꯦꯕ ꯆꯠꯀꯟꯗꯦ ꯍꯥꯏꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯄꯨꯗꯤ ꯈꯤꯇꯪ ꯐ꯭ꯔꯤ ꯑꯣꯏꯔꯦꯕ ꯍꯥꯟꯅ ꯊꯕꯛ ꯁꯨꯕ ꯀꯩꯀꯥ ꯆꯠꯄꯅꯤꯅ ꯃꯇꯝ ꯁꯨꯡꯐꯪ ꯐꯪꯗꯦꯕ ꯑꯩ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯐꯤꯂꯝꯁꯦ 3ꯂꯛ ꯌꯦꯡꯉꯦꯕ ꯍꯣꯜꯗ ꯊꯕꯥꯇꯣꯟꯅꯦ ꯑꯗꯩꯗꯤ ꯃꯤꯁꯇꯔ ꯈꯗꯥꯡꯅꯦ ꯑꯗꯣ ꯑꯃꯗꯣ ꯀꯩꯅꯣ ꯅꯍꯥꯟꯒꯤ ꯌꯦꯡꯕꯗꯨꯒ ꯍꯥꯏꯗꯤ 4 ꯁꯨꯔꯦ ꯐꯤꯂꯝ 4 ꯈꯛꯇ ꯉꯥꯏꯔꯤ ꯅꯍꯥꯟꯒꯤ ꯀꯩ ꯐꯤꯂꯝꯅꯣ ꯅꯍꯥꯟ ꯑꯩꯈꯣꯏ ꯀꯔꯤꯕ ꯇꯝꯅꯂꯥꯏ ꯑꯩꯒꯤ ꯅꯨꯄꯤ ꯇꯝꯅꯂꯥꯏ ꯍꯥꯏꯕ ꯀꯩꯅꯣ ꯑꯗꯨꯅꯦ ꯑꯗꯩꯗꯤ ꯑꯗꯨꯅ ꯂꯦꯇꯦꯁꯅꯦ ꯑꯩꯒꯤ ꯅꯨꯄꯤ ꯇꯝꯅꯂꯥꯏꯁꯦ ꯑꯗꯨꯗꯣ ꯑꯃꯒ ꯑꯗꯨꯒ ꯄꯨꯟꯁꯤꯗꯨ ꯐꯤꯂꯝ 4ꯈꯛ ꯌꯦꯡꯅꯉꯥꯏ ꯍꯣꯜꯗ ꯊꯕꯥꯇꯣꯟꯗꯤ ꯍꯤꯠ ꯆꯠꯈꯤꯕꯅꯦꯍꯦ ꯐꯤꯂꯝ ꯍꯣꯜꯗ ꯅꯪꯗꯤ 3ꯂꯛ ꯀꯩꯅꯣ ꯌꯦꯡꯍꯧꯗꯥꯏꯅꯦ ꯊꯕꯥꯇꯣꯟꯗ ꯌꯦꯡꯉꯦ 3ꯂꯛ ꯌꯦꯡ ꯆꯠꯂꯦ ꯀꯣꯡꯐꯨ ꯕ꯭ꯔꯗꯔ ꯔꯤꯀ꯭ꯋꯦꯁ ꯑꯝꯇ ꯏꯁꯩꯁꯦ ꯀꯨꯡꯐꯨ ꯂꯣꯏꯅ ꯕ꯭ꯔꯗꯔꯁꯦ ꯑꯩꯉꯣꯟꯗꯅꯤ ꯉꯁꯥꯏꯗꯩ ꯍꯥꯏꯔꯤꯁꯤꯗꯤ ꯂꯣꯏꯅ ꯇꯥꯕ ꯅꯨꯡꯉꯥꯏ ꯁꯛꯎꯗꯅ ꯌꯥꯝꯅ ꯍꯩ ꯏꯁꯩꯁꯤꯡꯗꯣ ꯑꯝꯇ ꯁꯛꯂꯛꯑꯣ ꯂꯥꯏꯔꯤꯛ ꯄꯥꯗꯕ ꯑꯩꯗꯤ ꯆꯪꯕ꯭ꯔꯥ ꯌꯦꯡꯖꯒꯦ ꯑꯔꯕꯤꯟꯒꯤ ꯌꯩ ꯀꯣꯡꯐꯨ ꯕ꯭ꯔꯗꯔ ꯁꯦꯠ ꯁꯣꯡ ꯑꯝꯇ ꯁꯛꯂꯛꯑꯣ ꯑꯔꯕꯤꯟꯒꯤ ꯑꯔꯕꯤꯟꯒꯤ ꯏꯁꯩ ꯅꯣꯡꯗꯝꯕ ꯑꯔꯕꯤꯟꯒꯤ ꯑꯩꯅ ꯄꯥꯝꯕ ꯏꯁꯩ ꯑꯃ ꯂꯩꯌꯦ ꯑꯔꯕꯤꯟ ꯃꯣꯏꯔꯥꯡꯊꯦꯝ ꯑꯔꯕꯤꯟ ꯁꯣꯏꯕꯝ ꯑꯅꯤꯅ ꯁꯛꯄ ꯏꯁꯩ ꯑꯃꯀꯣ ꯑꯗꯨ ꯁꯛꯂꯛꯑꯣ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣ ꯑꯔꯕꯤꯟꯒꯤꯗꯣ ꯑꯗꯨ ꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯏꯁꯩ ꯑꯃ ꯂꯥꯛꯑꯦꯁꯦ ꯍꯦꯟꯖꯨ ꯅꯍꯥ ꯂꯥꯛꯑꯦ ꯃꯇꯦꯛ ꯁꯛꯂꯛꯀꯦꯀꯣ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣ ꯁꯦꯠ ꯁꯣꯡꯗ ꯍꯥꯟꯅ ꯁꯛꯑꯝꯃꯣ ꯑꯗꯨꯒ ꯁꯤ ꯍꯦꯟꯖꯨ ꯅꯍꯥꯁꯦ ꯑꯀꯥꯏꯕ ꯃꯤꯡꯁꯦꯜ ꯅꯠꯇꯦ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕ ꯀꯥꯏꯔꯕ ꯑꯩꯒꯤ ꯊꯃꯣꯏꯅꯤ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯅꯪꯒꯤ ꯃꯃꯤꯁꯤꯡꯅ ꯂꯛꯅꯕꯒꯨꯝ ꯑꯣꯠꯂꯔꯦ ꯊꯃꯣꯏꯗ ꯍꯣ ꯂꯛꯅꯕꯒꯨꯝ ꯑꯣꯠꯂꯔꯦ ꯊꯃꯣꯏꯁꯤ ꯑꯀꯥꯏꯕ ꯃꯤꯡꯁꯦꯜ ꯅꯠꯇꯦ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕ ꯊꯦꯡꯛ ꯌꯨ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯁꯣꯡꯅꯦ ꯁꯤ ꯏꯁꯩꯁꯦ ꯍꯦꯟꯖꯨ ꯅꯍꯥ
ꯁꯤꯅꯗꯤ ꯐꯥꯗꯦꯀꯣ ꯁꯦ ꯅꯣꯏ ꯐꯥꯕ ꯏꯁꯨꯅꯥꯁꯦ ꯑꯩꯁꯨ ꯐꯥꯗꯦꯕ ꯑꯩꯈꯣꯏꯒꯤ ꯁꯛꯄꯗꯤ ꯌꯥꯝꯅ ꯁꯛꯆꯅꯤꯡꯕꯗꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯐꯖꯕ ꯏꯁꯩ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯏꯁꯩꯁꯤꯅ ꯌꯥꯝ ꯐꯖꯩꯌꯦꯕ ꯀꯩꯅꯣꯗ ꯁꯨꯔꯗꯤ ꯂꯣꯏ ꯈꯪꯉꯒꯅꯦ ꯃꯌꯦꯛꯁꯤ ꯌꯦꯡꯗ꯭ꯔꯗꯤ ꯐꯥꯗꯕꯩ ꯃꯑꯣꯡꯗ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯣ ꯃꯇꯦꯛ ꯑꯃ ꯑꯐꯥꯕ ꯃꯇꯦꯛꯇꯣ ꯁꯛꯂꯛꯀꯦ ꯁꯣꯏꯕ ꯌꯥꯎꯔꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯉꯥꯎꯑꯣ ꯊꯥꯏꯅꯩ ꯋꯥꯔꯤꯅꯤ ꯇꯧꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯕꯅꯦꯕ Wari amali gitaro mamangay lamta thangay wari ni Kaure Gigi moirang leibakta Thorak lene henjunado Tingnarare masano lairo limbiga Sabi ibungo nungsiba Lamta thangzagi numita Ningolgi sangayda lakpiyu Kongdoy birau nungsiba nangbu ꯁꯤꯒꯤ ꯏꯁꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗ꯭ꯔꯦꯁꯀ ꯇꯧꯔꯒ ꯃꯉꯥꯡꯒꯤꯒ ꯇꯧꯔꯒ ꯔꯦꯠꯀ ꯁꯨꯠ ꯇꯧꯔꯒ ꯑꯩꯈꯣꯏ ꯏꯐꯦꯛ ꯇꯛ ꯊꯣꯛꯍꯜꯂꯒ ꯐꯣꯇꯣ ꯆꯦꯟꯖ ꯇꯛ ꯇꯧꯕꯤꯗꯣ ꯈꯨꯐꯖ ꯑꯃ ꯇꯧꯋꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤꯅ ꯃꯅꯤꯄꯨꯔꯒꯤꯁꯨ ꯋꯥꯠꯇꯦꯕ ꯐꯖꯕ ꯃꯌꯥꯝꯁꯦ ꯃꯤꯒꯤ ꯂꯝꯅ ꯐꯖꯕꯅ ꯃꯆꯦꯠ ꯃꯀꯥꯏ ꯃꯇꯠ ꯃꯌꯥ ꯁꯦꯠꯂꯒ ꯀꯨꯆꯨ ꯀꯨꯃꯦꯟꯗꯨꯝ ꯉꯧꯔꯕꯅꯤꯅ ꯕꯤꯀꯤꯅꯤꯗ ꯁꯦꯠꯂ ꯊꯣꯛꯂꯒ ꯐꯖꯔꯛꯄ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯑꯔꯩꯕ ꯐꯩꯖꯣꯝꯅꯤ ꯈꯪꯗꯦ ꯐꯤꯒꯥꯅꯤ ꯈꯪꯗꯦ ꯃꯆꯨ ꯃꯆꯨ ꯁꯂꯥꯏ ꯇꯔꯦꯠꯁꯤꯅ ꯃꯌꯥꯝ ꯂꯣꯏ ꯌꯣꯝꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯃꯤꯇꯧ ꯇꯝꯕ ꯍꯥꯏꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤꯇꯧ ꯇꯝꯕ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯇꯝꯒꯗꯕꯅꯦꯕ ꯑꯐꯕꯗ ꯇꯝꯍꯧꯗ꯭ꯔꯗꯤ ꯍꯥꯏꯗꯤ ꯑꯥꯏ ꯑꯦꯁ ꯑꯃꯒꯤ ꯃꯇꯧ ꯇꯝꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯥꯏ ꯑꯦꯁꯀꯤ ꯃꯇꯧ ꯇꯝꯕꯗꯨꯕꯨ ꯃꯤꯇꯧ ꯇꯝꯃꯦꯅ ꯇꯣꯛꯊꯣꯛꯑꯗꯤ ꯀꯩꯝ ꯑꯣꯏꯔꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯊꯕꯛꯇ ꯃꯇꯧ ꯇꯝꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯈꯥ ꯊꯥꯕꯅ ꯇꯧꯕ ꯑꯣꯏꯔꯁꯨ ꯏꯊꯛ ꯊꯣꯡꯕꯅ ꯑꯣꯏꯔꯁꯨ ꯏꯔꯣꯟꯅ ꯑꯣꯏꯔꯁꯨ ꯑꯐꯕ ꯊꯕꯛ ꯃꯇꯧ ꯇꯝꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯍꯦꯖꯨꯅꯥꯁꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯒ ꯁꯛꯄꯨꯗꯤ ꯍꯩꯖꯗꯕ ꯍꯥꯏꯇꯥꯔꯦ ꯆꯥꯎꯕꯁꯤꯡ ꯀꯩꯅꯣ ꯆꯥꯗ꯭ꯔꯤꯕꯣ ꯆꯥꯔꯦ ꯆꯥꯛ ꯇꯣꯛꯈ꯭ꯔꯦ ꯆꯥꯎꯕꯁꯤꯡ ꯌꯥꯝ ꯐꯖꯩ ꯃꯅꯤ ꯏꯁꯄꯤꯁꯦꯜ ꯇꯦꯂꯦꯟ ꯍꯥꯏꯁꯦ ꯊꯝꯖꯤꯟꯕ ꯌꯥꯗꯦ ꯌꯥꯝꯅ ꯐꯖꯩ ꯃꯥꯅꯦ ꯊꯦꯡꯀ꯭ꯌꯨ ꯖꯣꯁꯤꯌꯥ ꯕ꯭ꯔꯍ꯭ꯃꯆꯥꯔꯤ ꯃꯌꯨꯝ ꯌꯥꯝ ꯍꯩ ꯌꯥꯝ ꯍꯩ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯁꯩꯔꯣꯝꯗ ꯂꯣꯏ ꯑꯗꯨ ꯂꯥꯛꯇꯣꯔꯦ ꯆꯨꯝꯃꯤ ꯅꯨꯡꯁꯤ ꯏꯁꯩ ꯁꯛꯅ ꯁꯛꯅ ꯏꯁꯩ ꯀꯥꯟꯗ ꯃꯌꯦꯛ ꯁꯨꯔꯣꯏ ꯗꯥꯛ ꯂꯥꯛꯄꯗꯣ ꯃꯌꯦꯛꯁꯦ ꯍꯥꯏꯔꯛꯄ ꯑꯗꯩ ꯑꯗꯨꯝ ꯍꯥꯏꯗꯣ ꯂꯣꯏꯕꯤ ꯁꯅꯥꯏꯁꯦ ꯑꯁꯤ ꯑꯣꯏꯗꯤ ꯈꯪꯉꯦꯗꯅ ꯅꯨꯡꯁꯤ ꯏꯁꯩ ꯁꯛꯅ ꯁꯛꯅ ꯆꯨꯝꯅ ꯑꯩꯅ ꯐꯝꯂꯤ ꯇꯣꯔꯕꯥꯟꯁꯤꯗ ꯍꯤ ꯂꯥꯛꯄ ꯉꯥꯏꯔꯤ ꯍꯤ ꯂꯥꯛꯄ ꯉꯥꯏꯔꯤ ꯃꯪꯂꯥꯟ ꯀꯌꯥ ꯃꯪꯈꯤ ꯑꯩꯅ ꯇꯣꯔꯕꯥꯟꯁꯤꯗ ꯐꯝꯅ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯅꯣꯛꯍꯜꯂꯤ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯀꯞꯍꯜꯂꯤ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯅꯣꯛꯍꯜꯂꯤ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯀꯞꯍꯜꯂꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯨꯔꯗ ꯑꯄꯥꯝꯃꯤ ꯍꯧꯃꯩꯔꯥꯟ ꯕꯤꯁꯥꯡ ꯃꯥꯡꯗ ꯖꯒꯣꯏ ꯁꯥꯔꯝꯂꯒ ꯀꯥꯟꯅꯗꯔꯦ ꯈꯜꯂꯕꯔꯥ ꯃꯇꯝ ꯂꯣꯏꯔꯦ ꯍꯜꯂꯒꯦꯔꯥ ꯄꯨꯟꯁꯤ ꯏꯁꯩ ꯁꯛꯅ ꯁꯛꯅ ꯑꯩꯅ ꯐꯝꯂꯤ ꯇꯣꯔꯕꯥꯟꯁꯤꯗ ꯍꯤ ꯂꯥꯛꯄ ꯉꯥꯏꯔꯤ ꯍꯤ ꯂꯥꯛꯄ ꯉꯥꯏꯔꯤ ꯏꯁꯩ ꯁꯛꯀꯥꯟꯗ ꯀꯩꯅꯣꯝ ꯌꯥꯗꯦ ꯍꯥꯏꯕ ꯑꯩꯈꯣꯏꯗꯤꯅꯦ ꯏꯁꯩꯒꯤ ꯂꯥꯏꯟꯁꯤꯗꯤ ꯈꯪꯕ꯭ꯔ ꯖꯣꯔ ꯁꯛꯊꯈꯤꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯇꯥꯟꯊꯥ ꯂꯩꯁꯤꯗꯤ ꯑꯗꯨꯝ ꯆꯥꯕ ꯑꯣꯏꯕ ꯈꯪꯒꯗꯕ ꯃꯤꯈꯨꯕ ꯃꯨꯛꯕꯥꯡ ꯀꯩ ꯂꯝꯗꯩꯅꯣ ꯑꯩꯁꯨ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝꯗꯒꯤꯅꯤ ꯖꯣꯏꯁꯤꯌꯥ ꯕ꯭ꯔꯍ꯭ꯃꯆꯥꯔꯤ ꯃꯥꯗꯤ ꯌꯥꯝ ꯆꯨꯝꯃꯤ ꯍꯩ ꯅꯥꯎꯔꯦꯝꯕꯝ ꯆꯥꯎꯕꯤ ꯃꯇꯨꯡ ꯂꯥꯏꯞꯇ ꯏꯕꯨꯡ ꯅꯤꯔꯟꯖꯟ ꯌꯥꯎꯍꯟꯕꯤꯔꯛꯑꯣ ꯄꯨꯟꯅ ꯄꯨꯂꯞ ꯇꯧꯕꯤꯔꯛꯑꯣ ꯑꯧ ꯍꯥꯏꯗꯤ ꯂꯥꯏꯞꯄꯨ ꯇꯧꯔꯗꯤ ꯏꯃꯥꯟꯅꯕꯅ ꯑꯗꯨꯝ ꯌꯥꯎꯍꯜꯂꯒꯦ ꯍꯥꯏꯗꯤ ꯅꯛꯅꯔꯦꯕ ꯁꯣꯏꯗꯅ ꯌꯥꯎꯖꯔꯛꯀꯦ ꯄ꯭ꯔꯤꯌꯥ ꯅꯪ ꯄ꯭ꯔꯤꯌꯥ ꯌꯥꯝ ꯆꯝꯅ ꯁꯛꯄꯤꯔꯛꯏ ꯀꯣꯡꯐꯨ ꯕ꯭ꯔꯗꯔꯁꯤ ꯀꯣꯡꯐꯨ ꯕ꯭ꯔꯗꯔꯁꯤ ꯊꯦꯡꯀ꯭ꯌꯨ ꯍꯥꯏ ꯇꯨꯡ ꯇꯥꯔꯛꯄꯗ ꯑꯐꯥꯎꯕ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯔꯣ ꯕ꯭ꯔꯣ ꯃꯤꯈꯨꯕꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯔꯣ ꯁꯣꯏꯗꯅ ꯑꯣꯏꯖꯔꯛꯀꯦ ꯄꯨꯝꯅꯃꯛ ꯌꯥꯏꯐꯃꯤꯟꯅꯔꯁꯤꯀꯣ ꯊꯥꯒꯠꯆꯔꯤ ꯑꯐꯕ ꯑꯣꯏꯃꯤꯟꯅꯁꯤ ꯍꯦꯟꯅ ꯍꯦꯟꯅ ꯍꯣꯠꯅꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯄꯨꯟꯅ ꯌꯥꯏꯐꯔꯁꯦ ꯏꯟꯇꯔꯦꯁꯇꯤꯡ ꯐꯦꯛ ꯃꯅꯤꯄꯨꯔ 1 2 3 ꯕ꯭ꯔꯣ ꯑꯍꯩꯕꯝ ꯁ꯭ꯌꯥꯝꯒꯤ ꯁꯨꯃꯥꯡ ꯈꯨꯗꯤꯡ ꯃꯦꯔꯥ ꯋꯥꯗꯣ ꯑꯝꯇ ꯁꯛꯂꯛꯑꯣ ꯌꯥꯝ ꯐꯖꯕ ꯏꯁꯩꯅꯦ ꯑꯩꯅ ꯂꯤꯂꯥ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯁꯤ ꯏꯁꯩꯁꯦ ꯃꯦꯔꯥ ꯊꯥꯗ ꯗꯤꯋꯥꯂꯤ ꯃꯇꯝ ꯑꯗꯒꯤ ꯀꯩꯅꯣ ꯄꯥꯟꯊꯣꯏꯕꯤ ꯂꯥꯠꯄ ꯃꯇꯝꯒꯤ ꯂꯤꯂꯥ ꯇꯧꯕ ꯀꯥꯟꯗ ꯁꯤ ꯏꯁꯩꯁꯦ ꯑꯗꯨꯝ ꯁꯛꯑꯕꯅꯦ ꯑꯗꯨꯗꯤ ꯃꯇꯦꯛ ꯑꯃꯇꯪ ꯀꯛ ꯀꯥꯞꯊꯣꯔꯛꯑꯣ ꯑꯝꯇ ꯁꯦꯁ ꯂꯥꯎꯅ ꯃꯩ ꯂꯣꯏꯈꯤꯅꯤꯀꯣ ꯑꯣꯞ ꯇꯥ ꯂꯩꯕ ꯑꯩꯈꯣꯏ ꯁꯣꯝꯅꯥꯀꯟꯗ ꯀꯩꯅꯣ ꯇꯧꯔꯤꯉꯩꯗ ꯁꯤꯗꯗꯤ ꯉꯥꯛꯇꯪ ꯂꯩꯔ ꯏꯁꯂꯣꯅꯤꯅ Sumang khuding mera wang
शुमांग खुदिंग मेरा वांग थाव मई परेंग दीवाली बाइदलीला संजेनबा गोबर्धन बुखुरुम्बा हरि उथान कांजिंबा हरि कोलोई सकना था लाइनिंग परै सिरना था हरि कोलोई सकना था जोयो जोयो राधे गोविंद राधे 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 गोविंद राधे 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 गोविंद राधे ꯅꯣꯔꯣꯏꯕꯝ ꯆꯧꯕꯤ ꯏꯕꯨꯡ ꯑꯃꯁꯤ ꯏꯁꯩ ꯁꯛꯇ꯭ꯔꯁꯨ ꯇꯥꯟ ꯊꯥꯕꯗꯤ ꯂꯦꯞꯇꯦ ꯑꯩ ꯂꯣꯏꯕꯤꯁꯅ ꯌꯥꯝ ꯐꯖꯩ ꯑꯗꯨꯗꯨꯒ ꯑꯊꯥꯞꯄꯗ ꯀꯧꯔꯒꯅꯨ ꯑꯗꯨꯒ ꯁꯛꯄꯤꯔꯛꯑꯗꯤ ꯅꯆꯟꯗꯤ ꯀꯁꯥꯗꯩꯅꯦ ꯁꯤꯗꯤ ꯌꯥꯝ ꯐꯖꯕ ꯏꯁꯩꯅꯦ ꯁꯛꯂꯛꯀꯦ ꯍꯥꯏꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯃꯥꯡꯉꯩꯒꯤ ꯏꯁꯩꯉꯩꯗ ꯂꯤꯖꯦꯟꯗꯔꯤ ꯁꯣꯡ ꯉꯥꯛꯇꯅꯦꯕ ꯃꯣꯏꯉꯩꯁꯦ ꯉꯁꯥꯏ ꯍꯧꯖꯤꯛꯀꯤ ꯑꯅꯤ ꯑꯍꯨꯝꯁꯦ ꯍꯥꯏꯗꯤ ꯃꯨꯠꯄ ꯅꯥꯏꯔꯣꯏꯗꯕ ꯍꯥꯏꯇꯥꯔꯦ ꯏꯁꯩ ꯍꯦꯛ ꯀꯩꯅꯣ ꯇꯧꯔꯗꯤ ꯁꯤꯒꯤ ꯏꯁꯩꯉꯩꯁꯤꯗꯤ ꯄꯨꯔꯥ ꯂꯤꯖꯦꯟꯗꯔꯤ ꯁꯣꯡ ꯉꯥꯛꯇꯅꯦꯕ ꯁꯤ ꯏꯁꯩꯁꯦ ꯍꯩꯇꯅ ꯀꯥꯟꯁꯤꯜꯂꯒ ꯁꯣꯛ ꯌꯥꯕ ꯅꯠꯇꯦꯕ ꯄꯨꯔꯥ ꯂꯤꯖꯦꯟꯗꯔꯤ ꯁꯣꯡ ꯉꯥꯛꯇꯅꯦꯕ ꯁꯤꯒꯤ ꯏꯁꯩ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯀꯤ ꯑꯝꯇ ꯁꯛꯂꯣꯁꯦ ꯂꯣꯏꯕꯤꯁꯅꯀꯣ ꯀꯁꯥꯔꯗꯒꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯁꯥꯔꯗꯒꯤ ꯂꯥꯏꯚ ꯌꯦꯡꯕꯤꯔꯝꯕꯀꯣ अथापद कौरगनो लैंगमदरे मिरम शिरा अथापद कौरगनो लैंगमदरे मिरम शिरा थोला विलैना गुम्बी थोला विलैना गुम्बी वरगनो लागले ऐ अथापद कौरगनो लैंगमदरे मिरम शिरा थैंक यू ꯃꯩꯗꯨꯗꯤ ꯈꯤꯇꯪ ꯍꯥꯏꯍꯧꯔꯦ लोचलसे लोचन यारे ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯧꯅꯤꯡꯗ꯭ꯔꯕ नंबू ꯁꯨꯔꯦꯟ ꯑꯩꯕꯨ ꯀꯧꯔꯝꯃꯣꯅꯤ ꯀꯩꯅꯣ ꯁꯤ ꯈꯪꯕ꯭ꯔꯥ ꯅꯨꯡꯁꯤꯕꯤ ꯅꯪꯕꯨ ꯎꯔꯨꯕꯗꯒꯤ ꯅꯨꯡꯁꯤꯕꯤ ꯅꯪꯕꯨ ꯎꯔꯨꯕꯗꯒꯤ ꯅꯨꯡꯁꯤꯕꯤ ꯅꯪꯕꯨ ꯎꯔꯨꯕꯗꯒꯤ ꯀꯩꯅꯣ ꯑꯩꯕꯨ ꯀꯧꯔꯝꯃꯣꯗꯤ ꯈꯪꯉꯦ ꯁꯤ ꯔꯇꯟ ꯊꯤꯌꯥꯝꯒꯤ ꯁꯣꯂꯣ ꯀꯥꯏꯅ ꯑꯩꯕꯨ ꯀꯧꯔꯝꯃꯣ ꯔꯇꯟ ꯊꯤꯌꯥꯝ ꯑꯩꯕꯨ ꯑꯃꯨꯛꯇ थामोइगी मामिदी माइथोंदा तबनी माइथों ओला बदी थामोइ ओली हाइना खिनी अइबु अमुक्तं कौरम्मो कौनिन्द्रबाण चिल्ला अइबु अमुक्तं कौरम्मो कौनिन्द्रबाण चिल्ला करमलेली हंगलम्मो करमलेली हंगलम्मो मैरुप ओइबै हौनसा मैरुप ओइबै हौनसा अइबु अमुक्तं कौरम्मो कौनिन्द्रबाण चिल्ला ꯍꯧꯖꯤꯛꯇ ꯋꯥꯈꯜ ꯂꯩꯔꯕ ꯃꯣꯔꯥꯁꯦ ꯇꯧꯔꯒ ꯆꯥꯛꯇꯣ ꯁꯨꯃꯥꯏꯅ ꯊꯥꯡꯀꯠꯂ ꯆꯥꯔꯝꯕꯗꯤ ꯀꯌꯥꯝ ꯐꯖꯅꯤ ꯉꯁꯥꯏ ꯀꯣꯏꯁꯤꯜꯂꯒ ꯃꯈꯥꯗ ꯑꯩꯈꯣꯏ ꯍꯥꯏꯅ ꯃꯣꯔꯥꯗ ꯊꯥꯡꯀꯠꯂꯒ ꯑꯩꯗꯤ ꯉꯁꯥꯏꯅꯣꯗ ꯀꯩꯀꯩ ꯄꯤꯔꯝꯕ꯭ꯔꯥ ꯍꯥꯏꯕ ꯃꯣꯔꯥꯁꯤꯗꯤ ꯌꯥꯎꯔꯤꯅꯦ ꯊꯥꯡꯒꯠꯇ꯭ꯔꯤꯅꯦ ꯃꯣꯔꯥꯁꯤ ꯄꯨꯔꯛ ꯑꯩ ꯊꯣꯛ ꯍꯥꯡꯗꯣꯛꯎꯔꯥ ꯀꯩꯅꯣ ꯌꯥꯎꯔꯛꯄꯗ ꯍꯥꯏꯌꯣ ꯑꯩ ꯍꯥꯏꯕꯀꯣ ꯅꯪꯕꯨ ꯅꯨꯡꯁꯤꯗꯅ ꯍꯤꯡꯂꯤꯕꯅꯤ ꯍꯧꯖꯤꯛ ꯏꯌꯥꯝꯕ ꯀꯩꯅꯣꯒꯤꯗꯣ ꯕꯤꯖꯦꯟ ꯁꯤꯔꯤꯁꯀꯤꯁꯦ ꯁꯨꯔꯦꯟꯒꯤꯗꯣ ꯍꯥꯏꯗꯤ ꯏꯁꯩ ꯃꯌꯥꯝ ꯌꯥꯝꯕꯅꯦ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦꯕ ꯅꯨꯡꯁꯤꯕꯤ ꯅꯪꯕꯨ ꯎꯔꯨꯕꯗꯒꯤ ꯅꯨꯡꯁꯤꯕꯤ ꯅꯪꯕꯨ ꯁꯨꯔ ꯄꯥꯟꯈꯤꯕꯗꯣ ꯅꯪꯕꯨ ꯅꯨꯡꯁꯤꯗꯅ ꯅꯨꯡꯁꯤꯕꯤ ꯍꯤꯡꯂꯤꯕꯅꯤ ꯅꯪꯕꯨ ꯎꯔꯨꯕꯗꯒꯤ ꯕ꯭ꯔꯣ ꯊꯣꯛꯆꯣꯝ ꯄꯨꯟꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯅ ꯍꯤꯡꯂꯤꯕꯅꯤ ꯃꯇꯦꯛ ꯑꯃ ꯀꯩꯅꯣꯗ ꯑꯣꯏꯔꯝꯅꯤ ꯁꯤꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯍꯤꯡꯂꯤꯕꯅꯤ ꯑꯩꯒꯤ ꯆꯝꯂꯕ ꯊꯃꯣꯏꯁꯤꯅ
ꯀꯔꯝꯅ ꯍꯦꯛꯇ ꯊꯋꯥꯏꯅ ꯂꯩꯔꯤꯉꯩ ꯀꯥꯎꯔꯁꯤꯒꯦ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯍꯤꯡꯂꯤꯕꯅꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯍꯤꯡꯂꯤꯕꯅꯤ ꯑꯩꯒꯤ ꯁꯝꯂꯕꯤ ꯃꯄꯣꯛꯁꯤꯅ ꯈꯪꯕꯤꯗꯦ ꯑꯋꯥꯕ ꯈꯨꯡꯒꯪꯒꯤ ꯂꯩꯔꯥꯡ ꯑꯃꯒꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯍꯤꯡꯂꯤꯕꯅꯤ ꯃꯩꯇꯩ ꯆꯅꯨꯔꯥ ꯕ꯭ꯔꯣ ꯗꯕꯜ ꯕꯣꯜꯀꯦꯅꯣꯒꯤ ꯃꯦꯔꯥ ꯊꯥꯗ ꯁꯛꯈꯪ ꯍꯧꯔꯛꯈꯤꯗ ꯇꯧꯕꯗꯣ ꯁꯣꯛꯂꯣ ꯈꯪꯗꯦ ꯁꯤꯃꯗꯤ ꯑꯃꯨꯕ ꯂꯩꯆꯤꯟ ꯁꯤꯃꯗꯤ ꯇꯁꯦꯡꯅ ꯈꯪꯗꯦ ꯑꯃꯨꯕ ꯑꯗꯩ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅꯒ ꯑꯅꯝꯕ ꯇꯥꯔꯤꯁꯤꯗꯤ ꯄꯨꯁꯄꯥꯔꯥꯅꯤ ꯍꯣꯏꯒꯤ ꯕꯦꯁꯇꯒꯤ ꯍꯧꯔꯀꯥꯟꯗ ꯑꯗꯨꯝ ꯍꯧꯖꯤꯛꯐꯥꯎꯗ ꯑꯅꯧꯕ ꯊꯣꯛꯂꯛꯄꯁꯤꯡꯗꯤ ꯀꯌꯥ ꯇꯥꯗꯦꯕ ꯑꯗꯒꯤ ꯏꯗꯒꯤꯈ꯭ꯔꯕ ꯑꯃꯃꯨꯛ ꯀꯩ ꯍꯥꯏꯅ ꯈꯪꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯒꯤ ꯂꯣꯏꯕꯤ ꯁꯅꯥꯗꯣ ꯂꯥꯛꯑꯦ ꯗꯗꯥꯒꯤ ꯈꯣꯟꯖꯦꯜꯁꯤ ꯌꯥꯝ ꯐꯖꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯗꯨꯅꯇ ꯂꯥꯛꯂꯤ ꯋꯥꯈꯤꯒꯗ꯭ꯔꯥ ꯍꯌꯦꯡꯁꯨ ꯑꯗꯨ ꯃꯇꯦꯛ ꯑꯃꯇꯪ ꯁꯛꯄꯤꯔꯛꯎ ꯍꯥꯏꯗꯅ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯁꯤꯗꯤ ꯁꯤ ꯏꯁꯩꯁꯦ ꯑꯩ ꯐꯖꯅꯗꯤ ꯐꯥꯗꯤ ꯁꯤꯒꯤ ꯃꯇꯦꯛꯁꯦ ꯁꯤ ꯃꯇꯦꯛꯁꯦ ꯈꯛꯇꯅꯦ ꯑꯩꯅ ꯐꯥꯔꯤꯁꯦ ꯋꯥꯗꯨꯅꯇ ꯂꯥꯛꯂꯦ ꯋꯥꯈꯤꯒꯗ꯭ꯔꯥ ꯍꯌꯦꯡꯁꯨ ꯄꯨꯟꯁꯤꯒꯤ ꯃꯥꯏ ꯍꯣꯟꯗꯨꯅ ꯁꯤꯁꯦ ꯑꯩ ꯇꯁꯦꯡꯅ ꯃꯌꯦꯛꯁꯦ ꯐꯥꯒꯦꯗꯤ ꯈꯜꯂꯒ ꯂꯩꯈꯤꯕꯅꯦ ꯁꯤꯁꯦ ꯑꯩ ꯑꯦꯁ ꯁꯛꯀꯦ ꯀꯩꯅꯣ ꯂꯥꯛꯑꯦ ꯇꯧꯋꯦꯕꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯑꯩ ꯂꯥꯛꯑꯦ ꯀꯥꯎꯈꯤꯕꯅꯦ ꯃꯦꯁꯤ ꯏꯁ ꯐꯤꯐꯥ ꯕꯣꯜ ꯍꯥꯏ ꯃꯦꯁꯤ ꯔꯣꯅꯥꯜꯗꯣ ꯂꯥꯛꯑꯦ ꯃꯦꯁꯤ ꯌꯥꯎꯗ ꯌꯥꯄꯣꯠꯇꯦꯀꯣ ꯂꯥꯏꯐꯇ ꯃꯦꯁꯤ ꯔꯣꯅꯥꯜꯗꯣ ꯌꯥꯎꯗ ꯌꯥꯄꯣꯠꯇꯦ ꯂꯥꯛꯑꯦ ꯕ꯭ꯔꯣ ꯆꯪꯈꯣꯟꯕꯤ ꯑꯃꯇ ꯁꯛꯂꯛꯑꯣ ꯆꯪꯈꯣꯟꯕꯤꯗꯤ ꯀꯩ ꯏꯁꯩꯁꯤ ꯌꯥꯝꯅ ꯐꯖꯩ ꯆꯪꯈꯣꯟꯕꯤꯁꯤ ꯀꯩꯅꯣ ꯗꯥꯛꯇꯔ ꯙꯅꯕꯤꯒꯤ ꯏꯁꯩꯗꯣ ꯑꯝꯇ ꯇꯧꯈ꯭ꯔꯦ ꯀꯩꯁꯨ ꯅꯍꯥꯟ ꯇꯧꯕꯅꯦ ꯀꯩ ꯒꯤꯇꯔ ꯑꯃꯒ ꯏꯁꯩꯅꯣ ꯗꯥꯛꯇꯔ ꯙꯅꯕꯤꯒꯤ ꯂꯥꯏꯐ ꯊꯥꯔꯤꯕ ꯗꯥꯛꯇꯔ ꯙꯅꯕꯤꯒꯤ ꯏꯁꯩꯁꯦ ꯀꯩ ꯏꯁꯩꯅꯣ ꯃꯥ ꯏꯁꯩꯁꯦ ꯂꯩꯈꯤꯕꯅꯤ ꯒꯤꯇꯔ ꯈꯣꯡꯕꯗ ꯌꯥꯝ ꯐꯖꯗꯣꯏꯅꯦ ꯑꯁꯦꯡꯕꯩꯅꯤ ꯍꯥꯏꯗꯤ ꯑꯗꯣ ꯈꯣꯡ ꯍꯩꯇꯕ ꯎꯄꯥꯏ ꯂꯩꯇꯕ ꯈꯣꯡ ꯍꯩꯇꯕ ꯅꯪ ꯈꯣꯡ ꯍꯩꯕ꯭ꯔꯣ ꯆꯥꯕ ꯂꯣꯏꯔꯦ ꯏꯁꯩ ꯃꯊꯪꯗꯤ ꯀꯩꯅꯣ ꯇꯧꯔꯁꯦ ꯂꯣꯏꯅ ꯍꯩꯌꯦꯕꯀꯣ ꯑꯦꯂꯦꯛꯇ꯭ꯔꯤꯛꯀꯤ ꯒꯤꯇꯔ ꯑꯃ ꯇꯧꯔꯒ ꯏꯂꯦꯛꯇ꯭ꯔꯤꯛꯇꯤ ꯌꯥꯔꯣꯏ ꯅꯪꯅ ꯁꯣꯔꯥ ꯋꯥꯗꯨꯅꯇ ꯍꯣꯂꯣ ꯑꯣꯏꯅ ꯂꯥꯛꯂꯦ ꯃꯇꯦꯛ ꯇꯧꯔ ꯏꯁꯩ ꯒꯥꯏ ꯁꯣꯔꯥꯀꯥꯟꯗ ꯃꯣꯏꯗꯤ ꯆꯦꯡ ꯃ꯭ꯌꯨꯖꯤꯛ ꯆꯦꯡ ꯌꯥꯎꯗ ꯆꯦꯡ ꯌꯥꯗꯦ ꯊꯤꯟꯖꯤꯜꯂꯛꯀꯗꯣꯏꯅꯤ ꯀꯩꯅꯣ ꯃꯣꯏꯗꯤ ꯁꯥꯎꯟ ꯖꯦꯛ ꯊꯤꯟꯗ ꯌꯥꯗꯦ ꯍꯥꯏꯕ ꯑꯗꯨꯒ ꯍꯣꯂꯣ ꯑꯣꯏꯅ ꯑꯝꯇꯪ ꯄꯥꯏꯔꯒꯀꯣ ꯑꯗꯩ ꯕꯥꯔꯨꯟꯒꯤ ꯀꯩꯅꯣ ꯂꯩꯔꯦ ꯎꯈ꯭ꯔꯨꯜꯗ ꯑꯩꯒꯤ ꯊꯋꯥꯏ ꯂꯩꯍꯧꯔꯦ ꯇꯧꯕꯗꯣ ꯑꯩ ꯕ꯭ꯔꯥꯖꯤꯜ ꯑꯁꯤꯗꯤ ꯀꯩꯅꯣꯒꯤ ꯕ꯭ꯔꯥꯖꯤꯜꯗꯒꯤꯅꯦ ꯕ꯭ꯔꯥꯖꯤꯜ ꯇꯥꯖꯒꯦ ꯀꯩꯅꯣꯗꯨꯅꯦ ꯁꯤ ꯂꯨꯈꯣꯏꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯏꯁꯩꯗꯨꯅꯤ ꯅꯨꯄꯤꯒꯤ ꯏꯁꯩꯗꯨꯅꯤ ꯀꯩꯅꯣꯒꯤ ꯎꯈ꯭ꯔꯨꯜꯗ ꯑꯩꯒꯤ ꯊꯋꯥꯏ ꯂꯩꯍꯧꯔꯦ ꯃ꯭ꯌꯨꯖꯤꯛꯁꯦ ꯑꯗꯨꯝ ꯌꯥꯎꯕꯅꯦ ꯑꯩꯒꯤ ꯂꯤꯂꯤ ꯀꯧꯍꯧꯔꯦ ꯏꯝꯐꯥꯜꯗ ꯑꯣꯞ ꯇꯥꯈ꯭ꯔꯅꯤ ꯂꯩꯉꯝꯗ꯭ꯔꯦ ꯅꯨꯄꯥꯅꯒꯤ ꯃꯩ ꯀꯌꯥ ꯌꯥꯎꯔꯤꯒꯦ ꯏꯝꯐꯥꯜꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯑꯣꯞ ꯇꯥꯗꯣꯏ ꯃꯥꯡꯒꯗ꯭ꯔꯣ ꯑꯩꯒꯤ ꯁꯦꯞ ꯇꯧꯍꯧꯗ ꯌꯥꯔꯣꯏ ꯚꯤꯗꯤꯑꯣꯁꯦ ꯊꯋꯥꯏ ꯂꯩꯍꯧꯔꯦ ꯀꯩꯅꯣ ꯇꯧꯔꯁꯦ ꯂꯣꯏꯁꯤꯜꯂꯁꯦ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯁꯦ ꯀꯩꯅꯣ ꯇꯧꯔꯒꯦ ꯋꯥꯔꯧ ꯑꯩꯗꯤꯅꯦ ꯌꯥꯗꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁꯦꯞ ꯇꯧꯍꯧꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯚꯤꯗꯤꯑꯣꯁꯦ ꯃꯩ ꯌꯥꯎꯗ꯭ꯔꯦꯕ ꯀꯩꯅꯣꯃꯨꯛꯇ ꯉꯥꯏꯔꯦ 6% ꯃꯨꯛꯇ ꯉꯥꯏꯔꯦꯕ ꯃꯩꯁꯦ ꯉꯁꯥꯏꯗꯒꯤ ꯊꯥꯔꯛꯄꯅꯦ ꯄꯨꯡ ꯃꯌꯥꯝ ꯌꯧꯔꯝꯕꯅꯤ ꯑꯩ ꯊꯥꯔꯛꯏꯁꯦ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛꯅ ꯕ꯭ꯔꯥꯖꯤꯜꯗ ꯂꯩꯕ ꯅꯨꯡꯁꯤꯕꯤ ꯅꯪꯕꯨ ꯎꯔꯨꯕꯗꯒꯤ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯁꯨꯁꯃꯤꯇꯥꯒ ꯁꯨꯔꯦꯟꯒ ꯁꯛꯄꯗꯣ ꯅꯨꯡꯁꯤꯕꯤ ꯅꯪꯕꯨ ꯎꯔꯨꯕꯗꯒꯤ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯁꯤ ꯌꯥꯝꯕ ꯁꯤꯒꯤ ꯕꯤꯖꯦꯟꯒꯤ ꯀꯩꯅꯣ ꯏꯁꯩꯁꯦ ꯅꯨꯡꯁꯤꯕꯤ ꯅꯪꯕꯨ ꯎꯔꯨꯕꯗꯒꯤ ꯁꯛꯍꯦꯟꯕꯤ ꯅꯪꯕꯨ ꯎꯔꯨꯕꯗꯒꯤ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯀꯛꯉꯥꯎꯅꯔꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯥꯅꯦ ꯄꯨꯡꯖꯥ ꯑꯗꯨ ꯑꯣꯏꯗꯣꯏꯅꯦ ꯈꯨꯗꯤꯡ ꯂꯣꯏꯔꯦ ꯅꯪꯇꯒꯤ ꯁꯛꯇꯝꯅ ꯌꯦꯛꯂꯤ ꯊꯃꯣꯏꯁꯤꯗ ꯊꯦꯝꯕꯤꯔꯅꯨ ꯇꯧꯕꯤꯔꯅꯨ ꯍꯥꯏꯗ ꯂꯝꯂꯥꯟꯕ ꯈꯣꯏꯃꯨ ꯑꯉꯥꯎꯕ ꯆꯪꯂꯕꯤ ꯏꯉꯣꯜꯒꯤ ꯄꯨꯟꯁꯤꯅꯤ ꯄꯨꯟꯁꯤ ꯅꯧꯖꯔꯤꯕꯤ ꯅꯨꯖ ꯊꯃꯣꯏꯅꯤ ꯑꯄꯪꯕꯤ ꯊꯦꯝꯕꯤꯔꯅꯨ ꯇꯧꯕꯤꯔꯅꯨ ꯃꯌꯥꯝ ꯏꯁꯩꯁꯦ
ꯃꯈꯥ ꯇꯥꯅ ꯃꯌꯥꯝ ꯁꯛꯄꯗꯤ ꯌꯥꯔꯤ ꯇꯧꯕꯇꯕꯨ ꯂꯥꯏꯚ ꯊꯥꯔꯤꯕ ꯐꯣꯟꯁꯦ ꯍꯧꯖꯤꯛ ꯃꯩ ꯂꯣꯏꯗꯣꯔꯦ ꯁꯨꯝꯅ ꯑꯗꯨ ꯀꯩꯅꯣ ꯇꯧꯔꯒ ꯑꯃꯨꯛꯇ ꯉꯥꯏꯔꯦ ꯑꯗꯨꯅ ꯅꯦꯛꯁ ꯇꯥꯏꯝꯗ ꯁꯤꯛꯁ ꯈꯛꯇ ꯉꯥꯏꯍꯧꯔꯦꯕ ꯇꯧꯔꯁꯦ ꯑꯗꯨ ꯚꯤꯗꯤꯑꯣꯗꯤ ꯁꯦꯞ ꯇꯧꯍꯧꯗ꯭ꯔꯗꯤ ꯀꯩꯅꯣ ꯇꯧ ꯑꯗꯣ ꯅꯦꯛꯁ ꯇꯥꯏꯝꯗ ꯃꯥꯡꯒꯅꯦꯕ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯔꯁꯦ ꯃꯊꯪꯗꯗꯤ ꯕꯤꯇꯔꯒ ꯌꯥꯎꯔꯒ ꯅꯨꯡꯉꯥꯏꯅ ꯐꯖꯅ ꯁꯛꯑꯁꯦ ꯑꯗꯣ ꯉꯁꯤꯒꯤ ꯂꯥꯏꯚꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯒꯤꯗꯃꯛꯇ ꯆꯪꯕꯤꯔꯛꯄ ꯈꯨꯗꯤꯡꯃꯛꯄꯨ ꯍꯟꯅ ꯊꯥꯒꯠꯆꯕ ꯂꯣꯏꯅꯅ ꯏꯀꯣꯅꯣꯅ ꯈꯣꯏꯔꯝꯖꯔꯤ ꯂꯥꯏꯚꯁꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯄꯨꯝꯅꯃꯛꯄꯨ ꯕꯤꯗꯥꯏ ꯄꯤꯖꯔꯤ ꯌꯥꯗ꯭ꯔꯦ ꯑꯁ ꯇꯨ ꯕꯦꯇ꯭ꯔꯤ ꯂꯣ ꯇꯥꯔꯦ ꯅꯪꯒꯤ ꯕꯦꯇ꯭ꯔꯤꯁꯤꯗꯤ ꯀꯩꯅꯣ ꯀꯩꯅꯣ ꯇꯧꯅꯤ ꯍꯥꯏꯕ ꯃꯩ ꯌꯥꯎ ꯆꯥꯔꯖ ꯇꯧꯗꯕ ꯄꯥꯔꯤ ꯅꯪꯅ ꯂꯩꯅꯤ ꯑꯩꯒꯤ ꯃꯩ ꯍꯧꯕꯗꯗꯤ ꯀꯩꯅꯣ ꯇꯧꯔꯛꯇ꯭ꯔꯦ ꯂꯣꯏꯔꯀꯥꯟꯗ ꯑꯔꯤꯕ ꯏꯁꯩꯁꯦ ꯐꯖꯕ ꯃꯌꯥꯝ ꯈꯜꯂꯛꯏꯁꯦ ꯀꯩꯅꯣꯗꯤ ꯁꯤ ꯊꯥꯒꯠꯈ꯭ꯔꯕ ꯂꯥꯏꯚꯅꯦ ꯁꯤꯗꯤ ꯂꯥꯏꯚ ꯇꯧꯅꯦꯕ ꯎꯝ ꯑꯠꯆꯥ ꯑꯦ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯤ ꯀꯃꯥꯏꯅ ꯂꯣꯏꯁꯟꯅꯔꯣ ꯂꯥꯏꯚꯁꯤꯗꯤ ꯀꯩꯗꯧꯔꯦ ꯊꯥ ꯊꯥ ꯃꯈꯥ ꯇꯥꯔꯣ ꯍꯥꯏꯔꯕ ꯄꯦꯜꯂꯕꯅꯤ ꯍꯥ ꯃꯥꯒꯤ ꯄꯨꯁ ꯏꯁꯇꯣꯞ ꯀꯩꯀꯥ ꯀꯩꯅꯣ ꯇꯧꯕꯝ ꯂꯩꯇ꯭ꯔꯣ